ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯤꯡꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯏꯇꯣꯆꯥ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯇꯣꯆꯥꯅ ꯃꯣꯏꯒ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯌꯥꯝ ꯍꯩꯁꯤꯡꯅ ꯀꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯤꯡꯅ ꯑꯃꯅ ꯀꯣꯝꯕꯤꯔꯩ ꯀꯧꯏ, ꯑꯃꯅ ꯊꯥꯕꯂꯩ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯇꯣꯆꯥ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯥ ꯁꯥꯈ꯭ꯔꯦꯗ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯣꯏ ꯑꯅꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯀꯣꯏꯔꯛꯄꯁꯤꯗ ꯉꯁꯤꯃꯨꯛ ꯃꯊꯥ ꯁꯥꯕ ꯂꯩꯇꯦꯗ꯫ ꯃꯃꯥꯟꯅꯕ ꯕꯤꯃꯣꯜꯅ, ꯀꯩꯗꯧꯔꯤ ꯏꯇꯣꯆꯥ? ꯉꯁꯤꯗꯤ ꯁꯨꯛꯊꯣꯛꯀ ꯊꯣꯛꯂꯛꯇꯦꯅꯦ꯫ ꯁꯣꯝꯗ ꯊꯣꯛꯂꯛꯇꯦꯅ ꯈꯜꯂꯤ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯎꯪꯗꯅꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯅꯣꯃꯤ? ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯀꯥꯏꯅꯔꯕꯣ? ꯀꯔꯥꯏꯗꯤ ꯀꯥꯏꯅꯕꯅꯣꯗ? ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦꯃꯤ? ꯃꯣꯏ ꯑꯅꯤꯗꯣ ꯅꯪꯅ ꯀꯣꯏꯁꯤ ꯈꯪꯈ꯭ꯔꯕꯣ? ꯈꯪꯗꯦ, ꯑꯩꯅ ꯎꯡꯂꯤꯁꯤꯗꯤ ꯑꯗꯨꯏ ꯅꯠꯇꯦ꯫ ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯣꯝꯕꯤꯔꯩ ꯅꯠꯇ꯭ꯔꯒ ꯊꯥꯕꯂꯩꯔꯥ ꯑꯃꯗꯤ ꯆꯦꯟꯗꯕ ꯌꯥꯗ꯭ꯔꯕ꯫ ꯑꯗꯨꯗ ꯀꯔꯝꯕꯅꯣ ꯑꯩꯅ ꯆꯦꯟꯗꯣꯏꯁꯤ? ꯁꯤ ꯈꯟꯕꯗꯕ ꯑꯩ ꯃꯊꯥ ꯁꯥ ꯂꯣꯏꯔꯕ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯦꯜꯂꯨ ꯀꯩꯅꯣ? ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯆꯞ ꯃꯥꯟꯅ ꯅꯨꯡꯁꯤꯕꯩꯅꯦꯃꯤ꯫ ꯑꯃꯅꯁꯨ ꯇꯥꯗꯦ, ꯑꯃꯅꯁꯨ ꯌꯦꯟꯗꯦ꯫ ꯃꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯂꯣꯏ ꯅꯨꯡꯁꯤꯃꯤ ꯕꯤꯃꯣꯜ ꯅꯪꯕꯣ꯫ ꯑꯗꯨꯗꯤ ꯂꯨꯏꯍꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯈꯔ ꯍꯦꯟꯅ ꯐꯖꯕꯤ ꯑꯃ ꯈꯜꯂꯒ ꯂꯧꯔꯣꯗꯅ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯣꯝꯕꯤꯔꯩꯅ ꯈꯔ ꯍꯦꯟꯅ ꯐꯖꯕ ꯃꯥꯜꯂꯦ꯫ ꯀꯥꯏꯗꯩꯅꯣꯍꯦ, ꯀꯣꯝꯕꯤꯔꯩꯅ ꯀꯦꯔꯀꯥꯟꯗ ꯃꯄꯥꯟ ꯊꯣꯛꯂꯀꯥꯟꯗꯅꯦ ꯐꯖꯕ ꯍꯦꯟꯕꯩ ꯋꯥꯅꯤ꯫ ꯌꯨꯝꯗ ꯆꯝꯅ ꯀꯦꯗꯕꯤ ꯂꯩꯔꯤꯀꯥꯟꯗꯗꯤ ꯊꯥꯕꯂꯩꯅ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯤ꯫ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯕꯗꯤ ꯃꯥꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯣꯏ ꯑꯅꯤ ꯅꯪꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯌꯦꯡꯊꯣꯛꯎ, ꯑꯗꯨꯒ ꯅꯪꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯣ꯫ ꯃꯁꯤꯅ ꯏꯐ ꯍꯦꯛ ꯐꯔꯅꯤ꯫ ꯑꯗꯨꯁꯨ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧ ꯂꯣꯏꯔꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯅꯪꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ? ꯀꯣꯝꯕꯤꯔꯩꯅ ꯍꯦꯜꯂꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯕꯂꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯕ꯭ꯔꯣ? ꯃꯣꯏ ꯑꯅꯤꯃꯛꯅ ꯑꯩꯁꯦ ꯈꯨꯅꯨꯡꯁꯤ ꯆꯥꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯩ ꯍꯦꯛ ꯀꯥꯏꯅꯕꯗ ꯁꯤꯖꯅꯤꯅ ꯀꯣꯝꯕꯤꯔꯩꯗꯣ ꯑꯩꯒꯤꯗꯃꯛ ꯇꯨꯔꯦꯜꯗ ꯆꯣꯡꯊꯈꯤꯗꯅꯅꯦ, ꯀꯌꯥꯝ ꯋꯥꯅ ꯊꯦꯝꯃꯒ ꯇꯨꯔꯦꯜꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯂꯧꯈꯠꯂꯤ ꯈꯪꯕ꯭ꯔꯅ? ꯑꯗꯨꯒ ꯊꯥꯕꯂꯩꯁꯨ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ, ꯍꯦꯛ ꯀꯥꯏꯅꯕꯗ ꯁꯤꯖꯅꯤꯅ ꯊꯧꯔꯤ ꯄꯥꯏꯔꯒ ꯆꯤꯡꯗ ꯆꯦꯟꯈꯠꯈꯤꯗꯅꯕ꯫ ꯃꯥꯁꯨ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯇꯥꯟꯅꯔꯒ ꯐꯥꯏ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯕꯂꯩꯅ ꯎ ꯀꯥꯕꯒ ꯍꯩꯔꯝꯃꯕ ꯑꯩꯅ ꯀꯟꯕꯒ ꯅꯪꯉꯣꯏ ꯈꯪꯉꯕ? ꯌꯥꯟꯕꯅ ꯍꯦꯛꯇ ꯍꯥꯟꯗꯣꯔꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯣꯏ ꯑꯅꯤꯃꯛ ꯂꯧꯔꯣꯗꯅ꯫ ꯑꯩꯅ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯍꯦꯜꯂꯤ, ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤ꯫ ꯅꯪꯗꯤ ꯅꯨꯄꯤ ꯑꯅꯤ ꯐꯪꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯉꯣꯟꯗ ꯃꯈꯥꯏꯔꯒꯦꯔꯣ? ꯃꯗꯨ ꯌꯥꯔꯣꯏꯍꯦ, ꯅꯨꯄꯤꯕꯨ ꯈꯥꯏꯕ ꯌꯥꯕꯗꯧꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯏ ꯑꯅꯤꯃꯛ ꯂꯧꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦ꯫ ꯁꯛꯇ ꯑꯁꯤꯒ ꯅꯨꯄꯤꯅ ꯌꯥꯝ ꯄꯥꯝꯕ ꯅꯨꯄꯥꯒꯁꯨ ꯆꯥꯔꯤ, ꯀꯨꯆꯨꯅꯦꯅ ꯐꯨꯋꯥꯎꯅꯔꯒ꯫ ꯅꯨꯄꯤꯅ ꯄꯥꯝꯃꯤꯁꯦ ꯀꯨꯆꯨꯗ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯀꯨꯆꯨꯗ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯀꯨꯆꯨ ꯌꯥꯝ ꯉꯧꯏ, ꯐꯖꯩ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯇ ꯌꯥꯔꯛꯈ꯭ꯔꯕꯣ? ꯌꯥꯔꯝꯃꯣꯏꯅꯦ꯫ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯣ꯫ ꯑꯗꯨꯗꯤ ꯃꯔꯨꯞ ꯕꯤꯃꯣꯜ, ꯑꯩ ꯌꯨꯝꯗ ꯆꯪꯉꯒꯦꯍꯦ꯫ ꯅꯪꯗꯤ ꯅꯨꯄꯤ ꯐꯪꯗꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯐꯪꯍꯟꯁꯤꯒꯦꯗꯣ ꯈꯜꯍꯧꯕꯅꯦ꯫ ꯃꯤ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯈꯤꯗ꯭ꯔꯗꯤ ꯏꯇꯣꯆꯥꯁꯦ, ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯃꯇꯨ ꯑꯅꯤꯁꯦ ꯉꯁꯤ ꯊꯨꯒꯥꯏꯅꯤꯀꯣ꯫ ꯃꯥꯒꯤ ꯃꯊꯥ ꯁꯥꯔꯒ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯂꯥꯛꯑꯒ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕꯗꯒꯤ ꯃꯊꯥ ꯁꯥꯕ ꯐꯍꯜꯂꯤꯔꯒ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯐꯩ, ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒ ꯍꯥꯏꯗꯣꯛꯑꯒꯅꯦ ꯈꯠꯅꯍꯟꯒꯦ ꯈꯪꯗꯅ ꯅꯪ꯫ ꯕꯤꯃꯣꯜꯒ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒ ꯏꯇꯣꯆꯥꯅ ꯃꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯀꯣꯏꯕꯒꯤ ꯋꯥꯔꯤꯗ ꯅꯠꯇꯅ ꯑꯇꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯤꯁꯤꯟ ꯇꯝꯁꯤꯟꯗꯨꯅ ꯈꯠꯅꯅꯕ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯅ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒꯗꯨ ꯏꯇꯣꯆꯥꯕꯨ ꯈꯝꯕꯜꯕ ꯍꯦꯟꯈꯤꯗꯨꯅ ꯏꯇꯣꯆꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯒ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯕꯤꯃꯣꯜꯅ, ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ, ꯏꯇꯣꯆꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯊꯨꯒꯥꯏꯒꯦ ꯀꯥꯏꯅꯍꯟꯒꯦ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ ꯊꯨꯡꯅꯍꯟꯅꯕ ꯑꯩꯅ ꯁꯤꯟꯕꯤꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ꯫ ꯍꯧꯖꯤꯛꯇꯤ ꯏꯇꯣꯆꯥꯁꯦ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯧꯁꯤꯜꯂꯦꯔꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯈꯤꯗ꯫
ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯇꯣꯆꯥꯗꯤ ꯉꯝꯍꯜꯂꯣꯏ ꯃꯇꯨ ꯑꯅꯤꯁꯦ ꯈꯠꯅꯍꯜꯂꯒ ꯃꯣꯏ ꯑꯍꯨꯝ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯅꯨꯄꯤ ꯊꯤꯔꯣꯏ ꯊꯤꯔꯁꯨ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯇꯣꯆꯥꯒꯤ ꯔꯥꯁꯤꯁꯦ ꯑꯩꯉꯣꯟꯗ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯏꯇꯣꯆꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯏꯇꯣꯆꯥꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯂꯥꯏꯔꯗꯅ ꯊꯣꯡꯒꯥꯜꯗ ꯐꯥꯎ ꯂꯥꯛꯇꯕ ꯃꯣꯏꯅ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕꯁꯤꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛ ꯂꯩꯔꯝꯃꯤꯅ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟ ꯉꯝꯗ꯭ꯔꯦ ꯁꯨꯝ ꯆꯠꯊꯣꯛꯇ꯭ꯔꯦꯗꯅ ꯏꯇꯨꯅꯤꯁꯤ ꯁꯦꯟꯅꯕꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯧꯕꯒ ꯑꯃꯃꯨꯛ ꯂꯥꯛꯏꯁꯤꯅ ꯑꯁꯤꯗꯤ ꯕꯤꯃꯣꯜꯅꯤꯅꯦ ꯃꯁꯤꯅ ꯔꯥꯁꯤ ꯌꯥꯎꯃꯟꯗꯗꯅ ꯀꯥꯡꯅ ꯄꯥꯎꯆꯤꯛꯇ꯭ꯔꯕꯅꯦ ꯁꯤ ꯃꯔꯨꯞ ꯏꯇꯣꯆꯥꯁꯦ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯎꯗꯕ ꯀꯨꯏꯔꯦ ꯂꯥꯛꯏꯅꯤꯅꯦ ꯅꯣꯏꯒꯨꯝꯕ ꯃꯧ ꯑꯅꯧꯕꯤ ꯎꯕ ꯌꯥꯗꯕ ꯃꯤꯁꯤꯅꯅꯦ ꯈꯨꯜꯁꯤꯗ ꯃꯌꯥꯝ ꯂꯩꯁꯤꯟꯗꯅ ꯏꯇꯨ ꯑꯅꯤꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯀꯝꯗꯧꯕ ꯀꯔꯤꯕꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯅꯨꯄꯤ ꯊꯤꯕꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄꯒ ꯁꯪꯗ꯭ꯔꯦ ꯑꯗꯨ ꯈꯪꯗꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯦ ꯑꯗꯣ ꯅꯣꯡꯃꯇꯁꯨ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯁꯤ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯈꯨꯠꯁꯦ ꯌꯦꯡꯁꯤꯗꯅ ꯅꯪꯕꯨ ꯌꯨꯝꯗꯒ ꯆꯥꯛ ꯄꯤꯖꯗ꯭ꯔꯕꯣ ꯅꯪꯅ ꯍꯥꯗ ꯇꯧ ꯂꯩ ꯂꯥꯛꯑꯣ ꯊꯣꯡꯒꯥꯜꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯐꯝꯁꯤ ꯌꯥꯏ ꯏꯃꯨꯡꯗ ꯑꯅꯥꯕ ꯌꯥꯎꯋꯦꯕ ꯂꯥꯛꯑꯣ ꯊꯣꯡꯒꯥꯜꯗ ꯑꯣꯏꯅ ꯐꯝꯃꯨꯁꯦꯃꯤ ꯀꯅꯥ ꯅꯥꯔꯤꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯕꯤꯃꯣꯜ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯊꯤꯗꯧꯔꯤꯒꯦ ꯊꯤꯔꯣꯅꯦ ꯆꯍꯤ ꯍꯦꯟꯈ꯭ꯔꯅꯤꯅꯦ ꯅꯪꯕꯣ ꯅꯪꯕꯨ ꯅꯣꯏ ꯏꯃꯥ ꯌꯥꯝ ꯀꯟꯅ ꯅꯥꯔꯤꯗꯥꯏꯅꯦ ꯑꯗꯨꯒ ꯅꯣꯏ ꯏꯃꯥꯗꯤ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯎꯏꯗ ꯍꯣꯏ ꯏꯃꯥ ꯊꯤꯔꯗꯧꯕꯅꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯊꯤꯔꯗꯕꯅꯤ ꯏꯃꯥ ꯏꯇꯣꯆꯥꯅ ꯍꯧꯖꯤꯛ ꯐꯔꯤ ꯑꯣꯏꯔꯝꯒꯅꯤ ꯉꯁꯥꯏꯗꯤ ꯐꯖꯅ ꯁꯣꯜꯂꯝꯕꯅꯤ ꯊꯤꯔꯣ ꯑꯗꯨꯗꯩ ꯈꯔ ꯂꯤꯁꯟꯈ꯭ꯔꯗꯤ ꯅꯨꯄꯤꯅ ꯄꯥꯝꯅꯔꯣꯏꯅꯦ ꯍꯣꯏ ꯃꯧ ꯍꯜꯂꯛꯄꯤꯒꯨꯝꯕꯅꯗꯤ ꯄꯥꯝꯅꯤꯀꯣ ꯂꯩꯁꯥꯕꯤꯅꯒꯗꯤ ꯄꯥꯝꯂꯔꯣꯏꯕꯣ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯗꯨ ꯏꯇꯣꯆꯥ ꯅꯪꯒꯤ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯜꯂꯩꯒꯗꯤ ꯎꯗꯦ ꯃꯄꯥꯝꯗꯒ ꯆꯠꯈꯤꯕ꯭ꯔꯣ ꯆꯠꯇꯦ ꯑꯩꯅ ꯃꯄꯥꯟꯗ ꯃꯤ ꯐꯠꯇꯕ ꯂꯥꯛꯑꯗꯤ ꯊꯣꯛꯂꯛꯀꯅꯨꯅ ꯍꯥꯏꯕꯩꯅꯤ ꯃꯤ ꯐꯠꯇꯕ ꯂꯥꯛꯑꯦꯗꯤ ꯑꯩꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯅ ꯐꯩ ꯍꯥꯏꯅꯣ ꯁꯣꯏꯔꯦ ꯐꯠꯇꯦ ꯍꯥꯏꯅꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯀꯣ ꯁꯣꯏꯕ ꯀꯥꯏꯗꯦ ꯑꯗꯣ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡꯒꯤꯁꯦ ꯊꯛꯀꯦꯗꯅ ꯊꯣꯡꯒꯥꯜꯁꯤꯗ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯁꯤꯗꯤ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯂꯒ ꯊꯛꯎꯔꯣ ꯈꯧꯔꯥꯡꯉꯗꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯊꯛꯑꯣꯕ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯊꯛꯏꯁꯦ ꯄꯨꯟꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯟꯒ ꯀꯥꯏꯈ꯭ꯔꯦꯗ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕꯅꯣꯅꯦ ꯃꯥꯅ ꯑꯩꯁꯦ ꯃꯣꯏꯗ ꯑꯁꯨꯛ ꯌꯥꯝ ꯆꯪꯍꯟꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯂꯥꯛꯏꯁꯦ ꯏꯆꯝ ꯆꯝꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯕ ꯑꯗꯨꯅ ꯌꯨꯝꯗꯗꯤ ꯁꯨꯡꯆꯪ ꯍꯦꯛ ꯆꯪꯍꯜꯂꯣꯏꯕ ꯑꯩꯅ ꯍꯥꯟꯅꯁꯨ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯜꯂꯩꯒꯗ ꯀꯩꯅꯣ ꯄꯥꯎ ꯍꯦꯟꯅ ꯇꯝꯁꯤꯟꯗꯅ ꯑꯩꯒ ꯀꯥꯏꯅꯅꯕ ꯁꯤꯜꯂꯒ ꯂꯩꯔꯝꯃꯤꯅꯤꯅꯦ ꯔꯥꯁꯤꯗꯤ ꯌꯥꯎꯗ꯭ꯔꯃꯤꯅ ꯃꯇꯨ ꯊꯤꯕ ꯈꯪꯗ꯭ꯔꯦꯗꯣ ꯃꯇꯨ ꯊꯤꯕ ꯈꯪꯗ꯭ꯔꯃꯤꯅ ꯑꯩꯈꯣꯏ ꯂꯥꯛꯏꯕꯅꯦꯕ ꯑꯩꯉꯣꯟꯗ ꯀꯜꯂꯛꯇꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯆꯠꯈ꯭ꯔꯕꯣ ꯕꯤꯃꯣꯜꯗꯨꯕꯨ ꯆꯠꯈ꯭ꯔꯕꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯀꯅꯥꯅꯣ ꯏꯃꯨꯡꯗ ꯅꯣꯛꯂꯤꯕꯁꯤꯅ ꯕꯤꯃꯣꯜ ꯀꯣꯝꯕꯤꯔꯩꯅ ꯑꯩꯗꯤ ꯁꯤꯔꯤꯗ ꯕꯤꯃꯣꯜꯅ ꯉꯥꯡꯕ ꯋꯥꯁꯤ ꯇꯥꯔꯒ ꯊꯥꯕꯜꯂꯩꯅ ꯆꯥꯛ ꯆꯥꯈ꯭ꯔꯣꯗꯅ ꯕꯤꯃꯣꯜ ꯍꯣꯏꯅꯦ ꯆꯥꯔꯒꯕꯨ ꯍꯟꯈ꯭ꯔꯒꯦꯅꯦ ꯑꯗꯣ ꯀꯅꯥꯅ ꯊꯣꯡꯒꯦ ꯑꯩꯅ ꯊꯣꯡꯉꯤ ꯀꯣꯝꯕꯤꯔꯩꯗꯤ ꯊꯣꯡꯕ ꯍꯩꯇꯕ꯭ꯔꯣ ꯍꯩꯍꯦ ꯑꯩꯅ ꯊꯣꯡꯕ ꯆꯥꯔꯗꯤ ꯈꯨꯕꯤ ꯆꯤꯈꯥꯏꯅꯤ ꯅꯪ ꯑꯩꯁꯨ ꯍꯥꯎꯕꯅꯤꯗ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯣ ꯀꯣꯟꯅ ꯀꯣꯝꯕꯤꯔꯩꯅ ꯊꯣꯡꯕ ꯑꯃꯨꯛ ꯆꯥꯔꯣ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯗꯣ ꯅꯣꯏ ꯑꯅꯤꯁꯨ ꯑꯩꯈꯣꯏꯗꯅꯦ ꯆꯥꯎꯇ ꯀꯧ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯣꯏꯒ ꯁꯛꯈꯪ ꯃꯈꯪꯅꯅꯕ ꯊꯥꯕꯜꯂꯩꯅ ꯍꯣꯏꯅꯦ ꯏꯇꯣꯆꯥꯅ ꯕꯤꯃꯣꯜ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯂꯥꯛꯑꯣ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯀꯣꯝꯕꯤꯔꯩꯅ ꯀꯩꯅꯣꯍꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈꯤꯗꯣꯏꯅꯤ ꯕꯤꯃꯣꯜꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯗꯕꯅꯤ ꯕꯤꯃꯣꯜꯅ ꯀꯅꯥ ꯍꯥꯏꯅꯣ ꯆꯥꯏ ꯅꯆꯤꯟ ꯊꯤꯒꯅꯨ ꯕꯤꯃꯣꯜ ꯆꯥꯗꯕꯅꯤꯅ ꯂꯥꯛꯑꯣ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯊꯥꯕꯜꯂꯩꯅ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯕꯤꯃꯣꯜꯁꯦ ꯏꯀꯥꯏꯔꯅꯤꯌꯦ ꯀꯣꯝꯕꯤꯔꯩꯅ ꯅꯣꯏ ꯑꯅꯤꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯌꯥꯝ ꯄꯨꯟꯗꯥꯏꯅꯦ
ꯕꯤꯃꯣꯜꯅ ꯄꯨꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯐꯠꯇ꯭ꯔꯦ ꯑꯩꯒꯁꯦ ꯃꯤꯇꯣꯞ ꯑꯣꯏꯅ ꯎꯈ꯭ꯔꯦꯗꯅ ꯐꯔꯦ ꯅꯣꯏꯅ ꯄꯤꯖꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯒꯦ ꯀꯣꯝꯕꯤꯔꯩꯅ ꯕꯤꯃꯣꯜꯁꯦ ꯃꯄꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯁꯤꯍꯟꯈ꯭ꯔꯦ ꯊꯥꯕꯂꯩꯅ ꯉꯥꯏꯈꯣꯍꯦ ꯐꯝꯈꯨꯁꯦ ꯅꯣꯏ ꯃꯔꯨꯞꯅ ꯉꯥꯡꯕ ꯋꯥꯕꯨ ꯐꯝꯈꯣꯃꯤ ꯏꯇꯣꯆꯥꯒꯤ ꯃꯄꯥꯅ ꯏꯇꯣꯆꯥ ꯅꯪ ꯏꯃꯨꯡꯗ ꯂꯩꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯇꯟꯖꯥꯁꯤꯗ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯑꯗꯨꯝ ꯍꯥꯏꯔꯣ ꯍꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯊꯨꯅ ꯇꯥꯏꯌꯦ ꯄꯥꯕ ꯑꯗꯨꯝ ꯍꯥꯏꯔꯣꯃꯤ ꯅꯪꯒꯤ ꯅꯇꯨꯗꯣ ꯍꯧꯗꯣꯡꯅ ꯀꯩꯁꯨ ꯆꯦꯜꯂꯣꯏꯅꯦ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯎꯅꯦ ꯊꯥꯕꯂꯩꯅ ꯀꯣꯛꯊꯣꯛꯎꯔꯕ ꯄꯥꯕ ꯁꯥꯎꯈ꯭ꯔꯗꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏꯗꯣ ꯑꯃꯨꯛ ꯈꯪꯂꯣꯏꯃꯤ ꯄꯥꯕ ꯍꯧꯗꯣꯡꯗꯒꯤ ꯍꯦꯟꯅ ꯖꯥꯠ ꯊꯤꯕ ꯑꯃ ꯂꯩꯕꯩꯅꯤ ꯕꯤꯃꯣꯜ ꯅꯪ ꯅꯌꯨꯝ ꯆꯥꯔꯨꯕꯅꯗꯤ ꯐꯔꯕꯅꯤ ꯍꯥꯏꯁꯤꯅꯤ ꯀꯣꯝꯕꯤꯔꯩꯅ ꯂꯛꯅꯔꯤꯅꯤꯍꯦ ꯊꯥꯕꯂꯩ ꯆꯥꯛ ꯊꯤꯔꯣ ꯆꯥꯔꯁꯤ ꯕꯤꯃꯣꯜꯅ ꯅꯣꯏꯅꯤꯁꯦ ꯀꯅꯥꯅ ꯍꯟꯒꯦ ꯊꯥꯕꯂꯩꯅ ꯑꯩꯅ ꯍꯜꯂꯤ ꯑꯣ ꯑꯩꯗꯤ ꯀꯣꯝꯕꯤꯔꯩꯅ ꯆꯥꯛ ꯊꯤꯔꯣ ꯀꯥꯏꯅ ꯊꯧꯗꯥꯕꯁꯤꯗ ꯀꯣꯝꯕꯤꯔꯩꯅ ꯍꯟꯕ ꯃꯥꯜꯂꯨꯔꯦ ꯀꯣꯝꯕꯤꯔꯩꯅ ꯑꯗꯣ ꯅꯨꯄꯤ ꯑꯍꯜꯗꯤ ꯑꯩꯅ ꯑꯣꯏꯔꯤꯁꯤꯗꯤ ꯀꯃꯥꯏꯅꯅꯣ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯑꯩꯅ ꯍꯥꯜꯂꯤ ꯊꯥꯕꯂꯩꯗꯒꯤ ꯊꯥꯕꯂꯩꯅ ꯑꯗꯣ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯤ ꯑꯩꯉꯣꯟꯗꯅ ꯍꯥꯜꯂꯦ ꯍꯥꯏꯇꯥꯔꯤ ꯑꯣ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯗꯤ ꯏꯃꯨꯡ ꯀꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯑꯩꯅ ꯍꯦꯛ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯏꯇꯣꯆꯥꯒ ꯃꯄꯥꯒ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯕꯤꯃꯣꯜꯅ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒꯗꯨ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯟ ꯀꯣꯆꯤ ꯑꯃꯨꯛ ꯀꯣꯠꯇꯨꯅ ꯈꯠꯅꯅꯕ ꯁꯤꯟ ꯇꯧꯗꯨ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯕꯤꯃꯣꯜ ꯏꯇꯣꯆꯥꯅ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒꯗꯨ ꯅꯠꯇꯅ ꯃꯃꯥ ꯃꯄꯥꯗ ꯐꯥꯎꯕ ꯌꯥꯎꯅ ꯈꯠꯅꯅꯕ ꯁꯤꯟꯕ ꯍꯧꯔꯝꯃꯤ ꯑꯗꯨꯅ ꯊꯥ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗꯗꯤ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒ ꯅꯨꯡꯁꯤꯅꯗꯕ ꯍꯧꯔꯛꯂꯦ ꯏꯇꯣꯆꯥꯅ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ ꯅꯣꯏꯅ ꯁꯨꯛꯇꯣꯛꯅꯔꯤꯗꯨꯕꯣ ꯀꯣꯝꯕꯤꯔꯩ ꯊꯥꯕꯂꯩ ꯀꯔꯤ ꯇꯧꯅꯔꯒꯦ ꯍꯥꯏꯕꯅꯤ ꯀꯣꯝꯕꯤꯔꯩꯅ ꯍꯌꯦꯡꯗꯒꯤ ꯊꯥꯕꯂꯩꯅꯅꯦ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯊꯥꯕꯂꯩꯅ ꯇꯧꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯅ ꯅꯪꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤꯕꯨ ꯄꯩꯅꯗ꯭ꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯝ ꯍꯥꯏꯅꯕ ꯌꯥꯕꯗꯨꯕꯨ ꯀꯔꯤ ꯇꯧꯕꯩ ꯄꯩꯅꯩꯅꯣ ꯍꯥ ꯀꯣꯝꯕꯤꯔꯩꯅ ꯃꯅꯨꯡꯗ ꯋꯥ ꯌꯥꯝ ꯂꯩ ꯑꯗꯨꯅꯅꯤ ꯊꯥꯕꯂꯩꯅ ꯃꯄꯥꯟꯗꯁꯨ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯄꯩꯅꯔꯤꯕꯅꯤ ꯃꯃꯥꯅ ꯃꯧ ꯅꯣꯏꯕꯨ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯊꯣꯡꯅꯕ ꯇꯧꯔꯣꯅꯦ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦꯅꯦ ꯀꯣꯝꯕꯤꯔꯩꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯏꯃꯥꯅ ꯊꯣꯡꯉꯣ ꯊꯥꯕꯂꯩꯅ ꯀꯣꯟꯁꯨ ꯐꯦꯡꯉꯣ ꯋꯥꯏꯁꯨ ꯇꯩꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯏꯕꯥꯅꯤ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ ꯍꯥ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯑꯅꯤꯁꯤꯕꯣ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯗꯧꯔꯕ ꯑꯁ ꯇꯟꯈ꯭ꯔꯦꯗ ꯏꯔꯨ ꯑꯃꯨꯛ ꯂꯨꯖꯗꯣꯏꯁꯦ ꯅꯣꯏ ꯑꯅꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯅꯣꯏꯅꯤ ꯂꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯂꯧꯕꯅꯤ ꯃꯤꯅ ꯏꯇꯣꯆꯥꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯐꯩꯗꯀꯣ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯌꯦꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯅꯣꯏ ꯑꯅꯤ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ ꯑꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯊꯥꯕꯂꯩꯅ ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯇꯨ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯀꯣꯝꯕꯤꯔꯩꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏꯕ ꯅꯪꯉꯣꯟꯗꯅ ꯍꯥꯏꯔꯤꯁꯦ ꯅꯅꯥꯗꯨ ꯃꯨꯟꯅ ꯇꯥꯎ ꯅꯅꯥꯗꯨ ꯃꯨꯟꯅ ꯇꯥꯎ ꯀꯥꯏꯅ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯥ ꯃꯨꯜꯂꯤꯁꯦ ꯑꯩꯅ ꯅꯪꯂꯥ ꯍꯥ ꯌꯨꯝꯁꯤꯗ ꯀꯅꯥꯅ ꯍꯥꯟꯅ ꯂꯥꯛꯈꯤꯒꯦ ꯅꯪꯅ ꯍꯥꯟꯕ꯭ꯔꯥ ꯑꯩꯅ ꯍꯥꯟꯕ꯭ꯔꯣ ꯅꯪꯅ ꯍꯥꯜꯂꯤꯗꯨꯗꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯨꯟꯕ ꯅꯪꯍꯧꯔꯣꯏꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯍꯟꯖꯕ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯁꯤꯡꯗꯨꯕꯣ ꯑꯩꯅ ꯅꯣꯏꯅ ꯂꯧꯔꯤꯁꯤꯕꯨ ꯈꯠꯅꯅꯕ ꯂꯧꯔꯤꯔꯣ ꯍꯥ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯀꯣꯝꯕꯤꯔꯩꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯂꯧꯕꯤꯔꯤꯅꯣ ꯑꯩꯗꯪ ꯂꯧꯕ ꯌꯥꯗ꯭ꯔꯣ ꯁꯛ ꯍꯥꯏꯔ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯐꯖꯔꯤꯁꯤꯕꯣ ꯑꯁ ꯏꯁ ꯑꯗꯨꯅꯤ ꯀꯌꯥꯝ ꯐꯖꯗꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕꯤ ꯅꯪꯅꯕꯣ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕꯤ ꯀꯩꯗ ꯍꯥꯏꯔꯛꯀꯅꯨꯗ ꯑꯩꯅ ꯊꯣꯡꯂꯣꯏꯅ ꯊꯣꯡꯕꯤꯗꯕꯒꯤ ꯋꯥꯅꯤ ꯊꯣꯡꯂꯗꯤ ꯆꯥꯕ ꯌꯥꯔꯣꯏꯅ ꯊꯣꯡꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯁꯨ ꯃꯧꯑꯣꯏꯅꯤ ꯀꯥꯏꯅ ꯂꯥꯛꯏ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯦꯅꯦ ꯅꯨꯄꯥ ꯃꯨꯟꯕꯤꯁꯦ ꯑꯃꯨꯛ ꯍꯥꯏꯔꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯍꯥꯏꯕ ꯋꯥꯁꯦ ꯅꯨꯄꯥꯅ ꯃꯥꯅ ꯃꯨꯜꯂꯒ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯃꯨꯟꯕꯤꯗꯤ ꯀꯩꯅꯣ ꯍꯥ ꯅꯪ ꯅꯁꯝꯅ ꯐꯣꯏꯗꯠꯂꯨꯔꯥ ꯉꯝꯂꯗꯤ ꯐꯣꯏꯔꯨ ꯂꯥꯛꯑꯣꯅꯦ ꯅꯪꯅ ꯐꯣꯏꯕ꯭ꯔꯥ ꯑꯩꯅ ꯐꯣꯏꯕ꯭ꯔꯥꯗꯣ ꯌꯦꯡꯊꯣꯛꯅꯔꯁꯤ ꯃꯁꯤ ꯊꯣꯛꯀꯅꯤꯁꯦ ꯃꯃꯥꯡꯗ ꯕꯤꯃꯣꯜꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯃꯁꯦ ꯀꯣꯝꯕꯤꯔꯩ ꯅꯠꯇꯦ ꯈꯣꯡꯕꯤꯅꯦꯅ ꯀꯣꯝꯕꯤꯔꯩꯅ ꯕꯤꯃꯣꯜꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯦꯗꯅ ꯁꯤꯗꯤ ꯃꯁꯤꯒꯤ ꯊꯥꯕꯂꯩꯁꯦ ꯊꯥꯕꯂꯩ ꯅꯠꯇꯦ ꯊꯥꯁꯤꯂꯩꯅꯦꯅ ꯅꯣꯏ ꯑꯅꯤꯁꯤꯕꯨ
ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯆꯣꯡꯁꯤꯟꯅꯈ꯭ꯔꯦꯅꯦ ꯀꯣꯝꯕꯤꯔꯩ ꯊꯥꯕꯂꯩ ꯅꯣꯏꯅꯤꯕꯨ ꯅꯈꯣꯏꯗ ꯂꯥꯝꯅꯒꯅꯨꯅꯦꯍꯦ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯈꯥꯝꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯐꯨꯊꯖꯕ ꯇꯥꯔꯗꯤ ꯅꯣꯏ ꯑꯅꯤ ꯀꯣꯝꯕꯤꯔꯩꯅ ꯑꯌꯣ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯐꯨꯔꯩꯁꯤꯕꯣ ꯊꯥꯕꯂꯩꯅ ꯈꯜꯂꯛ ꯍꯦꯛ ꯄꯦꯜꯂꯤꯗ ꯀꯔꯤ ꯅꯪꯗꯤ ꯐꯨꯔꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔ ꯑꯩꯁꯦ ꯊꯥꯕꯂꯩꯅ ꯑꯌꯣ ꯏꯃꯥ ꯅꯥꯏꯌꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯟꯅ ꯐꯨꯔꯤꯗꯨꯕꯣ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯏꯕꯤꯔꯤꯕ꯭ꯔꯣ ꯑꯌꯣ ꯏꯃꯥ ꯀꯣꯝꯕꯤꯔꯩꯅ ꯀꯟꯅ ꯐꯨꯃꯟꯗꯦꯅꯦ ꯑꯩ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯀꯟꯅ ꯐꯨꯖꯤꯟꯒꯗꯕꯅꯤ ꯊꯥꯕꯂꯩꯅ ꯐꯨꯔꯣꯅꯦꯍꯦ ꯁꯤ ꯐꯨꯔꯣ ꯏꯇꯨꯆꯥꯅ ꯅꯣꯏ ꯑꯅꯤ ꯇꯣꯛꯑꯔꯣꯏꯗ꯭ꯔꯣ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯅꯣꯏꯕꯣ ꯐꯨꯅꯕ ꯂꯣꯏꯔꯗꯤ ꯆꯥꯊꯣꯛꯑ ꯂꯥꯛꯑꯣꯅꯦ ꯃꯄꯥꯅ ꯍꯩ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯆꯥꯍꯧꯒꯦ ꯆꯥꯛꯁꯪꯗꯅꯦ ꯑꯃꯨꯛ ꯈꯟꯅꯔꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯐꯪꯉꯔꯣꯏ ꯑꯗꯨ ꯈꯪꯗꯅꯅꯦ ꯑꯩꯗꯤ ꯆꯥꯊꯣꯛꯑꯕꯅꯤ ꯑꯩ ꯍꯥꯟꯅ ꯀꯧꯔꯝꯗꯕꯤꯗ ꯅꯪꯁꯨꯕ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯍꯦ ꯑꯩꯗꯣ ꯃꯄꯥꯒ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗ ꯃꯧ ꯑꯅꯤ ꯈꯠꯅꯔꯛꯄꯁꯤꯗ ꯏꯇꯣꯆꯥ ꯅꯪꯁꯤ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣꯅꯦ ꯃꯧ ꯑꯅꯤꯗꯨꯗꯤ ꯉꯥꯝꯊꯣꯛꯅꯈꯤꯁꯅꯨ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯔꯛꯇꯅꯕ ꯏꯃꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯣꯏꯅꯤ ꯈꯠꯅꯕ ꯇꯣꯛꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥ ꯀꯣꯝꯕꯤꯔꯩꯅ ꯏꯋꯥꯅ ꯍꯥꯏꯕꯒꯤꯅꯦ ꯅꯪ ꯊꯥꯕꯤꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯊꯥꯕꯂꯩꯗꯒꯤ ꯊꯥꯁꯤ ꯇꯥꯔꯗꯕꯅꯤꯅ ꯅꯪꯁꯨꯅꯦ ꯏꯄꯨꯔꯣꯏꯕꯒꯤ ꯈꯜꯂꯒ ꯊꯥꯕꯤꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯣꯝꯕꯤꯔꯩꯅ ꯉꯁꯤꯅꯦ ꯀꯥꯏꯔꯗꯕꯅꯤꯅ ꯃꯁꯤ ꯄꯨꯝꯕ ꯕꯤꯃꯣꯜꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯈꯪꯏꯗꯅ ꯕꯤꯃꯣꯜꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯏꯇꯣꯆꯥꯅ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒꯗꯨ ꯈꯥꯝꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯣꯏ ꯑꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯄꯨꯝꯕ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ ꯀꯧꯁꯨ ꯀꯧꯅꯈꯤꯗ꯭ꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯕꯤꯃꯣꯜꯒꯤꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯕꯤꯃꯣꯜ ꯏꯇꯣꯆꯥ ꯍꯣꯏꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒꯗ ꯀꯛ ꯇꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯅ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒꯗꯨ ꯏꯇꯣꯆꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯦꯛ ꯈꯠꯅꯔꯝꯃꯤ ꯏꯇꯣꯆꯥꯅ ꯂꯧꯕꯨꯛꯀꯤ ꯊꯕꯛꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯅ ꯃꯄꯥꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯂꯣꯏꯔꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯣꯏ ꯑꯅꯤꯗꯨꯒꯤ ꯈꯟꯕꯗ ꯊꯕꯛ ꯁꯨꯕꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯉꯝꯗ꯭ꯔꯦꯅꯦ ꯄꯥꯕ ꯃꯁꯤ ꯄꯨꯝꯕ ꯕꯤꯃꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯐꯪꯗ ꯃꯥꯅꯅꯦ ꯇꯣꯟꯕ ꯉꯥꯛꯇꯅꯤ ꯂꯧꯁꯤ ꯂꯣꯏꯔꯒ ꯑꯝꯇ ꯐꯨꯒꯦ ꯇꯧꯕꯅꯤ ꯂꯧ ꯂꯣꯏꯕꯗ ꯅꯃꯧ ꯅꯨꯄꯤꯅꯤꯁꯦ ꯂꯣꯏꯕ ꯅꯥꯍꯜꯂꯔꯣꯏ ꯈꯪꯗ꯭ꯔꯦꯗ ꯄꯥꯕ ꯕꯤꯃꯣꯜ ꯍꯥꯏꯔꯤꯕ ꯅꯃꯥꯟꯅꯕꯁꯤꯕꯨ ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯤꯀꯣ ꯑꯩꯗꯤ ꯃꯁꯤ ꯅꯨꯄꯥꯕꯨ ꯃꯥꯟꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯐꯠꯇꯕꯤ ꯌꯨꯝꯗ ꯆꯪꯍꯟꯅꯤꯡꯗꯕꯤ ꯃꯧ ꯑꯣꯏꯅ ꯃꯥꯜꯂꯦꯅꯦꯕꯣ ꯑꯗꯨꯅꯦ ꯄꯥꯕ ꯕꯤꯃꯣꯜꯁꯦ ꯌꯥꯝ ꯊꯤꯅ ꯑꯝꯇ ꯐꯨꯗꯕ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯀꯗꯧꯔꯦ ꯏꯄꯥꯁꯨ ꯐꯨꯕ ꯌꯥꯎꯒꯦ ꯕꯤꯃꯣꯜꯅ ꯇꯧꯔꯤꯁꯦ ꯃꯧ ꯑꯅꯤꯗ ꯅꯠꯇꯦ ꯅꯃꯥꯗ ꯐꯥꯎꯕ ꯀꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯃꯥꯁꯨ ꯑꯃꯨꯛ ꯑꯩ ꯅꯨꯄꯤ ꯀꯣꯏꯅ ꯈꯟꯅꯕ ꯍꯧꯔꯛꯂꯤꯕꯅꯤꯅꯦ ꯄꯥꯕ ꯁꯨꯝ ꯄꯥꯈꯠꯂꯦꯗ ꯌꯨꯝꯗ ꯀꯥꯔꯁꯤ ꯄꯥꯈꯠꯂꯦꯕ ꯑꯩꯁꯨ ꯅꯪ ꯀꯥꯒꯦ ꯈꯔꯝ ꯏꯄꯥ ꯁꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯍꯣꯏ ꯄꯥꯕ ꯑꯩ ꯀꯥꯔꯒꯦ ꯕꯤꯃꯣꯜ ꯊꯦꯡꯅꯔꯗꯤ ꯑꯃꯨꯛꯇ ꯐꯨꯍꯧꯔꯨꯒꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗ ꯀꯥꯔꯒꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯑꯩꯈꯣꯏꯗ ꯕꯤꯃꯣꯜ ꯂꯩꯔꯝꯂꯕꯗꯤ ꯐꯥꯔꯒ ꯊꯅꯝꯃꯨꯀꯣ ꯊꯥꯗꯣꯛꯈꯤꯅꯨ ꯃꯆꯤꯜ ꯊꯤꯕ ꯃꯌꯥꯗꯨꯅ ꯂꯧꯍꯣꯟ ꯑꯔꯦꯝꯕꯁꯤ ꯅꯝꯁꯤꯟꯒꯦ ꯏꯇꯣꯆꯥ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯅ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯤꯃꯣꯜꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒꯗꯨ ꯐꯨꯅꯕ ꯂꯣꯏꯔꯒ ꯃꯁꯝ ꯃꯅꯥꯏ ꯐꯥꯅ ꯑꯃꯅ ꯃꯥꯡꯒꯣꯜꯗ ꯑꯃꯅ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤ ꯃꯃꯥꯗꯤ ꯊꯣꯡꯒꯥꯜꯗ ꯃꯃꯤꯠ ꯃꯅꯥ ꯏꯔꯪ ꯂꯪꯈꯠꯂꯒ ꯂꯩꯔꯝꯃꯤ ꯑꯥꯗ ꯂꯥꯛꯂꯤꯕꯁꯦ ꯏꯇꯣꯆꯥ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯐꯔꯦꯗ ꯃꯥ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯣꯏꯅꯤ ꯈꯠꯅꯕ ꯈꯥꯝꯕꯗꯅꯦ ꯁꯣꯏꯗꯅ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯜꯂꯒ ꯁꯤꯕ ꯇꯥꯔꯦ ꯃꯥ ꯀꯩꯗꯧꯔꯦ ꯊꯣꯡꯒꯥꯜꯗ ꯂꯩꯗꯨꯅ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯩ ꯑꯗꯣ ꯏꯃꯥꯒꯤ ꯏꯇꯣꯆꯥ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯌꯨꯝ ꯑꯃꯃꯝ ꯁꯥꯕꯤꯔꯒ ꯇꯣꯉꯥꯟ ꯊꯝꯅꯕ ꯇꯧꯔꯁꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯅꯠꯇ꯭ꯔꯒꯅꯦ ꯑꯩ ꯁꯤꯕ ꯑꯃ ꯉꯁꯤꯁꯨ ꯑꯃꯨꯛ ꯈꯟꯅꯩꯔꯣꯏꯃ ꯉꯁꯤꯗꯤ ꯈꯟꯅꯗ꯭ꯔꯦ ꯃꯨꯛꯅꯥ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯀꯣꯝꯕꯤꯔꯩꯅꯤ ꯃꯪꯒꯣꯜꯗ ꯐꯗꯤ ꯁꯦꯒꯥꯏ ꯃꯥꯜꯂꯒꯅꯦ ꯂꯩꯔꯤꯁꯤ ꯑꯗꯨꯒ ꯊꯥꯕꯂꯩꯗꯤ ꯀꯩꯅꯣ ꯃꯥꯜꯍꯧꯔꯕꯅꯤ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯆꯪꯂꯒ ꯌꯦꯡꯉꯨꯔꯣ ꯑꯗꯣ ꯏꯃꯥ ꯕꯤꯃꯣꯜ ꯂꯥꯛꯑꯝꯕ꯭ꯔꯣ ꯕꯤꯃꯣꯜꯗꯤ ꯉꯁꯤ ꯂꯥꯛꯑꯝꯗꯦ ꯀꯣꯝꯕꯤꯔꯩꯗꯣ ꯀꯩꯊꯦꯜꯗ ꯊꯣꯛꯎꯕꯅꯤ
ꯕꯤꯃꯣꯜ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒꯅꯤ ꯊꯥꯕꯜꯂꯩꯒ ꯃꯨꯛꯅꯥ ꯇꯧꯔꯤꯁꯤ ꯑꯗꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯕꯤꯃꯣꯜꯗ ꯍꯦꯛ ꯇꯥꯏꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯕꯤꯃꯣꯜꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤꯅꯦ ꯃꯥꯒꯤꯕꯨ ꯐꯥꯒꯤ ꯈꯔ ꯇꯧꯒꯜꯂꯤ ꯔꯥꯁꯤ ꯈꯔ ꯌꯥꯎꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤꯅꯦ ꯑꯩꯗꯤ ꯕꯤꯃꯣꯜꯁꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯥꯕꯨ ꯂꯥꯛꯑꯕ ꯑꯩꯒꯤ ꯆꯥꯅꯕ ꯀꯩꯅꯣꯃꯗꯤ ꯑꯗꯨꯝ ꯄꯨꯔꯛꯂꯗꯕꯅꯤ ꯑꯗꯨꯒꯅꯦ ꯕꯤꯃꯣꯜꯅ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯍꯦꯟꯅ ꯑꯍꯟ ꯃꯥꯜꯂꯦꯌꯦ ꯏꯃꯥꯁꯨ ꯄꯥꯕꯒꯤ ꯆꯩꯅꯝ ꯅꯝꯃꯤ ꯀꯔꯤꯒꯤ ꯆꯩꯅꯝ ꯅꯝꯂꯤꯕ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯍꯥ ꯆꯩꯅꯝ ꯅꯝꯃꯤꯗꯤ ꯃꯥꯅꯤꯅꯦ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯇꯣꯆꯥꯅ ꯀꯨꯝꯕꯤꯔꯦ ꯀꯩꯗꯧꯔꯦꯃꯣ ꯁꯣꯝ ꯂꯥꯛꯄꯤꯔꯦꯗꯅ ꯑꯩꯒꯤ ꯀꯥ ꯑꯃ ꯍꯥꯟꯅ ꯊꯨꯅ ꯁꯥꯕꯤꯔꯣ ꯑꯩ ꯌꯨꯝꯁꯤꯗ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯅꯠꯇ꯭ꯔꯒ ꯃꯥ ꯇꯥꯟꯒꯤ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯅꯤ ꯅꯪꯉꯁꯤ ꯕꯤꯃꯣꯜꯒ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯊꯦꯡꯅꯔꯛꯏ ꯃꯥꯅꯅꯦ ꯉꯥ ꯂꯩꯕꯤꯔꯝꯃꯤꯁꯦ ꯕꯤꯃꯣꯜꯅꯗꯤ ꯀꯩꯀꯩ ꯍꯥꯏꯔꯛꯏ ꯕꯤꯃꯣꯜꯅ ꯀꯔꯤ ꯍꯥꯏꯔꯛꯇꯧꯔꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯒ ꯅꯪꯅ ꯕꯤꯃꯣꯜ ꯄꯨꯁꯤꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯥꯕꯜꯂꯩ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ 이몽디 sak wari sasi kiye thabalai namuk purakani changwa habni imungda nanga changminasi kiye thabalai na aini palai sibu mana phuna bro sumaina tawni to khangamadi bimol na haibado yajaram gadabani ito sana karibu thabalai kombirei na thabalai sa nang leitringai da irang yam tawrabani nupa koirabani nupa kari aibu nupa koidi nang irang tawdana nungtingi kaithil thok leiraga hatuga halaklagana aibu khanaba hawdana phubiba natra chintibi ai kaidi irang tawi ha nang namsilagam ka phuraura thabalaina lao ne ngamadi phuru lao nang oin phubi ito sana noi ne utu tumi leyo ngasidagi bimolsu yumsidi ek changhalamlaba bimol ga wari ek sanaramba mi do napamda nasana khang sakhigadabani aduga aina ibe inmaduna aiga lehogadabani karigino thabalaina phatraga bimolda hekta tainari sibo thabalai se tanthokro aduga imungse ingna leradabani tandoi singdangni nangna phatabadagi thokliba ngaktani nang phatabada ngasidi mara leijada bimolda taina biredana o noi ani na harisi bimol sipai masokpa yade sini adudi bimol bu yamna kankatsa bonoyadi ngasidi bimol gi manakta tanba tardana thabalaina karino nangna thiri dubo kombireina chaini mana thirisi masi pumba hingsa binana tholi bangaktani kari nupa mun binang nani khangama kamai tawni chai phangkreba purak tawri kombirei do aina puwo ayo ima ayo kombireina ai se laurage ito sana karai de senge hab nang hoi ma ayo sire kaino me as noyani ma yumde le biar chakru chalo bimol gi manak chalo thabalaina chakani ayo da kana phubiba kombirei da na tapna phuba chakani kombireina ai su chakani ai gonda na masingya na phuba thabalai da na masing hantana phuba chakani ai ne masigi yimsida chup lai roi ai chakhini ba ai moyani sibu asimu maki chatkidui chalane adoiradi bimol pamli base soida phangkrani ko bimol na ngamhan biyade chakro amata labiya aduga isu thoriya lag si khani kombireina ha ai khoi ani si tanthok laga nangna mo thoriya lag siradi mangjari sina kana tongjari sina kana thabalaina nangni tongjaram gani bimol leibanina aidi mangjai aduna aidi iwai pure bundok lamlaga chaloi kari bimol di nanga yam chana zadai ne aduna sapikro bimol rasi kangbodogi manakta nang chakro cha rasi kangba haragadi nangsu kangmani noini yam chanani bimol di nupi phangdabagi su yang wan leijari bani nang chaladi bimol do harawbana loirani hidasu laroi nangi phatawasu aingonda tamar aduna ai koksar o nangoina chatphiko bimol na pamise nangni aina ti nang pamdanani mana aingonda
ꯅꯪꯒꯤ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤꯕꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯈꯠꯅꯗꯅ ꯃꯍꯥꯛꯒꯁꯨ ꯀꯥꯏꯅꯔꯅꯤ ꯏꯄꯥꯝꯗꯁꯨ ꯍꯜꯂꯅꯤꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯗꯣ ꯕꯤꯃꯣꯜꯅ ꯂꯧꯕ ꯌꯥꯔꯦꯗꯅ ꯉꯥꯏꯈꯣ ꯕꯤꯃꯣꯜꯅ ꯑꯩꯒꯤ ꯐꯠꯇꯕ ꯋꯥ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯇꯝꯃꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯇꯝꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯏꯗ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩꯗꯤ ꯅꯪꯁꯦ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯕꯤꯃꯣꯜꯅꯅꯦ ꯅꯪꯒꯤ ꯐꯠꯇꯕ ꯋꯥ ꯃꯌꯥꯝꯁꯦ ꯇꯝꯃꯛꯄ ꯇꯥꯕꯗꯒꯤ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯍꯪꯒꯣꯏꯔꯤꯁꯦ ꯑꯗꯨꯗꯩꯅꯤ ꯈꯪꯉꯕꯣ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯕꯤꯃꯣꯜꯅ ꯑꯩꯉꯣꯟꯗ ꯊꯥꯒꯠꯁꯤꯟꯅꯔꯒ ꯅꯪꯒꯤ ꯐꯠꯇꯕ ꯏꯃꯥꯒꯤ ꯐꯠꯇꯕ ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯒꯤ ꯐꯠꯇꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯂꯥꯛꯑꯒ ꯍꯦꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯁꯦ ꯍꯣꯏꯅꯦ ꯑꯩꯉꯣꯟꯗꯁꯨꯅꯤꯅꯦ ꯑꯗꯨꯗꯤ ꯃꯣꯏ ꯏꯇꯣꯆꯥꯅ ꯕꯤꯃꯣꯜꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯆꯨꯝꯃꯦꯗꯅ ꯑꯣ ꯑꯗꯨꯗꯤ ꯅꯍꯥꯟꯈꯩ ꯏꯕꯥꯅꯤ ꯈꯠꯅꯍꯜꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯥꯏꯅꯍꯜꯂꯒ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯧꯒꯦ ꯁꯤꯅꯤꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯕꯤꯃꯣꯜꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯜꯂꯩꯒꯗꯨ ꯕꯤꯃꯣꯜꯅ ꯃꯣꯏ ꯑꯅꯤꯗ ꯍꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯅ ꯂꯤꯊꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯇꯣꯆꯥꯗꯤ ꯉꯁꯥꯏ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯒꯦ ꯈꯪꯅꯦ ꯍꯥꯏꯕꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯜꯂꯩꯒꯗꯤ ꯈꯠꯅꯔꯤꯉꯩꯗ ꯏꯇꯣꯆꯥꯅ ꯆꯠꯈꯤꯕꯗꯨ ꯚꯥꯞ ꯑꯣꯏꯍꯧꯔꯝꯗꯦ ꯃꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯂꯣꯏꯔꯛꯇꯨꯅ ꯏꯇꯣꯆꯥ ꯊꯤꯔꯛꯄꯗꯗꯤ ꯏꯇꯣꯆꯥ ꯂꯩꯔꯝꯗ꯭ꯔꯤ ꯀꯣꯝꯕꯤꯔꯩ ꯑꯩꯈꯣꯏꯅꯤꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯩꯁ ꯉꯁꯥꯏ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯅꯤ ꯀꯥꯏꯅ ꯄꯟꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ ꯏꯕꯥꯅꯤꯗꯤ ꯈꯠꯅꯔꯤꯉꯩꯗ ꯃꯥꯅ ꯆꯠꯈꯤꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯤꯗꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦꯃꯤ ꯃꯃꯥꯅ ꯃꯣꯏ ꯑꯅꯤꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯉꯝꯊꯣꯛꯅꯕ ꯆꯦꯜꯂꯤ ꯖꯥꯠꯂ ꯀꯣꯝꯕꯤꯔꯩꯅ ꯏꯃꯥ ꯅꯆꯥꯅꯨꯄꯥ ꯎꯕ꯭ꯔꯣ ꯎꯗꯦꯅꯦ ꯃꯥꯕꯨ ꯅꯣꯏꯒ ꯂꯩꯍꯧꯗꯥꯏꯅꯦ ꯊꯥꯕꯜꯂꯩꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯦ ꯑꯗꯨꯒ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯁ ꯌꯥꯜꯂꯝꯕꯅ ꯍꯥꯟꯗꯅꯕ ꯑꯩꯗꯤ ꯄꯨꯡꯄꯥꯗ ꯄꯥꯈꯠꯂꯦꯃꯤ ꯀꯩꯒꯨꯝꯕ ꯃꯥ ꯁꯤꯔꯗꯤ ꯑꯩ ꯉꯥꯎꯅꯤ ꯃꯃꯥꯅ ꯏꯇꯣꯆꯥ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯀꯣꯝꯕꯤꯔꯩꯅ ꯅꯆꯥꯅꯨꯄꯥꯗꯣ ꯊꯧꯔꯤ ꯌꯥꯜꯂꯤꯅ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥ ꯍꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯧꯁꯤꯡꯅ ꯀꯔꯤ ꯏꯇꯣꯆꯥꯕꯨ ꯊꯧꯔꯤ ꯌꯥꯜꯂꯦꯕ ꯀꯔꯝꯕ ꯎꯗ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁ ꯄꯥꯎꯁꯦ ꯑꯩꯅ ꯍꯥꯟꯅ ꯃꯤꯉꯣꯟꯗ ꯇꯝꯂꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯁꯣꯏꯗꯅ ꯍꯥꯏꯈ꯭ꯔꯅꯤ ꯃꯄꯥꯅ ꯀꯔꯤꯒꯤꯅꯣ ꯃꯧ ꯑꯅꯤꯁꯤꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯏꯇꯣꯆꯥꯅ ꯁꯣꯏꯗꯅ ꯐꯨꯕꯤꯔꯝꯃꯅꯤꯅꯦ ꯃꯃꯥꯁꯨ ꯌꯥꯎꯏꯅꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯂꯧꯕꯨꯛꯇꯒꯤ ꯋꯥꯅꯒ ꯍꯜꯂꯛꯄꯒꯕ ꯀꯣꯝꯕꯤꯔꯩꯅ ꯀꯔꯣꯝꯗꯅꯣ ꯃꯥꯅ ꯌꯥꯟꯕ ꯆꯠꯂꯝꯗꯣꯏꯁꯤꯕꯣ ꯊꯥꯕꯜꯂꯩꯅ ꯌꯥꯜꯂꯝꯃꯗ꯭ꯔꯣ ꯃꯥꯕꯣ ꯃꯃꯥꯅ ꯃꯝꯒ ꯃꯝꯁꯤꯜꯂꯛꯄꯅꯦ ꯑꯩꯗꯤ ꯑꯃꯠꯇꯕꯨ ꯎꯗ꯭ꯔꯦꯅꯦ ꯃꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯣꯏ ꯑꯍꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕꯗꯨꯕꯣ ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯦꯗꯅ ꯑꯣ ꯅꯆꯥꯅꯨꯄꯥꯗꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯅꯤꯅ ꯆꯦꯟꯈ꯭ꯔꯦ ꯀꯗꯥꯏꯗ ꯌꯥꯟꯗꯣꯏꯅꯣ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯀꯣꯏꯆꯦꯟ ꯀꯣꯏꯊꯤ ꯊꯤꯅꯔꯤꯕꯅꯤ ꯍꯩ ꯊꯧꯔꯤ ꯌꯥꯟꯕꯕꯨ ꯃꯐꯝ ꯇꯥꯛꯅꯔꯒ ꯌꯥꯟꯒꯗ꯭ꯔꯅꯦ ꯃꯃꯥ ꯑꯩꯅ ꯈꯟꯕꯅ ꯏꯆꯥꯅ ꯇꯧꯔꯝꯃꯤꯁꯤꯅ ꯑꯣꯟꯅ ꯇꯩꯅꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯗ ꯀꯔꯤꯃꯨꯛ ꯈꯜꯂꯤꯒꯦ ꯂꯥꯎ ꯑꯃꯨꯛꯇ ꯊꯤ ꯁꯦꯝꯃꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯥ ꯃꯊꯟꯇꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯃꯣꯏ ꯃꯄꯥꯕꯣ ꯁꯣꯝꯗ ꯏꯇꯣꯆꯥꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯅ ꯌꯨꯝꯂꯣꯟꯅꯕ ꯃꯧꯗꯨꯅ ꯏꯇꯣꯆꯥꯗꯨ ꯊꯧꯔꯤ ꯌꯥꯜꯂꯦ ꯍꯥꯏꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯇꯝꯕ ꯆꯠꯂꯝꯃꯤ ꯄꯥꯎꯁꯤ ꯕꯤꯃꯣꯜꯁꯨ ꯇꯥꯔꯝꯃꯤ ꯄꯥꯎꯁꯤꯕꯨ ꯆꯨꯝꯂꯕꯖꯥꯠꯔꯅꯦ ꯑꯣ ꯇꯥꯕꯗꯣ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯀꯣꯝꯕꯤꯔꯩꯗ ꯊꯥꯕꯜꯂꯩꯔꯝꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏ ꯐꯪꯒꯅꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯦ ꯍꯔꯥꯎꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯕꯨ ꯆꯠꯂꯒ ꯌꯦꯡꯕꯤꯔꯨꯁꯤꯔꯅꯦ ꯌꯦꯡꯉꯨꯅ ꯐꯅꯤ ꯑꯗꯨꯒ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯜꯂꯩꯒꯗ ꯊꯦꯝꯖꯤꯟꯅꯗꯨꯅ ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯑꯩ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯨꯈꯤꯒꯦ ꯏꯇꯣꯆꯥꯅ ꯑꯩꯕꯨ ꯎꯁꯤ ꯀꯥꯕ ꯉꯝꯗꯧꯔꯤꯕ꯭ꯔꯅꯦ ꯉꯝꯃꯣꯏꯗ ꯆꯥꯎꯅ ꯆꯥꯎꯔꯤꯕ ꯋꯥꯡꯅ ꯋꯥꯡꯉꯤꯕ ꯍꯣꯔꯦꯟ ꯊꯧꯔꯤ ꯌꯥꯟꯗ꯭ꯔꯤꯉꯩꯗ ꯇꯥꯔꯒ ꯑꯣꯏꯅ ꯁꯤꯕꯅꯦ ꯍꯜꯂꯒꯦ ꯏꯇꯣꯆꯥꯅ ꯑꯩꯕꯨ ꯎꯁꯤ ꯀꯥꯕ ꯉꯝꯗꯧꯔꯤꯕ꯭ꯔꯅꯦ ꯉꯝꯃꯣꯏꯗ ꯆꯥꯎꯅ ꯆꯥꯎꯔꯤꯕ ꯋꯥꯡꯅ ꯋꯥꯡꯉꯤꯕ ꯍꯣꯔꯦꯟ ꯊꯧꯔꯤ ꯌꯥꯟꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯇꯥꯔꯒ ꯑꯣꯏꯅ ꯁꯤꯕꯗꯨꯅ ꯀꯤꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯤꯔꯒ ꯀꯥꯟꯅꯗꯣꯏꯁꯤ ꯀꯔꯤꯅꯣ ꯀꯩꯝ ꯀꯥꯟꯅꯗꯦꯅꯦꯀꯣ ꯏꯁꯥ ꯏꯊꯟꯇ ꯃꯥꯡꯖꯔꯒ ꯏꯃꯥ ꯏꯄꯥꯅ
ꯋꯥꯅ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒꯅ ꯕꯤꯃꯣꯜꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯂꯧꯈꯤꯕ ꯕꯤꯃꯣꯜ ꯍꯔꯥꯎꯅꯕꯅꯤ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯑꯗꯨꯅ ꯁꯤꯕꯁꯦ ꯇꯣꯛꯑꯒꯦ ꯊꯥꯕꯂꯩꯅ ꯍꯣꯏ ꯏꯕꯨꯡ ꯏꯇꯣꯆꯥ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯊꯧꯔꯤ ꯌꯥꯜꯂꯤꯁꯤꯕꯣ ꯅꯪꯕꯨ ꯊꯤꯕ ꯋꯥꯔꯦꯃꯦ ꯍꯣꯏ ꯏꯕꯨꯡ ꯑꯩ ꯂꯥꯜꯂꯦ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯔꯣꯏꯌꯦ ꯏꯇꯣꯆꯥꯅ ꯊꯥꯕꯂꯩꯅꯤ ꯃꯣꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯖꯥꯠꯂ ꯑꯗꯨꯒ ꯀꯣꯝꯕꯤꯔꯩꯗꯤ ꯀꯣꯝꯕꯤꯔꯩꯅ ꯑꯩ ꯅꯪ ꯂꯩꯇꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯏꯕꯨꯡ ꯏꯇꯣꯆꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯑꯩꯁꯨ ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯉꯁꯤꯗꯒꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ ꯏꯕꯨꯡ ꯅꯪ ꯀꯥꯏꯗ ꯊꯧꯔꯤ ꯌꯥꯜꯂꯤꯅꯣꯃꯦ ꯏꯇꯣꯆꯥꯅ ꯑꯣ ꯀꯣꯝꯕꯤꯔꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯀꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ 이마기 붕어 무두 누피보 어묵 단톡다가 어묵 티바 야부시보 낭니 뻥뻥카이 가리기 누피기 시도이노메 낭보 마복시기 아니 수나 팡라로이다바 다마이가 나빠기디 나무 게임다 칸드라바이메 곰비레이나 이마기와 따시데 타발레이나 이마 까빠수 파사파사나 까비 이마수 누피네 해바 까비가누고 너희니 라우르다나 이자스야 와라바네 와라바 하우직디 와부드게 행동다나 티바 뭐 강드다나 아시본바 너야니나네 너야니나 아이 마마 마두기 마담 나테네 나사나 파다다 티시네 단자드의 비모수 얌누가이다바 사준 찔레 바바 이마 아이코이 머루 이토사우 팡가보 이토사 나도 시부가이 낭 레이트라버디 콤비리게 타발레게세 까리 오해우가니 루크라비 하이도 오이라니니 마두 아이 ꯌꯦꯡꯕ ꯉꯝꯂꯣꯏꯅꯤ ꯏꯇꯣꯆꯥꯅ ꯁꯤꯃꯨꯛ ꯂꯥꯏꯅ ꯇꯧꯔꯤꯁꯤ ꯀꯣꯝꯕꯤꯔꯩ ꯊꯥꯕꯂꯩ ꯑꯩꯒꯤ ꯇꯨꯡꯏꯜꯂꯣ ꯑꯩ ꯃꯥꯡ ꯊꯥꯅ ꯑꯩꯒꯤ ꯃꯔꯨꯞ ꯏꯇꯣꯆꯥꯗꯣ ꯐꯪꯅꯕ ꯊꯤꯒꯦ ꯃꯃꯥꯅ ꯕꯤꯃꯣꯜꯁꯦ ꯃꯕꯨꯛ ꯐꯈ꯭ꯔꯦꯗ ꯍꯩ ꯑꯄꯪꯕꯤ ꯕꯤꯃꯣꯜꯅꯅꯤꯅꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤꯁꯦ ꯃꯥꯅ ꯐꯕ ꯁꯥꯔꯒ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯕꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯉꯥꯛꯇꯅꯤꯅꯦ ꯑꯁꯦꯡꯕꯔꯅꯦ ꯃꯣꯏ ꯃꯄꯥ ꯀꯣꯝꯕꯤꯔꯩꯅ ngasi aigi ipureba bo khodong thiba na halaba bimol nang ipureba ki manakta yalaga ne hatawri bani thabaleina hatkadabani kombire law bimol gi matung insi itosana ai side lei law bimol na sirimani phane itosada khanghe itosa nang yanji bo ina yalamandi na harauraga yanji nanga puna yange na ngairamini taw 타블레이나 콤비레이 이바니기 이붕 이토사도 시제 레이 카다이 이붕 난 캠 떠우다 내려면서 파레다 비모나 아이나 하이자 아이나 망탄 TV게나 또 hꯧ직디 아이나 TV비더기 캠 떠우다비 팡이랬나세 마도 아이셀라게고 팡가버니나 이토사나 나이코 비모 이바니 와리 사나가다우 레이 꼬나 사시 타블레이나 비모 ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯥ ꯇꯤꯡꯈꯪ ꯁꯥꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯛ ꯊꯤꯟꯗꯅ ꯉꯁꯤꯗꯤ ꯀꯣꯝꯕꯤꯔꯩ ꯏꯕꯥꯅꯤꯒꯤ ꯊꯋꯥꯏ ꯑꯣꯏꯕ ꯏꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯕꯨꯡꯁꯦ ꯃꯥꯡꯒꯤ ꯐꯥꯎꯕ ꯇꯧꯔꯝꯃꯤꯗꯅ ꯀꯣꯝꯕꯤꯔꯩꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯏꯇꯣꯆꯥꯅ ꯅꯪ ꯉꯁꯤꯗꯤ ꯐꯨꯕ ꯇꯥꯔꯦ ꯃꯃꯥꯅ ꯍꯩꯃ ꯑꯩꯁꯨ ꯌꯥꯎꯍꯧꯒꯦꯅꯦꯍꯦ ꯃꯄꯥꯅ ꯃꯀꯣꯛꯇꯗꯤ ꯐꯨꯈꯨꯝꯁꯤ ꯑꯃꯨꯛ ꯁꯤꯗꯣꯛꯈꯤꯅꯤ ꯃꯁꯥ ꯄꯣꯛꯀꯩ ꯐꯨꯁꯤ ꯃꯤ ꯀꯅꯥꯝꯇꯁꯨ ꯈꯪ ꯃꯝꯂꯕꯅꯤꯅ ꯕꯤꯃꯣꯜꯅ ꯑꯗꯨꯗꯤ ꯅꯨꯡꯁꯤꯃꯟꯗ꯭ꯔꯣ ꯑꯁꯨꯝꯅ ꯕꯤꯃꯣꯜꯗꯨ ꯏꯇꯣꯆꯥꯅꯦ ꯊꯥꯕꯂꯩꯅꯦ ꯀꯣꯝꯕꯤꯔꯩꯅꯦ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯌꯥꯎꯗꯨꯅ ꯆꯤꯡꯌꯥꯗꯨꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯂꯝꯃꯤ ꯕꯤꯃꯣꯜ ꯃꯃꯥꯏ ꯃꯀꯣꯛ ꯁꯣꯛꯇ꯭ꯔꯁꯨ ꯃꯁꯥ ꯄꯨꯝꯕꯗꯤ ꯂꯣꯏꯅ ꯄꯣꯞꯂꯝꯃꯤ ꯕꯤꯃꯣꯜ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥ 2-3ꯃꯨꯛꯇꯤ ꯂꯥꯌꯦꯡꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯕ ꯉꯝꯗ ꯂꯩꯔꯝꯃꯤ ꯃꯤꯅ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯨ ꯕꯤꯃꯣꯜꯅ ꯀꯤꯕꯗꯒꯤ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯏꯇꯣꯆꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯣꯝꯕꯤꯔꯩꯒ ꯊꯥꯕꯂꯩꯒ ꯅꯨꯡꯁꯤꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ ꯂꯩꯌꯣꯜ ꯈꯨꯜꯗꯤ ꯅꯨꯡꯁꯤꯕꯤ ꯐꯖꯔꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯅꯤꯡꯊꯧ ꯃꯒꯨꯜ ꯆꯥꯎꯔꯕ ꯆꯥꯟꯕꯤ ꯍꯩꯕ ꯑꯋꯥꯠ ꯑꯄꯥꯕꯨ ꯂꯩꯇꯕ ꯃꯥꯂꯦꯝꯅꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯂꯣꯏꯅ ꯇꯞꯄꯤ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡꯕꯨ ꯄꯥꯡꯅꯗꯨꯅ ꯂꯩꯕ ꯅꯨꯡꯁꯤꯕ ꯈꯨꯜꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯣꯜꯗ ꯁꯥꯖꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯁꯥꯖꯧꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯏꯕꯦꯇꯣꯝꯕꯤ ꯀꯧꯔꯝꯃꯤ ꯁꯥꯖꯧ ꯑꯃꯗꯤ ꯏꯕꯦꯇꯣꯝꯕꯤ ꯀꯨꯏꯅ
ꯌꯨꯝꯕꯥꯟꯃꯤꯟꯅꯔꯛꯄꯕꯨ ꯃꯆꯥ ꯑꯃꯠꯇꯁꯨ ꯃꯃꯤꯠꯇ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯥꯏꯐꯝ ꯈꯨꯕꯝ ꯀꯌꯥꯃꯔꯨꯝ ꯆꯠꯇꯨꯅ ꯃꯆꯥ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯅꯕ ꯑꯁꯨꯝ ꯅꯤꯖꯔꯛꯄꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯉꯁꯤꯗꯤ ꯏꯕꯦꯇꯣꯝꯕꯤꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯑꯉꯥꯡ ꯅꯋꯥ ꯑꯃꯕꯨ ꯃꯤꯇꯝꯖꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯐꯪꯖꯔꯒꯅꯤ ꯈꯟꯕꯗ ꯊꯃꯣꯏ ꯊꯨꯝꯅ ꯄꯦꯟꯖꯔꯕ ꯁꯥꯖꯧ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯇꯣꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯅꯪ ꯑꯩꯁꯦ ꯃꯃꯥ ꯃꯄꯥ ꯃꯤꯡꯊꯣꯜ ꯐꯪꯂꯒꯅꯤꯀꯣ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯒꯅꯤ ꯈꯟꯕꯗ ꯍꯔꯥꯎꯃꯟꯕꯅꯩꯗꯤ ꯋꯥꯈꯜꯁꯦ ꯏꯊꯛꯄ ꯍꯧꯔꯦꯗ꯫ ꯏꯕꯦꯇꯣꯝꯕꯤꯁꯨ ꯍꯔꯥꯎꯅ ꯈꯨꯝꯖꯩ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯃꯤꯡꯒꯧꯕꯕꯨ ꯐꯪꯖꯔꯒꯅꯤ꯫ ꯑꯩꯅ ꯏꯆꯥ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯋꯥꯈꯤꯕꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯁ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯊꯕ ꯉꯝꯈꯤꯗꯦ꯫ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯁꯨ ꯉꯟꯇꯥꯅ ꯅꯣꯡꯒꯥꯈꯤ꯫ ꯃꯈꯣꯏꯁꯨ ꯃꯃꯤꯠ ꯑꯃꯁꯨ ꯑꯃ ꯐꯥꯎꯕ ꯎꯖꯕ ꯐꯪꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯔꯕꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯁꯥꯖꯧ ꯁꯥꯎꯔꯞꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯏꯁ ꯏꯕꯦꯇꯣꯝꯕꯤ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯍꯧꯖꯤꯛ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯍꯧꯈ꯭ꯔꯕ ꯑꯋꯥ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯈꯟꯖꯤꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ꯫ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒꯗꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯈꯟꯅꯤꯡꯉꯥꯏ ꯋꯥꯈꯜ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯁꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯗꯨꯕꯨ ꯈꯜꯂꯨꯔꯅꯨꯁꯤ, ꯇꯣꯛꯑꯣꯕ꯫ ꯅꯪ ꯁꯤꯗꯤꯕ ꯃꯣꯏꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏꯅꯦꯕ ꯈꯨꯗꯛꯁꯤꯗ꯫ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ, ꯀꯔꯤꯅꯣ ꯍꯦꯛꯇ ꯁꯥꯎꯒꯠꯂꯦꯃꯤ꯫ ꯏꯆꯥꯁꯦ ꯑꯇꯥꯡꯕꯅꯤ, ꯌꯥꯝ ꯋꯥꯅ ꯐꯪꯈ꯭ꯔꯕ ꯀꯅꯥꯒꯤ ꯂꯥꯏ ꯀꯣꯇꯤ ꯀꯨꯟꯊ꯭ꯔꯥ ꯑꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯁꯦꯜ ꯀꯌꯥꯅ ꯆꯪꯈ꯭ꯔꯤꯁꯤꯕꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅꯅꯦ ꯏꯅꯦ ꯂꯩꯁꯪꯅ ꯍꯥꯏꯔꯝꯕ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯎ ꯃꯣꯔꯣꯛ ꯍꯨꯔꯥꯜꯂꯒ ꯆꯥꯎ ꯍꯥꯏꯗꯣ ꯑꯩꯅ ꯏꯆꯦ ꯊꯔꯣꯈꯣꯏꯗꯒꯤꯅꯦ ꯃꯣꯏꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕꯅꯤꯗꯅ꯫ ꯑꯗꯨꯒꯅꯦ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯑꯃ ꯐꯪꯖꯒꯗꯣꯔꯤꯕꯁꯦ ꯑꯗꯨꯒꯤꯅꯦꯃꯤ꯫ ꯁꯥꯖꯧꯗꯣ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯅꯨꯄꯤ, ꯅꯪꯗꯤ ꯃꯤꯒꯤ ꯎ ꯃꯣꯔꯣꯛꯀ ꯍꯨꯔꯥꯜꯂꯨꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯨ ꯅꯪꯗꯤ ꯎ ꯃꯣꯔꯣꯛꯇꯣ ꯀꯔꯤꯒꯤ ꯆꯥꯔꯤꯕ? ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯎ ꯃꯣꯔꯣꯛ ꯍꯨꯔꯥꯜꯂꯤꯕꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯅꯦꯕ꯫ ꯑꯗꯨꯗ ꯑꯁ ꯁꯤꯕꯨ ꯆꯥꯛ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅꯅꯦ ꯑꯩ ꯑꯗꯨꯝ ꯍꯦꯛꯇ ꯄꯨꯝꯅ ꯌꯣꯠꯈ꯭ꯔꯦ꯫ ꯏꯕꯦꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯁꯥꯖꯧ ꯅꯣꯛꯂꯗꯨꯅ ꯈꯨꯝꯖꯩ꯫ ꯁꯣꯏꯗ꯭ꯔꯦ, ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯅꯦ ꯅꯪꯅ ꯅꯕꯨꯛ ꯆꯥꯏ ꯆꯥꯏꯅ ꯇꯧꯈꯤꯕꯗꯣ꯫ ꯃꯗꯣ ꯎ ꯃꯣꯔꯣꯛꯇꯣ ꯄꯨꯝꯅ ꯌꯣꯠꯈꯤꯕꯒꯤ ꯃꯍꯩ ꯁꯣꯏꯅ ꯑꯣꯏꯒꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯉꯥꯏꯍꯥꯛ ꯄꯨꯛ ꯁꯥꯖꯔꯁꯨ ꯏꯆꯥ ꯑꯃꯗꯤ ꯐꯪꯖꯗꯧꯔꯦꯗꯅꯁꯦ꯫ ꯁꯥꯖꯧ ꯏꯕꯦꯇꯣꯝꯕꯤꯗ ꯅꯨꯡꯁꯤꯕꯣꯏ ꯂꯛꯅꯕꯣꯏ ꯆꯩꯔꯛꯂꯝꯃꯤ꯫ ꯍꯩ ꯁꯣꯅꯣꯁꯨꯕꯤ, ꯅꯪꯒꯤ ꯎ ꯃꯣꯔꯣꯛ ꯑꯃꯈꯛ ꯍꯨꯔꯥꯜꯂꯒ ꯆꯥꯔꯨꯕꯒꯤ ꯏꯆꯥ ꯐꯪꯖꯕ ꯅꯠꯇꯦꯅꯦ, ꯈꯪꯂꯕ꯭ꯔꯥ? ꯃꯤ ꯁꯣꯝꯗ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯖꯔꯒ꯫ ꯏꯕꯦꯇꯣꯝꯕꯤ ꯉꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯁꯥꯖꯧꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯁ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯩꯗꯧꯔꯤꯕ? ꯀꯔꯤ ꯇꯧꯔꯤꯅꯣꯕ? ꯍꯣ ꯏꯅꯦ ꯆꯥꯟꯗꯣ ꯍꯣꯏꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯇꯥꯕꯩ ꯋꯥꯅꯤ꯫ ꯃꯤꯒꯤ ꯌꯨꯝꯗꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯐꯨꯗꯣ ꯍꯨꯔꯥꯜꯂꯕꯗꯤ ꯑꯉꯥꯡ ꯑꯣꯏꯗꯕꯗꯣ ꯃꯤꯀꯨꯞꯇ ꯐꯪꯉꯦ ꯍꯥꯏꯕ꯫ ꯃꯗꯨ ꯇꯥꯕꯗꯒꯤꯅꯦ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕ ꯏꯇꯥꯎ ꯁꯤꯌꯥꯝꯒꯤ ꯆꯐꯨꯗꯣ ꯍꯨꯔꯥꯜꯂꯨꯔꯤꯅꯤꯅ ꯈꯪꯉꯕꯣ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯏꯕꯦꯇꯣꯝꯕꯤ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤ ꯁꯤꯔꯦꯗ꯫ ꯏꯆꯥ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯤꯒꯤ ꯆꯐꯨꯒꯁꯨ ꯍꯨꯔꯥꯜꯂꯨꯔꯕ꯫ ꯑꯗꯨ ꯅꯣꯏ ꯇꯥꯏ ꯅꯇꯥꯎ ꯁꯤꯌꯥꯝꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯆꯐꯨ ꯃꯥꯡꯈ꯭ꯔꯦꯅ ꯄꯥꯎ ꯇꯝꯂꯝꯕꯗꯣ ꯀꯨꯏꯗ꯭ꯔꯤꯕ꯫ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯨ, ꯏꯕꯦꯇꯣꯝꯕꯤ ꯑꯩꯒꯤ ꯆꯐꯨꯗꯨ ꯃꯥꯡꯈ꯭ꯔꯦ, ꯀꯅꯥꯅ ꯍꯨꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯍꯨꯔꯥꯟꯕꯁꯦ ꯑꯉꯛꯄꯅꯤ꯫ ꯍꯨꯅꯤꯡꯉꯥꯏ ꯄꯣꯠ ꯏꯔꯩ ꯍꯦꯛ ꯂꯩꯇ꯭ꯔꯗꯧꯅ ꯆꯥꯛ ꯊꯣꯡꯅꯔꯤꯕ ꯆꯐꯨꯗꯨꯕꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯝꯂꯒ ꯆꯐꯨ ꯂꯩꯕ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯗꯣ꯫ ꯅꯌꯥꯗꯣ ꯍꯤꯒꯠꯂꯨꯅ꯫ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯔꯤꯈꯩ ꯆꯐꯨ ꯍꯨꯔꯥꯟꯕꯤꯔꯒ ꯎ ꯃꯣꯔꯣꯛ ꯆꯥꯔꯨꯕꯗꯒꯤ ꯏꯆꯥ ꯄꯣꯛꯇꯧꯔꯤꯅꯦ ꯀꯀꯥꯏꯗꯅ꯫ ꯏꯕꯦꯇꯣꯝꯕꯤ ꯅꯣꯛꯄ ꯂꯦꯞꯇ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯆꯐꯨ ꯍꯨꯔꯥꯜꯂꯤꯗꯣ ꯃꯤ ꯑꯣꯟꯅꯔꯦ꯫ ꯆꯐꯨꯗꯣ ꯑꯩꯅ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯨꯔꯥꯜꯂꯕꯅꯤꯅ ꯀꯥꯟꯅꯐꯝꯁꯨ ꯂꯩꯇ꯭ꯔꯕꯗꯨꯕꯨ ꯑꯉꯥꯡ ꯅꯥꯎ ꯄꯨꯒꯗꯧꯔꯤꯕꯤꯗꯨꯅꯅꯦ ꯍꯨꯔꯥꯟꯒꯗꯧꯅꯤ ꯆꯐꯨꯗꯣ꯫ ꯑꯗꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯆꯐꯨ ꯍꯨꯔꯥꯟꯕꯗꯒꯤ
ꯏꯁꯥ ꯐꯪꯕ ꯅꯠꯇꯦꯀꯣ ꯃꯃꯥ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯍꯨꯔꯥꯜꯂꯒ ꯆꯥꯕꯒꯤꯅꯦꯕ ꯑꯁ ꯍꯣꯏꯁꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯐꯪꯂꯒꯅꯤ ꯌꯥꯔꯦ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯏꯆꯥꯁꯦ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯣ ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯥꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯥꯖꯧ ꯈꯣꯟꯖꯦꯜ ꯇꯞꯊꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯑꯩꯒꯤꯗꯤ ꯅꯨꯄꯤꯕꯨ ꯑꯣꯏꯔꯁꯨ ꯅꯨꯄꯥꯕꯨ ꯑꯣꯏꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯨꯞꯅꯇꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯐꯪꯖꯔꯤꯕꯁꯤ ꯌꯥꯔꯦ ꯅꯨꯄꯥ ꯄꯣꯛꯄ ꯅꯨꯄꯤ ꯄꯣꯛꯄ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯍꯣꯏꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯤꯅꯦ ꯐꯅꯌꯥꯝꯅꯕꯨ ꯊꯦꯡꯂꯝꯂꯅꯤ ꯍꯣꯏ ꯍꯌꯦꯡꯁꯨ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯄꯪꯕ ꯑꯅꯤꯗꯨꯅ ꯆꯤꯟꯍꯥꯏ ꯈꯔ ꯇꯥꯔꯒ ꯃꯤꯋꯥ ꯈꯔ ꯂꯧꯔꯨꯗꯨꯅ ꯎ ꯃꯣꯔꯣꯛ ꯆꯥꯔꯒ ꯃꯤꯔꯣꯜꯂꯤ ꯃꯤꯒꯤ ꯆꯐꯨ ꯍꯨꯔꯥꯜꯂꯒ ꯏꯆꯥ ꯐꯪꯂꯅꯤ ꯈꯟꯖꯔꯤ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯥꯖꯅꯕꯤ ꯑꯁꯤ ꯉꯁꯤꯃꯛꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯁꯤꯌꯨꯝꯅꯨꯡꯗ ꯃꯤꯇꯝꯈ꯭ꯔꯕ ꯅꯋꯥ ꯑꯗꯨ ꯉꯁꯤꯗꯤ ꯊꯥꯕꯨꯝ 10 ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯕꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯖꯕꯗ ꯃꯄꯥ ꯑꯣꯏꯕ ꯁꯥꯖꯧꯅ ꯃꯆꯥꯕꯨ ꯃꯤꯡꯊꯣꯟꯕꯤꯔꯝꯃꯤ ꯏꯆꯥꯗꯤ ꯃꯁꯛꯁꯨ ꯃꯃꯥ ꯂꯧꯗꯨꯅ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯀꯞꯄꯕꯨ ꯑꯣꯏꯔꯁꯨ ꯏꯆꯥ ꯑꯣꯏ ꯇꯧꯔꯤꯔ ꯈꯪꯗꯦꯅꯦ ꯃꯃꯥ ꯏꯆꯥ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯗꯨꯅ ꯏꯄꯥꯅ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯇꯝꯅꯥ ꯍꯥꯏꯅ ꯊꯣꯜꯂꯒꯦꯀꯣ ꯑꯣ ꯃꯃꯥ ꯅꯪꯕꯨ ꯌꯥꯅꯤꯡꯂꯕ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯊꯣꯟꯕꯤꯕꯗꯣ ꯅꯅꯥꯏ ꯑꯩꯗꯤ ꯑꯗꯨꯃꯛ ꯌꯥꯖꯔꯤ ꯇꯥꯡꯅ ꯐꯪꯕ ꯃꯃꯣꯝ ꯂꯪꯂꯦꯟ ꯃꯍꯥꯛꯄꯨ ꯆꯍꯤ ꯀꯌꯥ ꯆꯪ ꯌꯣꯛꯆꯔꯛꯄꯅ ꯉꯁꯤꯗꯤ ꯇꯝꯅ ꯁꯔꯦꯞ ꯈꯖꯤꯛ ꯐꯔꯛꯂꯤ ꯅꯨꯡꯁꯤꯕꯅ ꯍꯦꯃꯟꯈꯤꯕꯅ ꯇꯝꯅ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ ꯃꯥꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯕꯁꯨ ꯑꯀꯤꯕ ꯂꯩꯇꯦ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯅ ꯑꯗꯨꯃꯛ ꯀꯟꯕꯤꯒꯅꯤ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯤꯡꯉꯥꯏꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯇꯝꯅ ꯃꯥꯅ ꯄꯥꯝꯕ ꯑꯃ ꯍꯦꯛ ꯄꯤꯗꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯊꯦꯝꯕ ꯆꯪꯗꯦ ꯂꯩꯃꯥꯏꯗ ꯍꯦꯛꯇ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯤ ꯑꯁꯨꯝ ꯇꯧꯅ ꯆꯥꯌꯣꯛ ꯅꯥꯎꯌꯣꯛ ꯐꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯃꯅ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯔꯝꯅ ꯈꯪꯒꯅꯤ ꯇꯥꯛꯄꯗ ꯂꯧꯗꯕ ꯆꯩꯕꯗ ꯏꯀꯥꯏꯗꯕ ꯉꯥꯡꯕꯗ ꯅꯆꯪꯗꯕ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯑꯣꯏꯔꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯇꯝꯅ ꯃꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤꯅ ꯍꯥꯏꯔꯗꯨꯅ ꯂꯥꯏꯗꯤ ꯑꯃ ꯂꯩꯕꯤꯔꯛꯂꯝꯃꯤ ꯏꯆꯥ ꯂꯪꯂꯦꯟ ꯇꯝꯅ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯣ ꯏꯄꯥꯅ ꯅꯪꯒꯤ ꯏꯇꯥ ꯑꯃ ꯄꯨꯔꯛꯏ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯇꯝꯅ ꯏꯃꯨꯡꯗꯒꯤ ꯄꯥꯏꯈꯩ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯪꯉꯤ ꯕꯥꯕꯥ ꯀꯗꯥꯏ ꯑꯩꯒꯤ ꯏꯇꯥꯗꯤ ꯀꯥꯏꯅꯣ ꯄꯥꯕ ꯁꯦ ꯌꯦꯡꯉꯨ ꯅꯪꯕꯨ ꯄꯥꯝꯖꯔꯕ꯭ꯔꯣ ꯇꯝꯅ ꯃꯄꯥꯅ ꯂꯥꯏꯗꯤ ꯂꯩꯔꯛꯂꯤꯕꯗꯨ ꯅꯣꯛꯇꯦ ꯃꯁꯤꯡ ꯑꯗꯨ ꯄꯣꯝꯊꯣꯛꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯏꯇꯥ ꯂꯩꯗꯤ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯁꯪꯕ ꯁꯦꯠꯄꯤ ꯑꯣꯏꯅ ꯂꯩꯔꯤ ꯑꯩ ꯄꯥꯝꯗꯦ ꯑꯃ ꯂꯩꯌꯨꯀꯣ ꯑꯩ ꯁꯤ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯁꯤ ꯄꯥꯝꯗꯦ ꯁꯥꯖꯧ ꯃꯁꯥꯒꯤ ꯅꯤꯡꯉꯥꯏꯗꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯄꯥꯕꯅ ꯍꯌꯦꯡ ꯑꯃꯨꯛ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯂꯩꯗꯤ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤꯗꯣ ꯁꯣꯏꯗꯅ ꯂꯩꯔꯛꯂꯒꯦ ꯉꯁꯤꯒꯤꯗꯤꯅꯦ ꯅꯪ ꯁꯤ ꯑꯣꯏꯅ ꯁꯥꯟꯅꯔꯣꯕ ꯇꯝꯅ ꯃꯄꯥꯅ ꯊꯦꯝꯂꯤꯒꯥꯗꯨ ꯇꯥꯕ ꯅꯠꯇꯦ ꯃꯔꯩ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯣꯏ ꯑꯩ ꯅꯪꯒꯤ ꯂꯩꯗꯤ ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯄꯤꯁꯦ ꯑꯩ ꯄꯥꯝꯗꯦ ꯁꯤꯗꯤ ꯅꯪ ꯁꯥꯟꯅꯧ ꯑꯩꯗꯤ ꯁꯤ ꯄꯥꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯂꯥꯏꯗꯤꯗꯨꯒꯤ ꯃꯁꯝ ꯈꯔ ꯄꯥꯜꯂꯤꯕꯗꯨ ꯂꯣꯏꯅ ꯐꯣꯏꯗꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯏ ꯇꯟꯖꯥꯗꯨꯗ ꯏꯕꯦꯇꯣꯝꯕꯤ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨꯅꯦ ꯑꯉꯥꯡꯁꯤꯅ ꯄꯥꯝꯖꯕ ꯂꯩꯗꯤ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤꯗꯣ ꯈꯤꯠ ꯂꯩꯕꯤꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯏꯆꯥꯁꯦ ꯀꯞꯄꯤꯁꯦ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤꯅ ꯂꯩꯗꯤ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤ ꯄꯥꯝꯃꯤ ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯗꯣꯏꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯗꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯍꯔꯥꯎꯅ ꯄꯪꯁꯥꯟ ꯃꯁꯥꯅꯣ ꯃꯁꯦ ꯏꯆꯥ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯐꯨꯛꯀꯗꯧꯅꯤ ꯑꯩꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯈꯤꯇꯣꯛꯄꯤꯔꯣ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤꯅ ꯍꯣꯏ ꯍꯌꯦꯡꯅꯦ ꯑꯝꯇ ꯂꯩꯕꯤꯔꯛꯎꯁꯦ ꯃꯥꯒꯤ ꯂꯩꯗꯤ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤꯗꯣ ꯍꯣ ꯐꯔꯦ ꯑꯩ ꯂꯩꯔꯒꯦ ꯅꯪ ꯀꯞꯄꯁꯦ ꯑꯝꯇ ꯊꯦꯝꯃꯨ ꯏꯆꯥꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯕꯨ ꯃꯆꯥꯅꯨꯄꯤꯅ ꯎꯁꯤꯠꯄꯤꯔꯝꯗꯦ ꯑꯉꯥꯡ ꯑꯃꯅ ꯀꯥ ꯍꯦꯟꯅ ꯂꯝ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯆꯩꯊꯥꯡꯗꯨꯅ ꯐꯥꯎꯕ ꯋꯥꯔꯛꯅꯩ ꯑꯍꯜ ꯂꯃꯟ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯆꯠꯅꯕꯤ ꯋꯥꯡꯃꯜꯍꯜꯂꯛꯂꯕꯗꯤ ꯑꯉꯥꯡꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯤꯡꯊꯤꯅ ꯋꯥꯔꯛ ꯋꯥꯇꯦꯝꯗ꯭ꯔꯕꯗꯤ
ꯂꯩꯀꯥꯏꯗꯒꯤ ꯈꯨꯜ ꯌꯧꯏ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯁꯥꯖꯧ ꯑꯃꯗꯤ ꯏꯕꯦꯇꯣꯝꯕꯤꯗ ꯊꯣꯛꯂꯔꯦ꯫ ꯃꯇꯝ ꯃꯥꯁ ꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯉꯁꯤ ꯇꯝꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯔꯛꯂꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯅꯨꯡꯁꯤ, ꯂꯩꯁꯥꯕꯤ ꯀꯧꯕꯅꯤꯅ ꯃꯥꯕꯨ ꯂꯛꯅꯕ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯕꯨ ꯁꯪꯈ꯭ꯔ ꯑꯃꯁꯨ ꯇꯔꯥꯏꯅ ꯀꯣꯛꯇꯕ ꯃꯇꯥꯒꯨꯝ ꯇꯝꯅ ꯃꯥꯒꯤ ꯆꯒ ꯂꯥꯏꯁꯨꯕ ꯃꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯨꯗꯤ ꯉꯁꯤꯁꯨ ꯍꯟꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯇꯝꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯉꯥꯎꯁꯤꯟꯅꯕꯗ ꯃꯃꯤꯡ ꯆꯠꯄ ꯈꯞꯁꯤꯡꯗꯨꯒ ꯂꯧꯕꯨꯛꯀꯤ ꯆꯤꯗꯥꯏꯗ ꯍꯧꯔꯤꯕ ꯄꯥꯟꯕꯗ ꯉꯥꯏꯔꯤꯕ ꯄꯨꯡꯊꯣꯟ ꯑꯗꯨ ꯃꯁꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯋꯥꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯦꯛꯂꯤ꯫ ꯇꯝꯅ ꯄꯨꯡꯊꯣꯟꯗꯣ ꯍꯦꯛꯅ ꯍꯦꯛꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯑꯁ ꯍꯩꯅꯤ ꯀꯥꯏꯅ ꯃꯔꯩ ꯀꯟꯈ꯭ꯔꯦ꯫ ꯁꯨꯛꯀꯦꯟ ꯍꯦꯛ ꯀꯦꯜꯂꯛꯇꯦꯕ, ꯋꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯂꯨꯝꯕꯅꯤ꯫ ꯑꯁ ꯑꯩ ꯁꯤꯔꯦꯗ, ꯉꯁꯤꯗꯤ ꯈꯣꯏꯇꯧ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯐꯠ ꯂꯣꯏ ꯀꯟꯊꯠꯀꯅꯤꯁꯦ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ꯫ ꯇꯝꯅ ꯍꯩꯗꯨꯅ ꯁꯨꯝ ꯀꯦꯜꯂꯛꯇ꯭ꯔꯕꯗꯨꯗ ꯁꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯄꯦꯜꯂꯦꯍꯦ, ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦꯕ꯫ ꯍꯦ ꯈꯞꯁꯤꯡ, ꯅꯪꯕꯨ ꯍꯦꯛ ꯂꯥꯎꯁꯦ꯫ ꯈꯞꯁꯤꯡꯗꯨꯁꯨ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯄꯨꯡꯊꯣꯟꯗꯨ ꯃꯃꯤꯠꯀ ꯎꯏꯁꯤꯟꯕ ꯃꯈꯩ ꯆꯤꯛꯂꯝꯕꯗꯨ ꯇꯝꯅꯗ ꯁꯠ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯝꯅ ꯃꯥꯅ ꯋꯥꯔꯤꯒ ꯍꯦꯛꯆꯕ ꯄꯨꯡꯊꯣꯟ ꯑꯃꯈꯛꯇꯨ ꯈꯞꯁꯤꯡꯅ ꯆꯤꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯩꯗꯨ ꯈꯞꯁꯤꯡꯗꯒꯤ ꯁꯠ ꯃꯨꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯦ ꯊꯤꯕꯣꯡ ꯂꯥꯎ, ꯅꯌꯥꯅꯤꯅ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 3ꯗꯤ ꯇꯤꯟꯅ ꯆꯥꯔꯕꯗꯨꯅ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯦꯛꯆꯕ ꯄꯨꯡꯊꯣꯟꯁꯦ ꯑꯃꯨꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤꯅꯦꯕ ꯁꯤ꯫ ꯆꯥꯛꯈꯨꯟꯒꯤ ꯏꯇꯥ ꯁꯤꯗꯤ ꯅꯪ ꯍꯦꯛ ꯆꯥꯎꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯡꯊꯣꯟ ꯑꯗꯨ ꯇꯝꯅ ꯁꯥꯎꯅ ꯈꯞꯁꯤꯡꯒꯤ ꯃꯀꯣꯛꯇ ꯂꯪꯁꯤꯜꯂꯤ꯫ ꯈꯞꯁꯤꯡꯁꯨ ꯇꯝꯅꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯆꯞ ꯇꯤꯡꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯂꯥꯏꯕꯛꯇꯨꯗ ꯄꯨꯡꯊꯣꯟꯗꯨꯅ ꯀꯛ ꯂꯥꯎꯅ ꯄꯥꯟꯕꯗꯨꯗ ꯅꯥꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ ꯑꯌꯣ, ꯏꯆꯦ ꯇꯝꯅ, ꯏꯁꯣꯅꯣ ꯆꯨꯕꯤ, ꯃꯤ ꯂꯥꯏꯕꯛꯀ ꯂꯣꯏ ꯀꯥꯏ꯫ ꯂꯩꯁꯥꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯃꯤꯅ ꯉꯁꯥꯏꯅ ꯀꯥꯔꯒ ꯍꯦꯛꯄꯤꯒꯦꯁꯨ ꯌꯥꯗꯦ, ꯑꯗꯨꯒ ꯃꯥꯅꯒ ꯑꯆꯨꯝꯕ ꯁꯥꯏꯅꯦ꯫ ꯇꯝꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯃꯃꯤꯠ ꯁꯨꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯤ꯫ ꯌꯦꯟꯗꯧꯃꯨꯛꯇ ꯆꯥꯎꯕ ꯄꯨꯡꯊꯣꯟꯁꯤꯗ ꯀꯥꯔꯒꯅꯦ ꯃꯁꯥ ꯇꯦꯛꯑꯒ ꯇꯥꯔꯗꯤ ꯅꯃꯥ ꯂꯪꯆꯥꯛ ꯃꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯕꯤꯅꯤꯅꯦ ꯍꯥ? ꯆꯩ ꯄꯨꯔꯛ ꯄꯨꯡꯊꯣꯟ ꯍꯦꯛꯁꯦ ꯍꯥꯏꯔꯒ ꯅꯪꯅ ꯋꯥꯔꯨ ꯑꯁꯦ ꯑꯁꯤ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ ꯅꯪꯕꯨ ꯍꯦꯛꯑꯣ, ꯑꯩꯗꯤ ꯈꯨꯠꯀꯥꯁꯦ ꯇꯦꯛꯇꯣꯔꯦ꯫ ꯑꯁꯤ ꯋꯥꯁꯦ ꯊꯥꯡꯒꯠꯄꯗ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯡ ꯈꯨꯀꯪꯗꯨꯒ ꯀꯥꯏꯗ ꯉꯝꯒꯅꯤꯒꯦ? ꯆꯠꯊꯣꯛꯑꯁꯦ, ꯆꯠꯊꯣꯛ, ꯑꯩ ꯍꯦꯛꯀꯦ꯫ ꯇꯝꯅ ꯃꯌꯥꯡ ꯀꯪꯉꯤꯒ ꯍꯥꯏꯔꯛꯄꯗꯨꯗ ꯁꯠ ꯈꯨꯝꯂꯛꯏ꯫ ꯍꯦꯛꯅꯤ ꯅꯪ, ꯑꯩꯕꯨ ꯌꯥꯡ ꯀꯪꯉꯤ ꯀꯥꯏꯁꯨ ꯍꯥꯏꯖꯔꯤ꯫ ꯅꯪ ꯌꯥꯝ ꯅꯣꯏꯕꯅꯤꯅ ꯅꯄꯥꯝꯕꯅꯤ ꯇꯧꯏꯗꯨꯅ ꯌꯦꯂꯤ ꯃꯔꯤ ꯍꯦꯛ ꯃꯥꯜꯂꯤꯗꯨꯒ꯫ ꯈꯞꯁꯤꯡ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤꯗꯨꯗ ꯍꯦꯛꯇ ꯀꯥꯈꯠꯈꯤ, ꯑꯗꯨꯒ ꯍꯩꯗꯨ ꯑꯃ ꯑꯅꯤ ꯁꯠ ꯍꯦꯛꯂꯗꯨꯅ ꯊꯥꯗꯔꯛꯏ꯫ ꯇꯝꯅ ꯊꯧꯁꯥꯗꯤ ꯄꯨꯡꯊꯣꯟꯗꯨ ꯑꯃꯇꯥꯞ ꯈꯨꯜꯂꯒ ꯃꯐꯤ ꯐꯅꯦꯛ ꯑꯗꯨꯗ ꯁꯠ ꯇꯩꯊꯣꯛꯂꯒ ꯆꯥꯔꯝꯃꯤ꯫ ꯈꯞꯁꯤꯡ ꯎꯊꯛ ꯑꯗꯨꯗ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤꯗꯨꯅꯒ ꯄꯤꯛꯄꯅꯦ ꯑꯁꯣꯟ ꯃꯆꯥ ꯑꯃꯗ ꯅꯦꯠꯂꯨꯗꯨꯅ ꯄꯦꯛ ꯇꯦꯛꯂꯒ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯞꯁꯤꯡ ꯃꯌꯥꯡꯂꯦꯟꯗꯨ ꯇꯦꯛꯊꯣꯛꯂꯒ ꯈꯥꯡꯉꯤ꯫ ꯇꯝꯅ ꯊꯧꯁꯥꯗꯤ ꯃꯃꯤꯠꯇꯤ ꯌꯦꯡꯂꯛꯇ ꯄꯨꯡꯊꯣꯟ ꯑꯀꯟꯕꯗꯨ ꯁꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯇꯦꯛꯑ ꯇꯥꯔꯛꯀꯅꯤ ꯀꯥꯔꯨꯅꯨꯅ, ꯍꯧꯖꯤꯛꯇꯤ ꯅꯌꯥꯡꯂꯦꯟꯗꯣ ꯅꯥꯔꯤꯅꯤꯅꯦ ꯍꯥ? ꯈꯞꯁꯤꯡ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯤꯠ ꯃꯃꯥꯏ ꯁꯨꯛꯆꯤꯡꯗꯨꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯄꯨꯡꯊꯣꯟ ꯑꯃ ꯈꯨꯟꯗꯠꯇꯨꯅ ꯇꯝꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯃꯌꯥ ꯇꯤꯟ ꯆꯥꯕꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯨꯡꯊꯣꯟꯗꯨ ꯆꯤꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯑꯃ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯄꯩꯌꯥ ꯄꯥꯏꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯅꯥꯒ ꯈꯞꯁꯤꯡꯒꯅ ꯄꯨꯡꯊꯣꯟ ꯆꯥꯔꯤꯕꯗꯨ ꯎꯔꯒ ꯁꯥꯎꯔꯞ ꯆꯩꯔꯛꯏ꯫ ꯍꯩ ꯆꯒꯂꯥꯏꯑꯅꯤ, ꯑꯩꯅ ꯂꯧꯕꯨꯛ ꯃꯁꯤꯁꯤꯗ ꯇꯔꯛ ꯊꯥꯖ ꯄꯨꯡꯊꯣꯟꯁꯤ ꯃꯃꯤ ꯇꯝꯂꯛꯄꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯀꯣꯛꯈ ꯍꯦꯛꯂꯕ꯭ꯔꯣ ꯍꯥ? ꯆꯥꯎ ꯑꯃꯥꯡꯁꯪ ꯆꯪꯕꯗ ꯅꯥꯄꯤ ꯇꯥꯈꯩ ꯀꯞꯄꯨꯀꯣ, ꯑꯗꯨꯒ ꯑꯩꯅꯗꯤ ꯍꯌꯦꯡ ꯂꯥꯡꯕꯟ ꯍꯩꯁꯣꯏꯗ ꯃꯆꯜ ꯑꯣꯏꯅ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕꯅꯤꯅꯦꯁꯦ꯫ ꯇꯝꯅ ꯃꯃꯤꯠꯀꯥꯗꯨ ꯐꯩꯔꯞ ꯌꯦꯡꯂꯒ ꯑꯍꯜꯗꯨ ꯇꯥꯅꯕ ꯈꯨꯝꯂꯛꯏ꯫ ꯍꯣ ꯈꯨꯔꯥ, ꯅꯌꯨꯝꯗꯁꯨ ꯄꯨꯡꯊꯣꯟ ꯄꯥꯝꯕꯤ 200 ꯍꯧꯔꯤꯗꯨꯗꯤ, ꯑꯗꯨꯒꯤ ꯁꯣꯏꯌꯨ ꯍꯩꯁꯣꯏꯗꯣ ꯑꯩꯈꯣꯏꯅ ꯑꯃꯅꯤꯈꯛ ꯆꯥꯕꯁꯤꯗ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯆꯥꯎꯕꯜ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯩꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯁꯠ ꯊꯣꯝꯂꯛꯏ꯫ ꯍꯩ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯗꯕꯤ, ꯑꯍꯜ ꯂꯃꯟꯅꯁꯨ ꯈꯪꯗ ꯅꯆꯤꯟꯗꯣ ꯇꯦꯝꯄꯥꯛꯁꯤꯅ ꯊꯥꯒꯦꯗꯨꯅ꯫ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯗꯨꯅ ꯊꯥꯔꯛꯄꯗ ꯇꯝꯅꯥꯒꯤ ꯈꯣꯡꯕꯤꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯇꯝꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯑꯍꯜꯅꯤꯒ ꯈꯪꯗ ꯑꯁꯨꯝꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯌꯣ, ꯑꯁ ꯍꯦ ꯍꯅꯨꯕ ꯀꯣꯛꯇ ꯅꯪ ꯉꯥꯎꯕ꯭ꯔꯥ? ꯑꯩꯁꯨ ꯅꯪꯒꯤ ꯄꯨꯡꯗꯣꯟ ꯅꯨꯡ ꯃꯥꯟꯕꯁꯤꯅ ꯊꯣꯡꯒꯦ ꯅꯪ ꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅ ꯃꯥꯅ ꯇꯪꯈꯥꯏ ꯑꯃ ꯆꯥꯈ꯭ꯔꯕ ꯄꯨꯡꯗꯣꯟ ꯑꯗꯨꯅ ꯆꯥꯎꯕꯜ ꯇꯝꯅ ꯍꯦꯛꯇ ꯊꯣꯝꯂꯛꯏ꯫ ꯄꯨꯡꯗꯣꯟꯅ ꯆꯥꯎꯕꯜꯗ ꯄꯥꯟꯕꯃꯛꯇꯤ ꯄꯥꯜꯂꯝꯗꯦ, ꯑꯗꯨꯕꯨ
ꯇꯝꯅꯥꯒꯤ ꯊꯧꯁꯤꯜꯗꯨ ꯎꯔꯒ ꯆꯥꯎꯕꯜ ꯁꯥꯎꯔꯗꯨꯅ ꯃꯈꯨꯠꯇꯒꯤ ꯊꯥꯡꯒꯣꯜ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯂꯩꯔꯝꯕ ꯉꯁꯤꯅꯤ ꯈꯪꯉꯅꯤꯗꯣ꯫ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ ꯄꯥꯔꯥ ꯇꯝꯕꯤꯒꯤ ꯉꯁꯤ ꯁ꯭ꯋꯥꯏꯁꯤ ꯆꯩꯒꯝꯇ ꯇꯥꯗꯣꯏꯅꯤꯁꯦ꯫ ꯆꯥꯎꯕꯜꯅ ꯆꯩ ꯊꯤꯔꯤꯕꯗꯨ ꯎꯔꯒ ꯈꯞꯁꯤꯡꯅ ꯀꯤꯔꯗꯨꯅ ꯇꯝꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯇꯝꯅꯥ ꯆꯦꯜꯂꯧꯁꯤ ꯂꯥꯛꯑꯣ, ꯑꯁꯤ ꯍꯅꯨꯕꯤꯁꯦ ꯆꯩꯅꯤ ꯃꯥ ꯊꯤꯔꯤꯁꯤ, ꯏꯆꯦ ꯂꯥꯛꯑꯣꯃꯤ ꯆꯦꯜꯂꯁꯤ ꯆꯠꯂꯁꯦꯕ꯫ ꯇꯝꯅꯥ ꯊꯧꯁꯥꯗꯦ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯆꯥꯎꯕꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯞꯁꯤꯡ ꯀꯤꯔꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯇꯝꯅꯥ ꯂꯥꯛꯑꯣꯃꯤ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯞꯁꯤꯡ ꯇꯝꯅꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯇꯝꯅꯥ ꯈꯞꯁꯤꯡꯅ ꯃꯈꯨꯠ ꯆꯤꯡꯂꯤꯕꯗꯨ ꯀꯟꯇꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯊꯥꯗꯣꯛꯍꯦ, ꯍꯅꯨꯕꯁꯤꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯗꯣꯔꯤꯒꯦ? ꯃꯥꯒꯤꯁꯦ ꯏꯕꯥꯅꯤꯕꯨ ꯀꯤꯍꯜꯂꯤꯕꯅꯤ꯫ ꯑꯁ꯭ꯋꯥꯏꯁꯦ ꯆꯩ ꯆꯨꯝꯇ ꯇꯥꯔꯝꯃꯣ, ꯉꯁꯥꯏ ꯏꯕꯥꯅꯤꯅ ꯄꯨꯡꯗꯣꯟ ꯍꯦꯛꯅꯕ ꯊꯤꯕꯗ ꯇꯥꯍꯧꯗ꯭ꯔꯤꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯆꯥꯎꯕꯜ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏ ꯂꯩꯔꯤꯕ ꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯝꯕ ꯇꯝꯅꯥꯗꯨ ꯐꯅꯦꯛ ꯊꯥꯡꯒꯠꯇꯨꯅ ꯂꯧꯔꯤꯗꯨꯗ ꯆꯦꯟꯕ ꯍꯦꯛꯇ ꯍꯧꯈꯤꯔꯝꯃꯤ꯫ ꯆꯦꯅ ꯆꯦꯟꯅ ꯈꯞꯁꯤꯡꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯆꯦꯅ ꯆꯦꯟꯅ ꯈꯞꯁꯤꯡꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯅ ꯆꯩ ꯊꯤꯔꯣ ꯍꯥꯏꯕꯗ ꯅꯨꯡꯗꯨꯃꯨꯛ ꯂꯨꯝꯕ ꯋꯥꯔꯨ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯅꯤꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯁꯤꯒꯤ ꯍꯅꯨꯕ ꯆꯥꯎꯕꯜ ꯍꯥꯏꯕꯁꯤꯅ ꯄꯥꯏꯔꯤꯕ ꯆꯩꯁꯥꯡꯁꯤꯅ ꯑꯁꯤꯅ ꯀꯥꯏꯗꯩꯅꯣꯕ? ꯈꯞꯁꯤꯡꯁꯨ ꯆꯦꯅ ꯆꯦꯟꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯈꯪꯗꯦ, ꯉꯁꯥꯏꯗꯤ ꯑꯁꯤ ꯆꯩꯁꯦ ꯇꯥꯍꯧꯗꯕꯅꯤ, ꯍꯧꯖꯤꯛꯅ ꯀꯗꯥꯏꯗꯒꯤ ꯄꯨꯊꯣꯛꯏꯅꯣ ꯈꯪꯗꯦ ꯈꯨꯔꯥꯁꯤꯅ꯫ ꯆꯥꯎꯕꯜꯁꯨ ꯃꯅꯤꯡꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯤ꯫ ꯍꯩ ꯅꯨꯄꯥ ꯌꯥꯟꯕꯤ ꯃꯆꯥꯁꯥ, ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯂꯥꯎ ꯆꯦꯟꯈꯤꯅꯣ, ꯀꯔꯤ ꯆꯦꯜꯂꯤ? ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ ꯅꯌꯥꯡꯂꯦꯟꯗꯨꯗ ꯆꯩꯁꯤꯅ ꯁꯥꯟꯊꯒꯦꯅꯦ ꯅꯣꯏ, ꯆꯦꯟꯈꯤꯅꯣ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕ ꯆꯥꯎꯕꯜꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯀꯌꯥꯝ ꯁꯥꯡꯅ ꯇꯥꯟꯅꯒꯅꯤ? ꯇꯥꯟꯅꯕ ꯋꯥꯔꯗꯨꯅ ꯆꯥꯎꯕꯜ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯝꯅꯥꯒ ꯈꯞꯁꯤꯡꯒꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯕꯗ ꯆꯥꯎꯕꯜꯅ ꯇꯥꯟꯅꯔꯛꯇ꯭ꯔꯦ ꯈꯪꯂ ꯃꯥꯜꯂꯤ ꯎꯈꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯁꯣꯔ ꯍꯣꯟꯗꯣꯛꯂꯤ꯫ ꯈꯞꯁꯤꯡꯅ ꯏꯆꯦ ꯇꯝꯅꯥ ꯍꯌꯦꯡꯈꯩ ꯈꯨꯔꯥ ꯆꯥꯎꯕꯜꯒꯤ ꯅꯨꯡ ꯃꯥꯟꯕ ꯄꯨꯡꯊꯣꯟꯁꯦ ꯆꯥꯔꯒꯨꯝꯁꯦ, ꯑꯁ ꯑꯩ ꯁꯤꯗꯣꯔꯦ ꯋꯥꯔꯦ꯫ ꯇꯝꯅꯥ ꯁꯣꯔ ꯍꯣꯟꯗꯣꯛ ꯍꯣꯟꯗꯣꯛꯅ ꯈꯨꯝꯃꯤ꯫ ꯃꯍꯩ ꯄꯨꯡꯊꯣꯟꯗꯣ ꯍꯌꯦꯡ ꯃꯩ ꯊꯥꯗꯣꯛꯀꯦ ꯈꯪꯅꯤ, ꯍꯌꯦꯡ ꯑꯅꯤ ꯈꯛꯄꯨ ꯑꯗꯨꯛ ꯂꯤꯛꯄ ꯍꯅꯨꯕ ꯀꯣꯛꯇꯥꯡꯗꯣ꯫ ꯑꯁ ꯏꯆꯦ ꯑꯩꯗꯤ ꯃꯤꯍꯨꯟꯒꯁꯦ ꯂꯋꯥꯏ ꯂꯨꯇꯨꯗꯨ ꯍꯨꯟꯈ꯭ꯔꯕꯅꯤ, ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ, ꯑꯁ ꯈꯧꯒꯪꯅꯔꯦ, ꯂꯥꯛꯑꯣ ꯏꯁꯤꯡ ꯊꯛꯎꯁꯤ꯫ ꯑꯩꯁꯨ ꯈꯧꯔꯥꯡꯉꯤ, ꯇꯨꯔꯦꯜꯁꯤꯗꯒꯤ ꯑꯗꯨꯝ ꯊꯧꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯇꯨꯔꯦꯜꯗ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯈꯖꯤꯛ ꯊꯛꯂꯨꯔꯒ ꯀꯥꯔꯛꯄꯗ ꯆꯥꯎꯕꯜꯒꯤ ꯁꯟ ꯑꯃ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯇꯝꯅꯥꯅ ꯎꯔꯛꯂꯝꯃꯤ꯫ ꯈꯞꯁꯤꯡ, ꯑꯥꯗꯒꯤꯁꯦ ꯈꯨꯔꯥ ꯆꯥꯎꯕꯜꯒꯤ ꯁꯟ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ, ꯃꯥꯅ ꯑꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯗꯅꯦ ꯍꯦꯛ ꯍꯦꯛ ꯁꯟ ꯄꯨꯟꯕꯗꯣ ꯑꯩ ꯎꯏꯌꯦꯕ, ꯃꯥ ꯄꯨꯟꯗꯨꯅ ꯊꯝꯕꯅꯦꯕ, ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ, ꯑꯁꯤꯒꯤ ꯁꯟꯁꯦ ꯊꯥꯗꯣꯛꯎꯁꯤ ꯂꯥꯛꯑꯣ꯫ ꯈꯞꯁꯤꯡꯗꯤ ꯆꯥꯎꯕꯜꯕꯨ ꯀꯤꯔꯕꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ ꯏꯆꯦ ꯇꯝꯅꯥ ꯇꯜꯂꯦ, ꯑꯃꯨꯛ ꯃꯤꯅ ꯈꯪꯅꯔꯒ ꯑꯩꯈꯣꯏ ꯄꯥꯕꯗꯨꯅꯦ ꯑꯩ ꯐꯨꯔꯅꯤ, ꯈꯨꯔꯥ ꯆꯥꯎꯕꯜꯗꯣ ꯑꯩ ꯌꯥꯝ ꯀꯤꯖꯩꯕ, ꯁꯤ ꯉꯥꯡꯁꯤꯗꯤ ꯀꯤꯒꯟꯈ꯭ꯔ ꯄꯣꯠꯅꯤ, ꯅꯪꯁꯤ ꯂꯩꯔꯝꯃꯨ ꯑꯩ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯝꯅꯥ ꯍꯧꯗꯣꯡꯅ ꯑꯌꯨꯛꯀꯤ ꯂꯤꯂꯥ ꯀꯥꯟꯕꯒꯨꯝ ꯈꯣꯡ ꯊꯥꯡꯗꯨꯅ ꯅꯥꯛ ꯌꯦꯠꯃꯤ ꯌꯦꯡꯂꯒ ꯆꯥꯎꯕꯜꯒꯤ ꯁꯟꯕꯤꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯈꯞꯁꯤꯡꯁꯨ ꯂꯥꯞꯅ ꯌꯦꯡꯏ꯫ ꯇꯝꯅꯥ ꯁꯟ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔ ꯃꯇꯨꯡ ꯌꯥꯝꯅ ꯆꯦꯜꯂꯛꯂꯒ ꯈꯞꯁꯤꯡꯒꯤ ꯃꯈꯨꯠꯇꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯑꯅꯤꯗꯨ ꯆꯦꯟꯈꯤ꯫ ꯈꯔ ꯁꯨꯝ ꯆꯦꯜꯂꯛꯂꯒ ꯑꯅꯤꯗꯨ ꯃꯕꯨꯛꯇ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯏ꯫ ꯅꯣꯛꯅ ꯅꯣꯛꯅ ꯈꯞꯁꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯇꯝꯅꯥ ꯁꯣꯏꯗ꯭ꯔꯦ, ꯉꯁꯤ ꯈꯨꯔꯥ ꯆꯥꯎꯕꯜꯒꯤ ꯁꯟꯗꯣ ꯆꯤꯡꯈꯣꯡ ꯌꯧꯈ꯭ꯔꯗꯤ ꯌꯧꯁꯅꯨ, ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯆꯠꯈ꯭ꯔꯒꯅꯦ ꯀꯩꯅ ꯀꯃꯥꯏꯅ ꯆꯥꯖꯈ꯭ꯔꯅꯤ, ꯍꯅꯨꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩꯇꯨꯝꯅ ꯊꯣꯝꯂꯛꯄꯒꯤ ꯃꯍꯩꯅꯦꯗꯣ꯫ ꯈꯞꯁꯤꯡ ꯅꯣꯛꯄ ꯍꯟꯊꯔꯒ ꯑꯃꯨꯛ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯏꯆꯦ ꯇꯝꯅꯥ ꯁꯟꯗꯣ ꯃꯆꯥ ꯂꯩꯕꯅꯤ, ꯃꯃꯥꯗꯣ ꯃꯥꯡꯈ꯭ꯔꯗꯤ ꯁꯟꯅꯥꯎꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯍꯣ ꯑꯗꯨꯅꯕꯨꯅꯦ ꯃꯆꯥ ꯆꯦꯟꯕ ꯁꯟꯗꯤ ꯊꯥꯗꯣꯛꯅꯗ꯭ꯔꯤꯁꯦ, ꯃꯥꯏ ꯆꯥꯎꯕꯜ ꯍꯥꯏꯗꯣ ꯃꯇꯟ ꯇꯟꯃꯟꯕꯒꯤ ꯃꯆꯤꯟꯖꯥꯛꯇꯣ ꯁꯖꯤꯛ ꯄꯤꯖꯒꯦꯗꯤ ꯍꯥꯏꯗꯤ ꯁꯟꯕꯤꯗꯨꯕꯨ ꯂꯝꯄꯥꯛꯇ ꯊꯝꯃꯤ, ꯑꯗꯨꯗꯤ ꯃꯥꯟꯖꯔꯦꯗꯅ꯫ ꯀꯥꯟꯗꯦꯁꯦ ꯂꯥꯞꯅ ꯆꯦꯜꯂꯛꯄꯒꯤꯅꯦ ꯍꯨꯃꯥꯡ ꯁꯧꯕꯅꯁꯨ ꯁꯤꯗꯣꯔꯦ, ꯑꯩ ꯌꯨꯝꯗꯅꯦ ꯄꯨꯈ꯭ꯔꯤꯗ ꯑꯝꯇ ꯏꯔꯣꯏꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ ꯇꯝꯅꯥ ꯑꯩꯁꯨ ꯏꯇꯥꯎꯁꯤꯡꯒ ꯄꯥꯠꯇ ꯏꯔꯣꯏꯔꯨꯒꯦ ꯑꯗꯨꯗꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯝꯊꯤꯕꯅ ꯂꯣꯏꯔꯦꯅ ꯍꯨꯃꯥꯡ ꯃꯌꯥꯝꯗꯨꯒ꯫ ꯍꯣꯏ ꯏꯆꯦ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯤꯗ ꯅꯠꯇꯦ ꯇꯝꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯍꯩ ꯇꯣꯛꯄꯁꯨ, ꯃꯤꯒꯤ ꯂꯐꯣꯏ ꯄꯥꯟꯗꯨ ꯂꯩꯕꯁꯨ ꯂꯥꯏꯗ ꯀꯠꯅꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯊꯥꯗꯨꯅ ꯆꯥꯊꯣꯛꯏ꯫ ꯀꯣꯔꯧꯍꯟꯕꯗ ꯀꯠꯆꯅꯕ ꯍꯩ ꯂꯩꯁꯨ ꯊꯥꯡꯃꯩ ꯆꯥꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯀꯥꯏꯊꯣꯛꯇꯨꯅ ꯆꯥꯏ꯫
ꯃꯤꯒꯤ ꯂꯕꯨꯛꯇ ꯐꯧ ꯆꯔꯣꯡ ꯄꯥꯟꯕꯗꯨꯁꯨ ꯉꯥꯎꯁꯤꯟꯅꯔꯤꯅ ꯍꯥꯏꯗꯨꯅ ꯆꯩꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯀꯟꯊꯠꯂꯤ꯫ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯔꯕꯁꯨ ꯃꯥꯅ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯍꯦꯛꯇ ꯐꯨꯕꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯕꯗꯨ ꯐꯥꯎꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇꯁꯨ ꯇꯧꯕ ꯍꯩꯇꯦ꯫ ꯃꯥꯒꯤ ꯂꯝꯍꯦꯟꯕꯒꯤ ꯋꯥꯀꯠ ꯃꯌꯥꯝꯅ ꯁꯥꯖꯧꯒ ꯏꯕꯦꯇꯣꯝꯕꯤꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯏꯀꯥꯏ ꯈꯪꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯃꯥꯅ ꯀꯥ ꯍꯦꯟꯅ ꯂꯝꯍꯦꯜꯂꯨꯕ ꯃꯐꯝꯗꯗꯤ ꯁꯥꯖꯧꯅ ꯉꯥꯛꯄꯤꯅꯕ ꯁꯦꯜ ꯑꯣꯏꯅ ꯄꯤꯕꯒꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯃꯕꯨꯛ ꯇꯞꯄ ꯉꯥꯛꯄ ꯌꯥꯏꯕ ꯉꯥꯛꯇ ꯑꯣꯏꯕ ꯃꯔꯝꯅ ꯇꯝꯅ ꯀꯅꯥꯕꯨꯁꯨ ꯎꯁꯤꯠꯇꯦ꯫ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯁꯥꯖꯧ ꯑꯃꯗꯤ ꯏꯕꯦꯇꯣꯝꯕꯤꯗꯤ ꯇꯝꯅꯥꯕꯨ ꯑꯗꯨꯃꯛ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ꯫ ꯇꯝꯅ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒꯤ ꯃꯇꯥꯒꯨꯝ ꯆꯪꯉꯛꯄꯗ ꯏꯕꯦꯇꯣꯝꯕꯤꯁꯨ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯆꯦꯡꯈꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯎꯕꯗ ꯏꯕꯦꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯇꯝꯅ, ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯔꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯈꯤꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯂꯤꯕ꯭ꯔꯣ ꯅꯪꯕꯣ? ꯍꯥ? ꯇꯝꯅ ꯈꯨꯝꯅꯤꯡꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁ꯭ꯋꯥꯏꯗ ꯈꯞꯆꯤꯡꯒ ꯄꯨꯡꯇꯣꯟ ꯈꯔ ꯍꯦꯛꯂꯒ ꯆꯥꯔꯨꯕꯅꯤꯕ ꯏꯃꯥ꯫ ꯑꯩ ꯍꯦꯛ ꯎꯕꯒ ꯃꯆꯤꯟꯁꯦ ꯍꯦꯛꯇ ꯉꯥꯡꯅꯤꯡꯂꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ, ꯇꯥꯅꯤꯡꯗꯝꯅ꯫ ꯏꯕꯦꯇꯣꯝꯕꯤ ꯆꯦꯡ ꯑꯈꯞꯄꯗꯨ ꯊꯝꯂꯒ ꯐꯧꯃꯥꯟꯗꯨ ꯃꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇ꯭ꯔꯦ꯫ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯍꯟꯅꯤꯡꯉꯤꯀꯣ ꯏꯕꯦꯝꯃ ꯏꯃꯥꯅ꯫ ꯀꯥꯟꯅꯗꯦ, ꯏꯃꯥ ꯊꯕꯛ ꯌꯥꯝꯃꯤ, ꯆꯦꯡ ꯑꯁꯦ ꯅꯪ ꯈꯔꯅꯦ ꯑꯝꯇ ꯈꯞꯄꯔꯣꯁꯦ꯫ ꯑꯁ ꯏꯃꯥ ꯑꯗꯨꯝ ꯈꯞꯄꯣ, ꯑꯩ ꯉꯝꯃꯔꯣꯏ ꯆꯣ꯫ ꯏꯃꯥꯗ ꯀꯅꯥꯅ ꯑꯁꯨꯛ ꯌꯥꯝꯕ ꯆꯦꯡ ꯊꯨꯝꯃꯨꯛꯁꯤꯃꯕꯨ ꯂꯣꯏꯅ ꯈꯞꯇ ꯌꯥꯗꯦꯅ ꯍꯥꯏꯒꯦ? ꯅꯨꯡꯇꯤꯒꯤ ꯈꯔ ꯈꯔ ꯍꯦꯛ ꯈꯞꯄꯣ꯫ ꯏꯕꯦꯇꯣꯝꯕꯤ ꯐꯧ ꯃꯂꯤꯕꯗꯨ ꯇꯣꯛꯂꯒ ꯇꯝꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕꯅꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯄꯟꯊꯧ ꯁꯪꯒꯥꯏꯅꯨꯡꯗ ꯂꯩꯔꯤꯉꯩ ꯌꯨꯝꯕꯥꯜꯂꯣꯟ ꯇꯝꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯏꯆꯥꯗꯤ ꯈꯪꯂꯤꯔꯣꯏ꯫ ꯌꯥꯡꯀꯣꯛ ꯅꯨꯡꯇꯤꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯦꯡ ꯈꯞꯄ ꯇꯧꯍꯩꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯈꯞꯂꯤꯉꯩꯗꯅꯦ ꯆꯦꯡꯐꯨ ꯊꯟꯅꯕ ꯈꯞꯀꯗꯧꯅꯤ꯫ ꯇꯣꯏꯅ ꯌꯥꯡꯀꯣꯛ ꯄꯨꯊꯣꯛꯂꯒ ꯆꯦꯡ ꯈꯞꯂꯕꯗꯤ ꯏꯃꯨꯡ ꯑꯗꯣ ꯏꯕꯦꯟ ꯏꯃꯣꯏꯅꯨꯅ ꯂꯩꯅꯤꯡꯗꯦ ꯍꯥꯏꯅꯔꯤꯕꯅꯤꯅꯦ꯫ ꯑꯁ ꯅꯣꯏꯒꯤ ꯑꯗꯨꯝꯕ ꯇꯧꯍꯩꯗꯦ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯀꯣꯛꯀ ꯉꯥꯎꯖꯩ꯫ ꯍꯣꯏ ꯌꯥꯔꯦꯁꯦ, ꯍꯧꯁꯤ ꯐꯥꯎꯕꯗꯤ ꯃꯟꯕꯤꯔꯒꯦ꯫ ꯆꯦꯡ ꯈꯞꯄꯗꯨꯅ ꯏꯃꯥ ꯑꯗꯨꯝ ꯈꯞꯄꯣ, ꯑꯩ ꯍꯩꯇꯦꯕ ꯈꯞꯄꯗꯣ꯫ ꯍꯩꯔꯣꯏ, ꯅꯪ ꯍꯩꯔꯣꯏꯌꯦ꯫ ꯅꯪꯗꯧ ꯇꯧꯕ ꯃꯇꯝꯗꯅꯦ ꯏꯃꯥꯗꯤ ꯂꯩꯀꯥꯏꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯆꯦꯡ ꯕꯣꯔꯥ ꯑꯃ ꯈꯞꯄ ꯍꯩꯔꯛꯑꯦ꯫ ꯍꯣ ꯑꯩꯁꯨ ꯏꯃꯥꯗꯧ ꯇꯧꯕꯗꯨꯗꯤ ꯀꯥꯏꯗ ꯌꯥꯔꯗꯒꯦ? ꯑꯩꯅ ꯏꯃꯥꯅ ꯏꯃꯥ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯑꯩ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠ ꯅꯠꯇꯦꯗ꯫ ꯃꯆꯤꯜ ꯑꯁꯤ ꯈꯨꯝꯒꯗꯧꯒꯤꯁꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯣꯠꯅꯕ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯦꯅ ꯂꯨꯅ ꯇꯧꯔꯨꯕ꯭ꯔꯕꯨꯅꯦ ꯏꯊꯛ ꯀꯥꯔꯒ ꯖꯒꯣꯏ ꯁꯥꯔꯦ꯫ ꯃꯥꯏꯗ ꯑꯩ ꯇꯟꯖꯩꯗ꯫ ꯇꯝꯅ ꯐꯧꯃꯟꯕ꯭ꯔꯁꯨ ꯃꯟꯗ ꯆꯦꯡ ꯑꯗꯨ ꯂꯪꯗꯨꯅ ꯈꯨꯕꯥꯛꯇ ꯑꯃꯨꯛ ꯍꯥꯞ, ꯈꯨꯅꯝꯗ ꯑꯃꯨꯛ ꯑꯣꯟ ꯁꯥꯟꯅꯔꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯒꯨꯝ꯫ ꯏꯕꯦꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯂꯥꯡꯂꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯄꯨꯟꯈꯤꯕꯅ ꯆꯩꯕꯁꯨ ꯉꯝꯖꯗꯦ꯫ ꯑꯁꯨꯝꯅ ꯆꯦꯡꯃꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯏꯕꯦꯇꯣꯝꯕꯤꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ꯫ ꯕꯦꯝꯃ ꯌꯥꯔꯦ, ꯐꯧꯒꯗꯨ ꯃꯟꯕꯤꯔꯅꯨ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯅ ꯆꯦꯡ ꯈꯞꯄ ꯐꯧ ꯃꯟꯕꯁꯦ ꯁꯪ ꯋꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯏꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯦ, ꯏꯃꯥ ꯀꯣꯛ ꯉꯥꯎꯏ ꯑꯋꯣꯏꯕ꯫ ꯇꯝꯅ ꯀꯔꯤꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯅꯪꯒꯤ ꯆꯦꯡꯁꯤꯁꯨ ꯑꯩꯅ ꯃꯟꯕꯤꯔꯕꯅꯤꯅ ꯀꯗꯥꯏ, ꯂꯨꯄꯥ ꯑꯃ ꯄꯤꯌꯨ꯫ ꯑꯕꯣꯛ ꯄꯤꯁꯛꯀꯤ ꯄꯣꯠꯐꯝꯗꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯔꯒ ꯆꯥꯔꯨꯒꯦ꯫ ꯍꯣꯏꯅꯦꯍꯦ, ꯄꯤꯔꯒꯦꯅꯦ ꯂꯨꯄꯥ ꯑꯃꯒꯗꯣ꯫ ꯉꯁꯥꯏꯗꯒꯤ ꯐꯧ ꯃꯜꯂꯨ ꯍꯥꯏꯔꯒ ꯅꯪꯅ ꯆꯦꯡꯁꯦ ꯅꯨꯡꯗꯨꯝ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯍꯥ? ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯒꯨꯝ ꯆꯦꯡꯁꯤꯗ ꯂꯪꯅꯨ ꯁꯥꯟꯅꯔꯒ ꯋꯥꯏ ꯍꯦꯟꯅ ꯆꯈꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯍꯥꯞꯂꯤꯕ ꯅꯠꯇ꯭ꯔꯣ? ꯐꯧ ꯃꯜꯂꯨꯒꯅꯦ ꯑꯔꯦꯝꯕꯒꯤ ꯍꯥꯏꯖꯔꯝꯃꯤ ꯑꯩ, ꯀꯔꯤꯝꯇꯗꯤ ꯍꯦꯛ ꯀꯥꯟꯅꯗꯕꯗ꯫ ꯇꯝꯅ ꯃꯥꯅ ꯉꯝꯗ꯭ꯔꯤꯈꯩ ꯇꯧꯕꯅꯤꯉꯥꯏ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯗ ꯀꯦꯁꯤꯟꯅꯗꯨꯅ ꯃꯔꯩꯒꯥꯗꯨ ꯅꯥꯇꯣꯟ ꯌꯧ ꯃꯈꯩ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯁꯦꯕ ꯄꯤꯌꯣꯃꯤ, ꯂꯨꯄꯥ ꯑꯝꯇ ꯄꯤꯌꯣꯕ꯫ ꯑꯩ ꯆꯤꯅꯤ ꯍꯩꯉꯥꯟ ꯆꯥꯅꯤꯡꯉꯤꯕ ꯏꯃꯥ, ꯁꯦꯕ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯖꯥꯠꯅꯤ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅ ꯑꯉꯥꯡ ꯑꯃꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯕꯁꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯇꯝꯅꯥꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥ ꯂꯥꯡꯂꯦꯟꯅ ꯀꯦꯁꯤꯟꯅꯔꯛꯄꯗꯨꯗ ꯊꯃꯣꯏ ꯄꯦꯊꯈꯤꯗꯨꯅ ꯌꯥꯗꯦ ꯍꯥꯏꯅ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯠꯂꯣ, ꯏꯔꯨꯝꯗ ꯂꯨꯖꯧꯁꯣ꯫ ꯏꯃꯥꯅꯅꯦ ꯐꯨꯡꯒꯥꯗ ꯋꯥꯏ ꯑꯣꯝꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯈꯣꯡꯍꯥꯝꯄꯨꯟꯗꯣ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯌꯥꯎꯔꯝꯒꯅꯤ, ꯑꯝꯇ ꯏꯔꯨꯗꯣ ꯂꯨꯊꯣꯛꯑꯣ꯫ ꯅꯪꯒꯤ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒꯅꯦ ꯆꯣꯆꯥ ꯇꯧꯕꯗꯣ ꯇꯧꯔꯅꯨ꯫ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯏꯃꯥꯒꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤꯗꯣ ꯐꯤꯌꯥꯟꯈꯣꯛꯇ ꯌꯥꯜꯍꯧꯕꯅꯤ꯫ ꯐꯤꯖꯤꯗ ꯂꯨꯄꯥ 2 ꯀꯤꯔꯝꯕꯅꯤ, ꯑꯗꯨ ꯂꯧꯔꯣ꯫ ꯂꯨꯄꯥ 2 ꯂꯧꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯇꯝꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫
Ima, nangi gari mateng pambiramuga. Yam nungsi ima nangsi. Ibetombi, tamnagi mataudu uraga nokninglabani adubu nokta sarduna haire. O yare ibema, kari matek tawbiranu. Nangna tawba thabakse anirak adum hali. Lupani pangbagi yam mateng pangningnaganane sese. Yangkokse sangogi paklangsida amtang asilab. Hoi ma. Ase haiduna tamna yangkok adu tapai khatlaga. Ngaboy ngadaboy paklangduda yangkok adu satnita langsili. Mataudu uraga Ibetombi amuk masabu saire. Hai, karino, yangkok to. Longthoklaga thamganu tawhidine, upsinduna tham. As, yari makhar thamadi, ai thengkrani chali. Asi hairamduna tamna song-songaga imunglumda sangkhiramni. Masanapi yenghoriba Ibetombi wakhalda sumna khalauri. Masibu karom thoklaga ba. Thabak amata haibasu khoijangna mataude. Pauktak ama hairabasu manada hapti tawriba. Leikaisida mani lam hilambagi wakata tabadane noma kangni. Masa warak pangamdab mama haibudo aibu oiratra. Asi khanduna Ibetombi magi thabak sindu loisili. Somda tamna su panthade lupani phanglagani khanbada sengbai sengdaboy irudu phatphat luthokdaga mamagi phijida kiriba lupani du puraduna bisaki potphamda sini hainga leba thoraklami. Huabok pisak sini haingan lupamta ki piyo. Pisak ahal matam oibana mana khara tathirami tahaudraduna amuksu hanglei. Ha, kari haibano? Tamna tadra mali khaladuna khonjildu hekta kan lautharaklami. Ho sini haingan piyo haiba, sini haingan lupa amagi tu lupa amagi piyo haiba, lupa amagi tarabo nangbo. Pisak mamit kato suklap taroduna khummi. Hai, nangna adu kana lauripadu karigino ha? Hai, sagalay tamna. Aibu napang-basi mangayne mana tawribase. Haribadu taraga tamna tapna murum-murum soli. Manasi pangisimagtada pangdabagasu amuk saningi mali. Hanubise napangi haibasu ikairi mali. Bisaksu sini haingandu lamada yomsinduna piraklami aduga lupa mahallei. Tamna sini haingandu pudu laklaga akoi konthong mayada lariba thangphengnaba sitna menung paktuda satpham tharaga sini haingandu mamika bisilaga sari. Tanjaduda kapsing tamnabu kaurai. Si tamna kaisaino? Tamna mamik khangpang panglaga kapsing yenglei. Kapsing su adumak sangsilaklaga haire. Kaisaino mi si tamna aisu chagi. Nangama hayeng khebamda pokpa angang oine tawrodana pakholam ta haye khaladi khulasin matungna thirasu phangoina. Mina kaidam sardi kaiduna khangdi puita phautilakaniba. Kapsing tadi sini haingandu yenglaga haire. Aya, sini haingan sidi as hauni. Asi haiduna kapsing tap lauge tawe. Tamna kapsingi makutu set tharga haire. Nakhut imot moldana ai pirake. Asumna anidu sini haingandu saminarami. Sana kapsingna. Chitamna kura amuda hayeng khul thangnabasida satkani haibra kaino. Moigi sangarido thonga lehew. Adu tonmusri chitamna. Aidi yam tongningi. Aina nauda tongse haibane ba ado moidi kura amuna choirakani talena mayimda sengkre. Adugi isi tamnada harugina ai laini. Kapsing adudi aishu thongningi. Kaidoge sangari ngakang thawbu sando kaisu sirun. May amu haido likpanane chak phau mabuk thana sade habani. Lao tumin thawsi bani. Hoi chitamna ai maningde tongge ko. Asi haiduna anidu pisaki potpam phawraga amuk laklammi. Handakti pisaki potpamdu kulai kaidugi leisabi khara singju sadu leirammi. Madubda tamna sasangsilakun haire. Noi miyam singju chairo aisumta hukki. Wa haibaga nangdi tamna paktharaga singju sakoma ani mayada sasahukchili. Kapsingsu mase tamna sakhibududa sasangsilaklaga hekta charaklammi. Leisabi makhoi kharadudi madaududa chadawwa tanara mali tamnabu yengduna lei. Tamna amuk anira huklaga sat haugalei. As, singju sa morok sai. Leisabi maraktudagi thajana haire. Tamna nangbu kai chattoino? Kura amugi sangarido thaurudoini. Thajana he thaurudo nangbu ta amudo yam sathibani ko amuk phubijani ko. Tamna thajana haribadu tabibaga natte. Memigi oi thangma namdu siliba nasomdo phat lauraga
ꯃꯅꯥꯀꯣꯡꯗ ꯁꯠꯆꯤꯟꯁꯤꯜꯂꯒ ꯉꯥꯡꯅ ꯆꯠꯈꯤ꯫ ꯐꯨꯔꯣꯏ ꯀꯩꯁꯨ ꯑꯩ ꯊꯧꯗꯒꯦ ꯌꯦꯡꯉꯨ꯫ ꯈꯞꯁꯤꯡꯁꯨ ꯇꯝꯅ ꯆꯠꯈꯤꯕꯗꯨꯗ ꯃꯌꯥꯗꯨ ꯁꯤꯡꯖꯨꯗꯨ ꯑꯁꯟꯕ ꯃꯈꯩ ꯅꯝꯁꯤꯜꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯝꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ ꯁꯤꯡꯖꯨ ꯉꯥꯏꯍꯥꯛꯇꯪ ꯆꯥꯕꯁꯤꯗ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯃꯣꯠꯄ ꯈꯞꯁꯤꯡ ꯍꯥꯏꯕꯁꯤꯅꯅꯦ ꯃꯟ ꯑꯋꯣ ꯃꯇꯅꯤꯉꯣ ꯂꯣꯏꯅ ꯇꯧꯔꯤꯁꯤ ꯅꯩꯁꯤꯟꯅ ꯊꯝꯃꯝꯃꯦꯕ꯫ ꯑꯩ ꯍꯪꯒꯣꯏꯔꯦ ꯁꯤ ꯆꯥꯔꯒꯨꯝꯁꯤ ꯏꯆꯦ ꯊꯥꯖ ꯑꯕꯣꯛꯄꯤ ꯁꯛꯇ ꯑꯃꯃꯨꯛ ꯁꯦꯝꯍꯜꯂꯁꯤ꯫ ꯊꯥꯖꯁꯨ ꯈꯨꯝꯂꯩ ꯍꯣꯏꯁꯦ ꯍꯥꯏꯔꯨꯒꯦ ꯑꯕꯣꯛꯄꯤ ꯁꯛꯇ꯫ ꯃꯦꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯥꯆꯣꯡꯒ ꯂꯣꯏ ꯄꯨꯈ꯭ꯔꯦꯃꯤ ꯃꯁꯤꯒꯤ ꯆꯒꯂꯥꯏ ꯇꯝꯅꯥꯁꯤꯗ ꯃꯤ ꯇꯥ ꯊꯋꯥꯏ ꯂꯥꯛꯄꯗ ꯄꯤꯒꯤ ꯇꯧꯖꯔꯒ꯫ ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯈꯨꯝꯂꯩ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯇꯝꯅꯥꯁꯤ ꯃꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅꯒ ꯀꯩꯝꯇ ꯇꯝꯕꯤꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯌꯦꯁꯤ꯫ ꯇꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯇꯣꯁꯤꯁꯦ ꯃꯍꯥꯟꯖ ꯄꯥꯈꯪꯁꯤꯡꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛꯀ ꯆꯥꯁꯤ ꯁꯒꯂꯥꯏꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗ ꯇꯝꯅ ꯑꯃꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ꯫ ꯅꯥꯆꯣꯝꯗꯨꯃꯒ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯁꯟ ꯒꯥꯔꯤꯗꯨꯗ ꯁꯠ ꯀꯥꯈꯠꯂꯤ꯫ ꯍꯦ ꯈꯞꯁꯤꯡ ꯅꯪ ꯂꯩꯍꯧꯔꯒꯦꯔꯥ ꯁꯠ ꯂꯥꯎꯅꯦ꯫ ꯈꯞꯁꯤꯡꯁꯨ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯃꯨꯅ ꯂꯥꯞꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯀꯩꯅꯣ ꯇꯧꯏꯗꯣ ꯂꯩꯔꯝꯃꯨ ꯉꯁꯤ ꯅꯣꯏ ꯈꯪꯅꯤꯕ ꯍꯦ ꯇꯝꯅ ꯍꯥꯏꯕꯤ ꯆꯒꯂꯥꯏ ꯂꯩꯔꯝꯃꯨꯅ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨ ꯆꯦꯟꯊꯣꯔꯛꯄꯗ ꯇꯝꯅ ꯄꯥꯈꯠꯈꯤꯕꯅ ꯁꯟ ꯑꯗꯨꯗ ꯆꯩ ꯃꯆꯥꯗꯨꯅ ꯇꯤꯡꯈꯠꯇꯅ ꯁꯤꯠ ꯍꯦꯛꯇ ꯀꯜꯂꯝꯃꯤ꯫ ꯈꯞꯁꯤꯡꯁꯨ ꯑꯃꯨ ꯊꯣꯔꯛꯄ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯁꯟ ꯒꯥꯔꯤꯗꯨꯗ ꯀꯥꯅꯕ ꯍꯣꯠꯅꯕꯅꯤ ꯅꯪꯍꯧꯗꯦ꯫ ꯇꯝꯅꯅ ꯊꯧꯈꯤꯕꯅ ꯍꯥꯜꯂꯗꯨꯅ ꯂꯝꯕꯤꯗꯨꯗ ꯃꯃꯥꯏꯗꯨ ꯌꯩꯁꯤꯜꯂꯒ ꯇꯥꯔꯝꯃꯤ꯫ ꯁꯟ ꯑꯅꯤꯗꯨꯁꯨ ꯇꯝꯅꯅ ꯁꯥꯟꯊꯔꯛꯄꯒꯤ ꯆꯩꯅꯥꯈꯨꯜꯗꯨꯅ ꯍꯧꯊꯥꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯦꯟꯈ꯭ꯔꯕꯗ ꯑꯃꯨꯁꯨ ꯈꯞꯁꯤꯡꯗꯒ ꯌꯦꯡꯂꯨꯗ꯭ꯔꯦ ꯄꯥꯈꯠꯂꯗꯨꯅ ꯇꯝꯅꯥꯕꯨ ꯇꯥꯅ ꯂꯥꯎꯔꯤ꯫ ꯍꯩ ꯁꯟ ꯒꯥꯔꯤꯗꯨ ꯈꯥꯝ ꯑꯃꯨꯛꯇ ꯈꯥꯝ ꯂꯧꯕꯨꯛꯁꯤꯗ ꯊꯧꯊꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯇꯝꯅꯥꯁꯨ ꯄꯥꯈꯠꯈꯤꯕꯅ ꯀꯤꯔꯗꯨꯅ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯁꯟꯗꯨꯗ ꯆꯩꯅ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯝꯃꯤ꯫ ꯁꯟ ꯑꯅꯤꯗꯨꯁꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯅꯥꯃꯟꯈꯤꯕꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯅ ꯇꯝꯅ ꯁꯟ ꯒꯥꯔꯤꯗꯨ ꯂꯧꯕꯨꯛꯇ ꯊꯧꯊꯈꯤꯗꯨꯅ ꯃꯤꯒꯤ ꯐꯧ ꯄꯥꯟꯕ ꯍꯧꯔꯛꯂꯕ ꯂꯧꯕꯨꯛꯇꯨ ꯁꯂꯥꯛ ꯁꯥꯔꯦ꯫ ꯐꯧ ꯄꯥꯝꯕꯤꯒ ꯂꯣꯏꯅꯃꯛ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯄꯨꯡꯇꯠ ꯇꯠꯂꯤ꯫ ꯎꯆꯤꯟꯅꯥꯆꯤꯟꯅ ꯁꯟ ꯒꯥꯔꯤꯗꯨ ꯀꯥꯡꯈꯣꯡ ꯑꯗꯨ ꯂꯧꯔꯤꯗ ꯄꯟꯕꯗꯒꯤ ꯇꯝꯅ ꯁꯟ ꯒꯥꯔꯤ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯒ ꯃꯈꯣꯡ ꯑꯣꯏ ꯊꯪꯕꯗꯨ ꯇꯦꯛꯂꯝꯃꯤ꯫ ꯑꯃꯨꯅ ꯂꯥꯎꯗꯨ ꯆꯦꯟꯕꯗ ꯈꯨꯜꯂꯩꯀꯥꯏꯗꯨ ꯂꯩꯕ ꯑꯇꯥꯎ ꯃꯤ ꯈꯔꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯅꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯁꯥꯖꯧꯁꯨ ꯆꯥꯎꯕꯜꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯤ꯫ ꯈꯨꯔꯥꯒꯤ ꯁꯟꯃꯤ ꯃꯥꯡꯈꯤꯕꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯁꯅꯥꯎꯗꯣ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯃꯐꯕ꯫ ꯍꯣꯏꯅꯦ ꯁꯥꯖꯧꯏꯕꯣ ꯈꯨꯔꯥꯅꯅꯦ ꯃꯃꯥꯡ ꯂꯧꯐꯝꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯜꯂꯝꯂꯒ ꯌꯨꯝꯗ ꯀꯥꯔꯛꯄꯅꯤ꯫ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯡꯊꯣꯟ ꯑꯁꯪꯕ ꯆꯥꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯩꯔꯝꯂꯒꯅꯦ ꯌꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯊꯣꯔꯛꯄꯗꯗꯤ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯁꯣꯏꯗꯅ ꯎꯃꯪꯂꯣꯝꯁꯤꯗ ꯆꯪꯂꯝꯒꯅꯤ꯫ ꯈꯨꯔꯥꯕꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯄꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯆꯥꯎꯕꯜꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯅꯪꯕꯨ ꯈꯨꯔꯥꯒꯤ ꯁꯟ ꯑꯉꯥꯡꯕꯤꯗꯨ ꯎ ꯂꯥꯛꯄ꯭ꯔꯣ? ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯂꯝꯄꯥꯛꯇ ꯄꯨꯜꯂꯝꯕꯅꯤꯅꯦ ꯈꯨꯔꯥꯅ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦꯅꯦ ꯄꯥꯔꯤ꯫ ꯄꯥꯔꯤꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯩ꯫ ꯈꯨꯔꯥꯒꯤ ꯁꯟꯗꯣ ꯇꯝꯅꯥꯅ ꯉꯁꯥꯏ ꯊꯥꯗꯣꯛꯈꯤꯕꯅꯦ꯫ ꯑꯩꯗꯤ ꯈꯨꯔꯥꯅ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯈꯟꯗꯨꯅ ꯈꯥꯝꯍꯧꯗ꯭ꯔꯦꯅꯦ꯫ ꯑꯩꯅ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯗꯣ ꯃꯁꯥ ꯑꯃ ꯍꯥꯏꯊꯔꯛꯀꯗꯧꯔꯦ ꯂꯝꯕꯤꯗ ꯇꯥꯁꯤꯜꯂꯕꯗꯤ ꯃꯤ ꯑꯆꯠ ꯑꯋꯣꯛꯇ ꯁꯣꯛꯂꯅꯤ ꯍꯥꯏꯗꯅ ꯌꯥꯟꯒꯤꯅꯤ ꯀꯥꯈꯠꯂꯛꯄꯗ ꯎꯍꯧꯕꯅꯤ ꯈꯨꯔꯥ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯆꯥꯎꯕꯜ ꯁꯥꯎꯅ ꯁꯥꯖꯧꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯥꯖꯧ ꯑꯩꯒꯤ ꯁꯟꯕꯤ ꯃꯥꯡꯂꯤꯕꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯅ ꯑꯣꯏꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯄꯨꯡꯊꯣꯟ ꯑꯁꯪꯕ ꯆꯥꯏ ꯍꯥꯏꯗꯨꯅ ꯈꯖꯤꯛ ꯆꯩꯔꯨꯕꯒꯤꯔ ꯃꯥꯅ ꯁꯟꯕꯤꯗꯨꯕꯨ ꯁꯅꯥꯎꯒ ꯀꯥꯏꯅꯍꯜꯂꯤꯕꯁꯦ? ꯁꯥꯖꯧ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯪꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯄꯥꯔꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥ ꯁꯥꯖꯧ ꯏꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ꯫ ꯇꯥ ꯁꯥꯖꯧꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯇꯥ ꯁꯥꯖꯧꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯀꯩꯁꯨ꯫ ꯅꯨꯄꯤ ꯃꯆꯥꯅꯤ ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯕꯤꯌꯨ ꯐꯩ꯫ ꯍꯧꯖꯤꯛꯁꯨ ꯇꯥ ꯑꯃꯒꯤ ꯁꯟ ꯒꯥꯔꯤꯗꯣ ꯍꯨꯔꯥꯟꯗꯨꯅ ꯊꯧꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯅꯆꯥꯅꯨꯄꯤꯗꯣ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯄꯥꯟꯕ ꯐꯧꯗꯣ ꯄꯥꯟꯕ ꯍꯧꯔꯛꯂꯕ ꯐꯧꯁꯤꯡꯗꯨꯕꯨ ꯂꯣꯏꯔꯦ꯫ ꯑꯃꯨꯛꯇꯣꯏꯕ ꯃꯥꯅ ꯁꯟ ꯒꯥꯔꯤ ꯊꯧꯖꯤꯟꯗꯅ ꯁꯂꯥꯛ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯍꯧꯖꯤꯛꯇ ꯇꯥ ꯁꯥꯖꯧꯅ ꯁꯤꯡꯕ ꯉꯝꯕꯤꯗꯣꯔꯤꯕ꯭ꯔꯣ? ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯁꯥꯖꯧ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ꯫ ꯄꯥꯔꯤ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯑꯁꯦꯡꯕ꯭ꯔꯥ? ꯇꯝꯅꯥꯗꯤ ꯀꯥꯏꯗ ꯂꯩꯍꯧꯏ? ꯍꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝꯗ ꯄꯨꯈ꯭ꯔꯕꯅꯤ꯫ ꯃꯥꯗꯧ ꯇꯧꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯂꯩꯇꯦ꯫ ꯑꯗꯨꯛ ꯆꯒꯂꯥꯏ ꯆꯨꯕꯗꯨꯕꯨ ꯇꯥ ꯁꯥꯖꯧ ꯈꯔ ꯋꯥꯔꯛꯄꯤꯕ ꯌꯥꯗꯕ꯭ꯔꯣ?
ꯁꯥꯖꯧ ꯄꯥꯈꯠꯂꯗꯨꯅ ꯇꯥꯍꯥ ꯇꯥꯍꯥ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯜꯁꯨ ꯁꯥꯎꯅꯗꯨꯃꯛ ꯌꯦꯡꯍꯧꯔꯤ꯫ ꯁꯥꯖꯧꯅ ꯁꯥꯎꯅ ꯆꯦꯟꯈꯤꯕꯗꯨꯗ ꯁꯟꯕꯤꯁꯤꯡꯉꯨ ꯍꯥꯏꯕꯁꯨ ꯍꯥꯏꯉꯝꯗ ꯂꯩꯍꯧꯔꯤ꯫ ꯊꯥꯕꯨꯝ ꯑꯃꯗꯤ ꯍꯧꯆꯤꯡꯈ꯭ꯔꯦ꯫ ꯇꯝꯅꯥꯅ ꯃꯥꯡꯍꯜꯂꯨꯕ ꯃꯤꯒꯤ ꯐꯧ ꯑꯗꯨꯁꯨ ꯁꯥꯖꯧꯅ ꯁꯤꯡꯕꯗ ꯇꯥꯔꯝꯃꯤ꯫ ꯆꯥꯎꯕꯜꯒꯤ ꯁꯟꯕꯤ ꯁꯥꯖꯧꯅ ꯁꯤꯡꯂꯝꯃꯤ꯫ ꯇꯝꯅ ꯃꯈꯣꯡ ꯑꯗꯨ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯐꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯗꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯎꯔꯒ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯈꯞꯁꯤꯡꯁꯨ ꯅꯍꯥꯟ ꯁꯟ ꯒꯥꯔꯤꯗꯒꯤ ꯇꯥꯍꯧꯕꯗꯒꯤ ꯃꯌꯥ ꯇꯤꯟ ꯆꯥꯕꯀꯥꯗꯨ ꯂꯣꯏꯅ ꯍꯤꯛ ꯇꯦꯛꯂꯤ꯫ ꯃꯃꯥꯏꯗꯨ ꯅꯨꯡꯖꯦꯡꯗ ꯌꯩꯁꯤꯟꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯇꯝꯅꯥꯅ ꯐꯝꯂꯤꯕꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯈꯞꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯇꯝꯅꯥ, ꯅꯪ ꯉꯁꯤꯗꯤ ꯑꯩꯒ ꯁꯥꯟꯅꯕ ꯉꯝꯃꯔꯣꯏꯀꯣ? ꯑꯩꯁꯨ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯕꯗ ꯌꯥꯝ ꯐꯨꯏ꯫ ꯅꯍꯥꯟ ꯁꯟ ꯒꯥꯔꯤ ꯊꯧꯕ ꯅꯨꯃꯤꯠꯇꯣ ꯄꯥꯕꯅ ꯑꯩ ꯆꯥꯛꯁꯨ ꯄꯤꯖꯗꯦ꯫ ꯑꯩ ꯂꯝ ꯍꯦꯟꯕ ꯇꯣꯛꯑꯅꯤ ꯏꯆꯦ꯫ ꯏꯃꯥꯅ ꯍꯔꯥꯎꯖꯅꯕ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯅꯤ꯫ ꯇꯝꯅ ꯉꯁꯤꯗꯤ ꯋꯥ ꯀꯟꯅ ꯉꯥꯡꯈꯤꯗ꯭ꯔꯤ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯈꯞꯁꯤꯡ, ꯅꯪꯁꯨ ꯏꯆꯦꯒꯨꯝꯅ ꯁꯣꯏꯅꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯉꯁꯤꯗꯒꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯏꯆꯦꯒꯨꯝ ꯃꯤꯅ ꯆꯒ ꯂꯩꯇꯝꯅ ꯍꯥꯏꯅꯔꯤꯕꯁꯦ ꯍꯥꯏꯅꯗꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯨꯝ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯐꯪꯂꯔꯣꯏ꯫ ꯉꯁꯤ ꯅꯪꯗꯤ ꯏꯆꯦꯒꯨꯝꯅ ꯇꯧꯒꯅꯨꯀꯣ ꯈꯞꯁꯤꯡ꯫ ꯉꯁꯤꯗꯤ ꯇꯝꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ ꯂꯝ ꯍꯦꯟꯃꯟꯕꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯣꯏ ꯊꯪꯕꯗꯨ ꯇꯦꯛꯄꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯂ ꯃꯇꯝ ꯑꯁꯤꯗꯇ ꯇꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯉꯁꯤ ꯇꯝꯅꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯥꯖꯧꯒ ꯏꯕꯦꯇꯣꯝꯕꯤꯒꯅ ꯋꯥꯔꯛ ꯆꯦꯠꯍꯧꯗꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅ ꯑꯃ꯭ꯔꯤꯇꯅ ꯍꯨ ꯑꯣꯜꯂꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯟꯕ ꯍꯥꯏꯕꯁꯤ ꯊꯥꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯅ ꯏꯆꯥ ꯃꯥꯡꯍꯟꯕꯗꯤ ꯅꯨꯡꯁꯤꯕ ꯀꯧꯕꯕꯨ ꯃꯌꯥꯒꯗ꯭ꯔꯥ? ꯅꯨꯡꯁꯤꯕ ꯏꯆꯥꯕꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ, ꯍꯌꯦꯡ ꯃꯥꯒꯤ ꯇꯨꯡꯂꯝ ꯆꯠꯇꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ, ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯕ, ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯅꯠꯇꯕꯔꯥ? ꯄꯨꯛꯅꯤꯡꯗ ꯋꯥꯌꯦꯟꯕꯤꯌꯨ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡꯅ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯦꯜ ꯌꯥꯏꯗ ꯍꯟꯖꯤꯟꯕ ꯃꯇꯝꯅꯤ꯫ ꯁꯟꯖꯥꯕꯨꯡꯗꯒꯤ ꯁꯟꯁꯤꯡꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯡꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤꯕꯨ ꯊꯧꯅꯤꯖꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯜꯂꯕꯤ ꯅꯨꯆꯥꯗꯨꯗꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯄꯦꯟꯅ ꯀꯞꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯆꯦꯖꯦꯠ ꯑꯃ ꯄꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥ ꯊꯣꯏꯅꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯞꯂꯅꯨ ꯏꯇꯥ, ꯅꯨꯃꯤꯠꯁꯦ ꯃꯍꯤꯝ ꯆꯪꯈꯤꯗꯧꯔꯤ, ꯊꯦꯡꯂꯍꯜꯂꯁꯤ꯫ ꯊꯣꯏꯅꯨꯅ ꯉꯥꯡꯂꯤꯕꯗꯨ ꯂꯥꯏꯔꯤꯛꯅ ꯇꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯇꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ, ꯅꯪ ꯍꯜꯂꯨ, ꯑꯩ ꯃꯐꯝꯁꯤ ꯂꯩꯍꯧꯔꯒꯦ꯫ ꯃꯗꯨ ꯌꯥꯗꯦ ꯏꯇꯥ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯅꯨꯅ ꯃꯉꯛ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯤ꯫ ꯏꯇꯥ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯏꯇꯥ, ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ ꯏꯇꯥ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯃꯇꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯊꯣꯏꯅꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯏꯔꯤꯛꯅ "ꯏꯇꯥ, ꯑꯩꯕꯨ ꯆꯤꯡꯒꯅꯨ, ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦ ꯏꯇꯥ, ꯑꯩꯕꯨ ꯆꯤꯡꯒꯅꯨ"꯫ ꯃꯗꯨ ꯌꯥꯗꯦ ꯏꯇꯥ, ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯅꯨ꯫ ꯃꯥꯅꯗꯤ ꯅꯪꯕꯨ ꯑꯗꯨꯛ ꯎꯁꯤꯗꯅ ꯈꯜꯂꯒ ꯀꯩꯒꯤ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯒꯅꯤ? ꯀꯥꯟꯅꯗꯦ ꯏꯇꯥ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯏꯔꯤꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯈꯖꯤꯛꯇꯤ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯅꯝꯗꯅ ꯂꯥꯏꯔꯤꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯖꯤꯟꯕꯤꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ, ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ, ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ꯫ ꯑꯩꯁꯨ ꯆꯠꯂꯒꯦ, ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯃꯉꯛꯇꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯅꯣꯝꯃꯤ꯫ ꯃꯆꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯤꯛꯀꯤ ꯃꯅꯝ ꯇꯥꯊꯣꯠꯇꯨ ꯃꯤꯄꯥꯏꯔꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ꯫ ꯊꯣꯏꯅꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯊꯣꯠꯅ ꯈꯥꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ, ꯅꯪꯒꯤ ꯅꯇꯥꯁꯤ ꯀꯩꯗꯧꯔꯕꯒꯦ? ꯏꯅꯝꯃ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯊꯣꯏꯅꯨ, ꯏꯅꯝꯃꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨꯅꯦ꯫ ꯏꯅꯝꯃ, ꯉꯁꯤꯗꯣ ꯇꯥ ꯃꯥꯟꯖꯅ ꯂꯥꯏꯔꯤꯛꯀ ꯎꯅꯁꯦꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅꯤ ꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯇꯥ ꯃꯥꯟꯖꯅ ꯏꯇꯥꯗ ꯀꯥꯏꯅꯔꯁꯦꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯦ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯑꯩꯒꯤ ꯏꯆꯜꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯅ ꯎꯅꯖꯈꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯥꯅ ꯃꯤ ꯑꯣꯏꯔꯕ ꯀꯥꯟꯗ ꯏꯆꯜꯕꯨ ꯃꯤꯔꯥꯏꯕ? ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃ, ꯃꯤꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯃꯥꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯃꯤꯗꯤ ꯏꯀꯥꯎ ꯀꯥꯎꯅꯔꯦ꯫
ꯑꯗꯣꯏꯅꯃ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ ꯍꯌꯦꯡ ꯂꯥꯛꯀꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯕꯗ ꯇꯥꯊꯣꯠ ꯃꯆꯜꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯔꯤꯛ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯩꯔꯤꯛ ꯃꯅꯝꯃꯗ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯂꯝꯃꯤ ꯇꯥꯊꯣꯠꯅ ꯏꯁꯤ ꯀꯞꯀꯅꯨ ꯏꯆꯜꯅ ꯀꯞꯄꯗꯣ ꯏꯅꯝꯃ ꯌꯦꯡꯕ ꯉꯝꯗꯦ ꯏꯁꯤ ꯇꯣꯛꯑꯣ ꯀꯞꯂꯅꯨ ꯂꯩꯔꯤꯛ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯖꯦꯠ ꯑꯗꯨ ꯃꯅꯝꯃꯗ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯄꯤꯔꯛꯂꯝꯃꯤ ꯇꯥꯊꯣꯠ ꯆꯦꯗꯨ ꯂꯧꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯄꯥꯔꯝꯃꯤ ꯆꯦꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯂꯩꯔꯤꯛ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯕු ꯏꯃꯥ ꯂꯨꯍꯣꯡꯅꯅꯕ ꯋꯥ ꯂꯦꯞꯅꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯁꯣꯏꯅꯥꯏꯕꯤ ꯑꯃ ꯑꯣꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯁꯛ ꯐꯖꯕ ꯊꯤꯕꯗꯤ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯤ ꯃꯍꯥꯛꯇꯣ ꯁꯣꯏꯅꯥꯏꯕꯤ ꯑꯣꯏꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯃꯣꯏ ꯍꯣꯏ ꯑꯩ ꯈꯪꯉꯦ ꯅꯪ ꯅꯩꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯕꯤꯈꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯇꯧꯕꯤꯃ ꯈꯪꯕ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯤ ꯑꯁꯤꯗꯒꯤ ꯇꯠꯅꯔꯕꯅꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯑꯩ ꯁꯣꯏꯅꯥꯏꯕꯒꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯤꯡꯊꯣꯜꯗꯣ ꯑꯩ ꯄꯥꯝꯗꯦ ꯇꯥꯊꯣꯠ ꯆꯦ ꯑꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯃꯍꯥꯛ ꯌꯥꯝ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯆꯜ ꯑꯁꯤ ꯃꯍꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯂꯥꯏꯔꯤꯛꯇ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕꯗꯨ ꯇꯥꯊꯣꯠꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯃꯆꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯀꯞꯀꯅꯨ ꯀꯔꯤ ꯀꯞꯄꯤꯅꯣ ꯅꯨꯄꯥꯕꯨ ꯃꯥ ꯈꯛꯇꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯏꯆꯜꯁꯤꯗꯤ ꯅꯃ ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯩꯁꯤ ꯁꯣꯏꯅꯥꯏꯕꯤꯅꯤ ꯈꯪꯅ ꯈꯪꯅ ꯃꯥ ꯑꯩ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯈꯤꯕꯅꯤ ꯅꯃ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ ꯄꯨꯝꯕꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤ ꯈꯪꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯂꯝꯂꯥꯟꯗꯤ ꯀꯅꯥꯒ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯗꯧꯔꯦ ꯅꯃ ꯑꯗꯨꯅꯕꯨꯅꯦ ꯅꯪꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯉꯁꯤ ꯅꯪꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯃꯁꯨ ꯅꯣꯡꯃꯗꯤ ꯏꯀꯥꯏꯕ ꯅꯪꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ ꯑꯐꯕ ꯇꯧꯕ ꯃꯤꯒꯤꯗꯤ ꯄꯣꯠꯂꯣꯏꯗ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯐꯠꯇꯕ ꯇꯧꯕ ꯃꯤꯒꯤꯗꯤ ꯄꯣꯠꯂꯣꯏꯗ ꯐꯠꯇꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯅꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ ꯑꯁꯨꯝꯅ ꯃꯅꯝꯃꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯅꯥ ꯇꯥꯊꯤꯕ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯂꯥꯏꯔꯤꯛꯅ ꯃꯥꯟꯖꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯃꯥꯟꯖ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯑꯋꯥꯠꯄꯅ ꯊꯜꯂꯕ ꯃꯥꯟꯖꯕꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯈꯤ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯐꯤ ꯁꯥꯗꯨꯅ ꯃꯅꯝ ꯑꯃꯗꯤ ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯃꯥꯕꯨ ꯄꯨꯡ ꯏꯁꯩ ꯄꯦꯅꯥ ꯈꯣꯡꯕ ꯇꯝꯕ ꯊꯥꯕꯤꯈꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯇꯥꯆꯧꯗ ꯍꯥꯏꯖꯗꯨꯅ ꯃꯥꯟꯖꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯁꯩꯁꯛꯄ ꯑꯣꯏꯅꯕ ꯁꯤꯜꯍꯟꯈꯤ ꯃꯥꯟꯖ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯂꯤ ꯑꯗꯨꯅ ꯃꯥꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯤꯁꯛ ꯀꯥꯎꯗꯨꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯒꯗꯧꯔꯤ ꯑꯗꯨꯒ ꯃꯥꯕꯨ ꯁꯦꯝꯕꯤꯔꯛꯄ ꯂꯩꯔꯤꯛ ꯄꯨꯟꯅ ꯁꯣꯏꯅꯥꯏ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯔꯝꯂꯤ ꯂꯩꯔꯤꯛ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯀꯞꯇꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯔꯤ ꯊꯥꯃꯥꯟꯖ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕꯗꯥꯏꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯏꯐꯝꯗ ꯑꯁꯨꯛ ꯐꯕ ꯆꯩꯅꯥ ꯑꯃ ꯄꯤꯕꯤꯔꯝꯂꯤꯕꯁꯤꯕꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯃꯇꯝꯗꯨ ꯂꯩꯔꯤꯛꯀ ꯃꯥꯟꯖꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯣ ꯑꯃꯗꯤ ꯂꯩꯔꯤꯛ ꯏꯁꯤꯡ ꯄꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯥꯟꯖꯅ ꯏꯆꯜꯂꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯊꯣꯏꯅꯣꯅ ꯍꯣꯏ ꯇꯥ ꯃꯥꯟꯖ ꯂꯥꯛꯏꯅꯤ ꯊꯣꯏꯅꯣ ꯅꯪꯒꯤ ꯅꯇꯥꯁꯦ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯂꯩꯔꯤꯛ ꯀꯧꯏ ꯃꯥꯗꯤ ꯅꯍꯥꯟꯈꯩ ꯎꯗꯦꯅ ꯃꯥꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯇꯕꯅꯤ ꯑꯣ ꯅꯪꯒꯤ ꯅꯇꯥꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯀꯩꯒꯤꯅꯣ ꯇꯥ ꯃꯥꯟꯖ ꯑꯩꯒꯤ ꯏꯇꯥꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯃꯥꯟꯖꯅ ꯂꯥꯏꯔꯤꯛꯇ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯖꯩꯗ ꯃꯥꯟꯖ ꯂꯥꯏꯔꯤꯛꯄꯨ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯥꯟꯖꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯊꯣꯏꯅꯨꯅ ꯇꯥ ꯃꯥꯟꯖꯁꯦ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯏꯗ ꯍꯥ ꯇꯥꯟꯖꯥ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯥꯗꯨꯔꯣ ꯇꯥꯟꯖꯥꯕꯣ ꯊꯣꯏꯅꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯇꯥꯟꯖꯥ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯃꯥꯟꯖ ꯍꯥꯏꯕ ꯃꯥꯟꯖ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯥꯟꯖ ꯀꯧꯕꯅꯦ ꯑꯣ ꯃꯥꯟꯖ ꯍꯥꯏꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦ ꯅꯪꯉꯣꯟꯗ ꯆꯥꯗꯧꯒ ꯌꯦꯡꯉꯤꯃꯤ ꯏꯁ ꯅꯪꯁꯤꯗꯤ ꯍꯩꯃꯥ ꯌꯦꯡꯉꯤꯃꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯅꯣꯛꯂꯤ ꯊꯣꯏꯅꯨ ꯑꯅꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯋꯥ ꯂꯥꯎꯅ ꯂꯥꯎꯅ ꯉꯥꯡꯗꯨꯅ ꯁꯥꯟꯅꯩ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯅ ꯇꯥꯔꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯁꯥ ꯑꯅꯤꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯥꯟꯖꯅ ꯑꯗꯨꯝ ꯉꯥꯏꯔꯝꯃꯤ ꯑꯃꯗꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯕ ꯍꯧꯖꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯤ ꯌꯥꯎꯁꯤꯜꯂꯨꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯟꯖꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯕ ꯑꯁꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯥꯊꯣꯠꯅ
ꯂꯩꯔꯤꯛ ꯏꯟꯁꯥꯡ ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯎ ꯂꯩꯔꯤꯛ ꯏꯅꯝꯃ ꯀꯥꯏꯗꯒꯤ ꯍꯦꯟꯇꯥꯛꯅꯣ ꯁꯦꯝꯗꯣꯏꯕꯣ ꯇꯥꯊꯣꯠ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯏꯟꯁꯥꯡ ꯁꯦꯝꯃꯨ ꯍꯥꯏꯕ ꯍꯦꯟꯖꯥꯡ ꯍꯩꯃꯥ ꯑꯩꯗꯤ ꯍꯦꯟꯇꯥꯛ ꯍꯥꯏꯅ ꯇꯥꯔꯨꯔꯦ ꯂꯥꯛꯑꯣꯀꯣ ꯑꯗꯨꯗꯤ ꯆꯥꯛꯈꯨꯝꯗꯅꯤ ꯂꯩꯔꯤꯛ ꯍꯦꯟꯖꯥꯡ ꯁꯦꯝꯗꯨꯅ ꯃꯅꯝꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯑꯆꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯆꯧꯕꯅ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯑꯗꯨꯒ ꯀꯪꯂꯥ ꯌꯦꯟꯁꯦ ꯄꯥꯛꯅꯝ ꯑꯃ ꯅꯝꯂꯤ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤꯗ ꯆꯥꯛ ꯐꯖꯅ ꯆꯥꯊꯔꯒꯦ ꯉꯁꯤꯗꯤ ꯏꯆꯟꯊꯣꯏꯕꯤ ꯅꯪꯕꯨ ꯅꯅꯝꯃꯒꯤ ꯃꯇꯦꯡ ꯇꯧꯔꯤꯔꯣ ꯀꯩꯅꯣ ꯇꯥꯆꯧꯅ ꯍꯥꯏꯗꯨꯕꯣ ꯑꯩꯕꯨ ꯃꯇꯥ ꯑꯃ ꯇꯧꯏꯗꯤ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯩꯃꯥ ꯍꯣ ꯃꯇꯥ ꯑꯃ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯪꯕꯨ ꯅꯅꯝꯃꯒꯤ ꯃꯇꯦꯡ ꯇꯧꯔꯤꯔꯥ ꯍꯥꯏꯕ ꯇꯧꯔꯤꯅꯤ ꯑꯩꯒꯤ ꯅꯥꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯇꯥꯕ ꯁꯥꯎꯅꯨꯀꯣ ꯇꯥꯆꯧ ꯍꯣ ꯐꯔꯦꯁꯦ ꯅꯨꯄꯤ ꯈꯣꯡꯉꯥꯝꯕꯨꯜꯗ ꯏꯁꯤꯡ ꯂꯨꯝꯕ꯭ꯔꯥ ꯂꯨꯝꯂꯕꯅꯤ ꯈꯨꯗꯦꯡꯗ ꯍꯩꯗꯣꯛꯆꯔꯝꯂꯒꯦ ꯊꯣꯛꯄꯤꯔꯣ ꯃꯅꯤꯡꯗ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯣꯡꯃꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛꯀꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯔꯤꯛꯅ ꯊꯣꯏꯅꯨꯕꯨ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯜꯂꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯇꯥ ꯅꯪ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯍꯧꯕ ꯂꯥꯛꯑꯕ꯭ꯔꯣ ꯂꯥꯛꯏꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯉꯁꯤꯗꯤ ꯑꯩ ꯏꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯅꯪ ꯅꯊꯟ ꯆꯠꯂꯨꯔꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕ ꯂꯥꯏ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯑꯃꯥꯏꯕ ꯇꯥꯟꯅꯗꯕ ꯍꯣ ꯂꯥꯏ ꯊꯣꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯂꯥꯏꯍꯧ ꯇꯧꯋꯦ ꯍꯥꯏꯕꯅꯦ ꯑꯗꯨꯗꯤ ꯅꯣꯡꯃꯥꯡꯈꯥ ꯃꯍꯤ ꯊꯛꯑꯣ ꯍꯣꯏ ꯑꯩ ꯏꯃꯥꯅ ꯍꯦꯛꯄ ꯆꯠꯈꯤꯕꯅꯦ ꯑꯗꯨꯒꯅꯦ ꯐꯨꯠꯂꯒ ꯊꯛꯇꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯏꯁꯥꯅ ꯏꯁꯥ ꯉꯝꯗꯕꯅꯤ ꯂꯥꯎꯗ ꯉꯥꯡꯕꯗ ꯁꯤꯗꯧꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪꯁꯨ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯊꯟꯇ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯥꯟꯖꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯂꯥꯏꯔꯤꯛꯅ ꯎꯔꯝꯃꯤ ꯃꯥꯟꯖ ꯂꯥꯏꯔꯤꯛ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛꯄꯨ ꯀꯧꯖꯔꯦ ꯂꯥꯏꯔꯤꯛꯇꯤ ꯃꯥꯟꯖꯅ ꯅꯣꯛꯂꯛꯄꯗꯨ ꯎꯕꯗ ꯏꯀꯥꯏꯗꯨ ꯅꯣꯟꯊꯈꯤ ꯑꯗꯨꯒ ꯃꯥꯟꯖꯅ ꯀꯧꯕꯗꯨꯁꯨ ꯇꯥꯔꯝꯂꯦ ꯂꯥꯏꯔꯤꯛ ꯇꯥꯗ꯭ꯔꯣ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯕꯗꯨꯗ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯂꯒ ꯌꯦꯡꯂꯛꯄꯗ ꯃꯥꯟꯖꯗꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯑꯩꯅ ꯅꯪ ꯀꯧꯔꯒ ꯇꯥꯁꯤꯟꯗꯕꯤ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯀꯩꯅꯣ ꯃꯥꯅ ꯃꯆꯤꯟꯗ ꯄꯪꯂꯦꯡ ꯂꯦꯡꯉꯤꯁꯤꯕꯣ ꯀꯩ ꯍꯥꯏꯔꯤꯖꯥꯠꯅꯣ ꯂꯥꯏꯔꯤꯛ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯃꯥꯟꯖꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯏꯔꯤꯛꯇꯤ ꯇꯥꯔꯝꯗꯦ ꯀꯟꯅ ꯉꯥꯡꯕ ꯑꯣꯏꯔꯕꯗꯤ ꯃꯥꯁꯨ ꯇꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯟꯖꯅ ꯇꯞꯅ ꯉꯥꯡꯕ ꯑꯣꯏꯕꯅ ꯇꯥꯕ ꯉꯝꯂꯝꯗꯦ ꯂꯥꯏꯔꯤꯛ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯂꯥꯏꯔꯤꯛꯇꯤ ꯃꯥꯟꯖꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯂꯥꯏꯔꯤꯛꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯃꯥꯟꯖ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯂꯥꯏꯔꯤꯛ ꯅꯪꯁꯨ ꯋꯥ ꯈꯔꯗꯤ ꯍꯥꯏꯌꯣ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ ꯑꯩꯒꯤ ꯇꯧꯁꯦ ꯅꯪ ꯍꯩꯅꯗ꯭ꯔꯕꯣ ꯂꯥꯏꯔꯤꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯂꯥꯏꯔꯤꯛꯀꯤ ꯃꯇꯧꯗꯨꯗ ꯃꯥꯟꯖ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯂꯥꯏꯔꯤꯛꯇ ꯌꯦꯡꯂꯝꯂꯒ ꯆꯠꯄ ꯍꯧꯕꯒ ꯇꯥ ꯃꯥꯟꯖ ꯉꯥꯏꯈꯨꯑꯣ ꯃꯥꯟꯖ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯤ ꯇꯥ ꯃꯥꯟꯖ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ ꯑꯩ ꯑꯝꯇ ꯇꯥꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯂꯩꯔꯤ ꯅꯪꯒꯤꯁꯦꯕꯨ ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯇꯥ ꯃꯥꯟꯖ ꯑꯩꯁꯦ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯅ ꯇꯣꯟꯅ ꯍꯤꯡꯂꯤꯕꯤꯅꯤ ꯑꯩꯁꯦ ꯅꯥꯇꯥ ꯊꯩꯔꯕꯤ ꯂꯩꯁꯥ ꯑꯃꯅꯤ ꯀꯔꯤ ꯍꯥꯏꯕ ꯂꯩꯔꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯩ ꯀꯔꯤꯁꯨ ꯇꯥꯕ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯃꯥꯟꯖ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯔꯤꯛ ꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯎ ꯑꯁꯤ ꯍꯥꯏꯅ ꯃꯥꯟꯖꯅ ꯂꯥꯏꯔꯤꯛꯀꯤ ꯈꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯏꯀꯥꯏꯔꯗꯨꯅ ꯅꯣꯟꯊꯈꯤ ꯑꯩꯁꯦ ꯃꯤꯃꯥꯟꯅꯗꯕꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯕꯗꯣ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯥ ꯃꯥꯟꯖꯅ ꯍꯥꯏꯕ ꯈꯨꯝꯗꯦ ꯍꯥꯏꯅ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯤ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯈꯪꯂꯤ ꯇꯥ ꯃꯥꯟꯖꯅ ꯉꯁꯥꯏ ꯆꯤꯜꯂꯦꯡꯂꯤꯕꯗꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯥꯟꯖ ꯈꯣꯟꯖꯦꯜꯗꯣ ꯈꯤꯇꯪ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯊꯛ ꯃꯥꯟꯖꯗ ꯌꯦꯡꯂꯛꯂꯝꯃꯤ ꯂꯥꯏꯔꯤꯛ ꯑꯩ ꯅꯪꯕу ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯁꯣꯏꯅꯥꯏꯕꯤꯅꯤ ꯇꯥ ꯃꯥꯟꯖ ꯅꯪꯕꯨ ꯃꯤꯅ ꯅꯣꯛꯅꯕꯤꯅꯤ ꯅꯥꯄꯪꯕꯤꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯀꯅꯥ ꯅꯣꯛꯅꯗꯣꯏꯕ ꯅꯪꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯌꯥꯕꯤꯌꯨ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯧꯈꯤ ꯇꯥꯊꯣꯠꯅ ꯂꯩꯔꯤꯛ ꯏꯆꯟꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤꯉꯩ ꯂꯥꯏꯔꯤꯛ
ꯃꯅꯝ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯨꯗ꯭ꯔꯦ ꯇꯥꯊꯣꯠꯅ ꯂꯥꯏꯔꯤꯛꯀꯤ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫ ꯏꯅꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯆꯟ ꯊꯣꯏꯕꯤ? ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯏꯅꯝꯃ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯅꯝꯃ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ꯫ ꯂꯩꯔꯤꯛ, ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯏꯅꯝꯃꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯤ ꯐꯠꯇ ꯃꯥꯒꯤꯗꯃꯛ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯗꯨꯅ ꯂꯩꯒꯅꯤ? ꯀꯥꯟꯅꯗꯦꯁꯦ, ꯆꯥꯛꯁꯦ ꯈꯖꯤꯛ ꯆꯥꯊꯣꯛꯎ, ꯏꯅꯝꯃꯅ ꯏꯟꯕꯤꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯃꯅꯝꯃꯅ ꯊꯦꯝꯅꯧꯗꯨꯅ ꯆꯥꯛ ꯏꯟꯕꯤꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯛ ꯃꯥꯟꯖꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯀꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯏꯅꯨꯅ꯫ ꯏꯅꯝꯃ, ꯏꯇꯥꯁꯦ ꯑꯩꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯨꯒꯦ꯫ ꯍꯣꯏ ꯆꯠꯂꯨꯁꯣ꯫ ꯀꯔꯝ ꯀꯥꯟꯗꯕꯨ ꯆꯠꯇꯣꯏꯅꯣ? ꯍꯌꯦꯡꯅꯤꯗ꯫ ꯈꯨꯜꯒꯤ ꯄꯥꯠꯇ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯑꯗ ꯁꯨꯝ ꯆꯠꯂꯨꯒꯦ ꯇꯧꯕ꯫ ꯆꯠꯂꯣ꯫ ꯂꯩꯔꯤꯛ, ꯂꯥꯛꯎꯁꯦ, ꯅꯇꯥꯅ ꯁꯨꯔꯤꯕ ꯁꯤꯡꯖꯨꯁꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯐꯤꯁꯥꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯥꯏꯔꯤꯛꯅ ꯃꯈꯥꯗ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯎꯔꯅꯤꯗ ꯁꯤꯗꯤ꯫ ꯊꯣꯏꯅꯨꯅ, ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅ ꯁꯨꯕ ꯁꯤꯡꯖꯨꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ? ꯍꯣ, ꯍꯥꯎꯔꯅꯤ, ꯆꯥꯔꯁꯦ ꯍꯥꯏꯕ, ꯆꯥꯔꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯡꯖꯨ ꯆꯥꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯅꯨꯅ, ꯅꯪꯁꯨ ꯉꯥ ꯐꯥꯅꯕ ꯏꯜꯂ ꯂꯣꯡꯂꯃ ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯕꯅꯤ꯫ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯉꯥ ꯍꯥꯞꯅꯕ ꯇꯨꯡꯒꯣꯜ ꯄꯣꯔꯛꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ꯫ ꯄꯨꯔꯛꯏꯁꯤꯃꯛꯇꯗ ꯉꯥ ꯍꯥꯞꯅꯕ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯃꯍꯥꯏꯅꯤ, ꯃꯥꯅ ꯃꯈꯨꯝꯅꯤ, ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯍꯣ, ꯀꯩꯁꯨꯝ ꯍꯥꯏꯗꯤꯌꯦ ꯏꯇꯥ ꯅꯨꯡꯁꯤꯕꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯥꯠꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯤꯛꯅ, ꯅꯤꯡꯊꯧꯁꯨ ꯂꯥꯛꯏ ꯃꯥꯜꯂꯦ꯫ ꯍꯣꯏꯅꯦ, ꯂꯩꯃꯔꯦꯝꯕꯤꯁꯨ ꯌꯥꯎꯔꯛꯂꯤ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝꯁꯨ ꯍꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯉꯥ ꯀꯟꯅ ꯐꯥꯔꯤ꯫ ꯂꯩꯔꯤꯛꯅ ꯉꯥ ꯍꯥꯞꯅꯕ ꯇꯣꯡꯒꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯇꯥꯅ ꯉꯥ ꯐꯥꯔꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥ ꯐꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯦꯡꯂꯤꯉꯩ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯑꯃꯅ ꯄꯥꯠ ꯃꯄꯥꯜꯗ ꯐꯝꯂꯤꯕ ꯂꯩꯔꯤꯛ ꯑꯗꯨꯗ ꯗꯣꯝ ꯍꯦꯛ ꯇꯨꯁꯤꯜꯂꯨꯔꯦ꯫ ꯂꯩꯔꯤꯛꯁꯨ ꯃꯁꯥꯗꯣ ꯉꯥꯛꯄ ꯉꯝꯍꯧꯗꯅ ꯄꯥꯠ ꯑꯗꯨ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯍꯩꯃꯥ, ꯂꯩꯔꯤꯛ! ꯄꯥꯈꯠꯅ ꯊꯣꯏꯅꯨꯅ ꯃꯇꯥꯕꯨ ꯀꯧꯖꯩ꯫ ꯂꯩꯔꯤꯛ ꯑꯗꯨ ꯏꯔꯣꯏꯕ ꯍꯩꯇꯕꯅ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃ ꯏꯁꯤꯡꯗ ꯖꯝ ꯂꯥꯎꯅ ꯆꯣꯡꯊꯈꯤꯗꯨꯅ ꯂꯩꯔꯤꯛꯄꯨ ꯀꯪꯐꯥꯜꯗ ꯊꯥꯡꯒꯠꯄꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯂꯩꯔꯤꯛ, ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯂꯩꯔꯤꯛꯅ, ꯏꯇꯥ, ꯌꯨꯝ ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯤꯛꯇ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ, ꯍꯩꯃꯥ, ꯂꯩꯔꯤꯛ, ꯀꯩꯗꯧꯔꯦ ꯅꯪꯗꯤ? ꯅꯁꯥ ꯄꯨꯝꯕ ꯆꯣꯠꯂꯗꯤ? ꯊꯣꯏꯅꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯄꯥꯠꯇ ꯇꯥꯁꯤꯜꯂꯤꯅꯤ ꯅꯝꯃ꯫ ꯇꯥꯊꯣꯠꯅ, ꯁꯤꯁꯦ ꯐꯤꯁꯦ ꯍꯣꯡꯗꯣꯛꯂꯣ, ꯑꯃꯨꯛ ꯅꯥꯕ ꯇꯥꯔꯦ꯫ ꯐꯃꯨꯡꯗ ꯅꯁꯥꯗꯣ ꯂꯨꯝꯅ ꯂꯩꯔꯨꯔꯣ꯫ ꯊꯣꯏꯅꯨꯁꯨ ꯃꯇꯥꯕꯨ ꯊꯝꯂꯝꯂꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯑꯆꯧꯕ ꯁꯥꯎꯅ ꯋꯥ ꯉꯥꯡꯂꯤ꯫ ꯅꯨꯄꯤ, ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯍꯥꯟꯈꯩ ꯋꯥꯐꯝꯁꯤ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯁꯤꯕꯣ? ꯑꯃꯨꯛꯇ ꯐꯤꯡꯒꯠꯈꯤꯅꯨ꯫ ꯂꯩꯔꯤꯛꯅ ꯃꯣꯏ ꯇꯥꯆꯧꯗ ꯈꯪꯍꯟꯕ ꯄꯥꯝꯗꯕꯗꯨꯒꯤ ꯂꯣꯠꯄꯅꯤ꯫ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯜꯅ ꯀꯌꯥ ꯃꯇꯦꯡ ꯇꯧꯈꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯤ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯃꯤ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯎꯁꯤꯠꯇꯕ꯫ ꯏꯆꯜꯒꯤ ꯃꯕꯨꯡ ꯑꯩꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁ, ꯌꯥꯔꯦ, ꯁꯤꯗꯣꯛꯄꯤꯔꯣ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯀꯩꯗꯧꯕꯒꯦ? ꯑꯗꯨ ꯃꯣꯏ ꯇꯥꯆꯧꯗꯤ ꯀꯔꯝꯅ ꯈꯪꯂꯤꯅꯣ ꯋꯥꯐꯝꯁꯤꯕꯣ? ꯃꯥꯟꯖꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯂꯧꯁꯥꯟ ꯎꯕ ꯇꯥ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯅꯤ꯫ ꯑꯩꯁꯨ ꯉꯁꯤꯗ ꯈꯪꯕꯅꯤ꯫ ꯃꯥꯒꯤ ꯃꯥꯟꯖ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯊꯦꯡꯅ ꯃꯇꯝꯗ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯥ, ꯀꯛꯅꯤꯕ ꯃꯥ꯫ ꯑꯁ, ꯌꯥꯔꯤꯕ ꯇꯣꯛꯄꯤꯔꯣ꯫ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯒ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅꯣ ꯍꯪꯅꯔꯛꯂꯗꯤ ꯏꯆꯜꯁꯦ ꯃꯤꯌꯥꯃꯥꯡꯗ ꯃꯊꯣꯛ ꯆꯥꯎꯕꯤ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯨꯄꯤ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯏꯆꯜꯒꯤ ꯊꯃꯣꯏꯗ ꯁꯛꯂꯝꯗꯧ ꯃꯩꯆꯥꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯌꯥꯔꯤꯁꯦ, ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯛꯁꯨ ꯃꯥꯟꯖꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯀꯥꯎꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯗꯅꯦ ꯃꯥꯟꯖꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯣꯏꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯂꯩꯔꯤꯛꯅ, ꯏꯅꯝꯃ, ꯍꯧꯖꯤꯛꯇꯤ ꯏꯅꯝꯃꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯗꯕꯅꯤ꯫ ꯏꯅꯝꯃ ꯋꯥꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯇꯥꯊꯣꯠꯅ ꯂꯩꯔꯤꯛꯀꯤ ꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯟ ꯋꯥꯅꯤꯗ, ꯏꯅꯝꯃꯒ ꯑꯗꯨꯝꯅꯦ ꯈꯔ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ? ꯍꯣꯏ, ꯏꯅꯝꯃꯁꯦ ꯀꯩꯁꯨ ꯋꯥꯔꯣꯏꯌꯦ꯫ ꯑꯗꯨꯅ ꯊꯕꯛꯇꯣ ꯅꯪ ꯑꯩ ꯆꯪꯗꯅ ꯈꯔ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ꯫ ꯑꯣ, ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯅ ꯅꯣꯟꯊꯈꯤ꯫ ꯂꯩꯔꯤꯛ, ꯀꯩꯗꯧꯔꯒꯦ? ꯂꯩꯔꯤꯛ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈꯤ꯫ ꯇꯥꯊꯣꯠꯅ ꯂꯩꯔꯤꯛꯀꯤ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯥꯊꯣꯠꯅ ꯃꯈꯨꯟ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯀꯩꯁꯨ ꯇꯧꯗꯦ ꯏꯅꯝꯃ꯫ ꯇꯥꯊꯣꯠ ꯅꯨꯡꯁꯤꯅ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯈꯔ ꯂꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯏꯅꯝꯃ, ꯑꯩꯁꯤ ꯀꯔꯤꯒꯤ
ꯏꯃꯥꯅ ꯅꯥꯝꯃ ꯁꯣꯏꯅ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯄꯣꯛꯄꯤꯔꯝꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯅꯃꯥ. ꯂꯩꯔꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨꯁꯦ. ꯃꯁꯤ ꯄꯨꯝꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ. ꯏꯆꯟꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯦ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ. ꯅꯪꯒꯤ ꯇꯥꯆꯧꯅꯅꯦ ꯅꯪꯒꯤꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯈꯛ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯍꯥꯏꯒꯅꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔ ꯃꯄꯤ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ. ꯇꯥꯊꯣꯠꯇꯨ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯗ ꯃꯁꯥꯗ ꯋꯥꯔꯝꯃꯤ. ꯇꯥꯟꯖꯥꯗꯨ ꯊꯣꯏꯅꯨꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯥꯐꯤꯡ ꯇꯥꯐꯤꯡ ꯆꯦꯜꯂꯛꯂꯝꯃꯤ. ꯂꯩꯔꯦꯛ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ. ꯇꯥꯊꯣꯠꯅ ꯀꯔꯤ ꯄꯥꯎꯅꯣ ꯊꯣꯏꯅꯨ? ꯑꯗꯨꯕꯨ ꯏꯅꯝꯃ, ꯗꯥꯃꯥꯟꯖꯗꯣ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤꯗꯅ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯉꯔꯥꯡ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ. ꯍꯩꯃꯥ, ꯑꯣꯟꯊꯣꯛꯄꯅꯤꯗ. ꯃꯥꯅ ꯏꯇꯥꯕꯨ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯅ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯉꯣꯟꯗꯅꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤꯅꯦ. ꯈꯨꯜ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯔꯦ. ꯃꯥꯟꯖꯒꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ, ꯂꯨꯍꯣꯡꯕ ꯀꯥꯏꯔꯦꯅ. ꯏꯅꯝꯃ, ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯗꯨꯕꯣ? ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯗꯦ. ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ. ꯍꯣ ꯏꯇꯥ, ꯗꯥꯃꯥꯟꯖꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯥꯏꯔꯦꯌꯦ. ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦꯌꯦ. ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ. ꯊꯣꯏꯅꯨꯗꯤ ꯀꯂꯛ ꯄꯦꯜꯂꯤ. ꯃꯔꯝ ꯆꯠꯇꯨꯅꯅꯦ ꯍꯥꯏꯅ ꯃꯥꯟꯖꯕꯨ ꯆꯩꯔꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯂꯩꯔꯤꯛ ꯂꯧꯕꯨꯛꯇ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯜꯂꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯩꯔꯤꯛꯀꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯂꯝꯃꯤ. ꯂꯩꯔꯤꯛ ꯏꯊꯛ ꯊꯛꯀꯠꯅ, ꯗꯥꯃꯥꯟꯖ. ꯂꯩꯔꯤꯛ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ, ꯆꯠꯂꯁꯤ. ꯂꯩꯔꯤꯛ ꯃꯥꯟꯖꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯨꯗ꯭ꯔꯦ. ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯕꯨ ꯊꯥꯗꯣꯛ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯩꯅꯣ ꯍꯥ? ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛ. ꯍꯧꯖꯤꯛ ꯑꯩꯅ ꯈꯨꯜꯒꯤ ꯃꯤ ꯇꯥꯗꯅꯕ ꯂꯥꯎꯔꯗꯤ ꯅꯪꯅ ꯇꯩ ꯆꯥꯔꯣꯏ. ꯅꯪꯕꯨ ꯀꯅꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯟꯕꯤꯅꯤ? ꯅꯪꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯗꯕꯅꯤ. ꯂꯩꯔꯤꯛ ꯃꯥꯟꯖꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯕ ꯉꯝꯂꯝꯗꯦ. ꯑꯗꯨꯕꯨ ꯃꯥꯟꯖꯒꯤ ꯃꯇꯧꯗꯨꯗ ꯃꯥꯕꯨ ꯃꯥꯟꯖꯅ ꯐꯥꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯁꯥ ꯀꯟꯖꯅꯕ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ. ꯑꯣ, ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ. ꯀꯅꯥ ꯂꯩꯒꯦ? ꯂꯝꯕꯤꯗꯨꯁꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯄꯒꯨꯝ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯥꯟꯖꯅ ꯂꯧꯔꯒ ꯂꯩꯔꯤꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯃꯥꯟꯖꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯝꯃꯤ. ꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯪꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯕꯗ ꯀꯅꯥꯅ ꯊꯤꯡꯒꯅꯤ? ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯗꯕꯅꯤ. ꯅꯪꯒꯤꯁꯦ ꯑꯩ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ. ꯊꯥꯗꯣꯛꯏ, ꯁꯨꯛꯊꯥ ꯊꯥꯗꯣꯛꯏ. ꯂꯩꯔꯤꯛ ꯆꯥꯎꯅ ꯃꯥꯟꯖꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. ꯅꯪꯅ ꯈꯨꯕꯥꯛ 1,000 ꯊꯥꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯨꯛꯅꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯟꯖꯕꯨ ꯀꯥꯎꯊꯔꯛꯏ. ꯃꯥꯟꯖ ꯎꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯇꯥꯏ. ꯅꯨꯄꯥꯗꯨꯅ ꯃꯥꯟꯖꯕꯨ ꯐꯖꯅ ꯐꯨꯊꯔꯝꯃꯤ. ꯃꯥꯟꯖꯁꯨ ꯅꯨꯄꯥꯗꯨ ꯐꯨꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯆꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ. ꯅꯨꯄꯥꯗꯨꯅ, ꯏꯆꯜ, ꯀꯩꯁꯨ ꯁꯣꯛꯇꯕ꯭ꯔꯣ? ꯂꯩꯔꯤꯛ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ. ꯏꯆꯟ, ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤ. ꯀꯥꯏ ꯁꯣꯛꯀꯦ? ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯆꯤꯟꯁꯤꯗꯤ ꯄꯪꯂꯦꯡꯗ ꯂꯦꯡꯉꯤ. ꯑꯗꯨꯕꯨ ꯇꯥꯕꯗꯤ ꯐꯪꯗꯦ. ꯇꯣꯟꯈ꯭ꯔꯦꯗ ꯑꯩꯁꯦ. ꯀꯔꯝꯅ ꯉꯁꯤꯗ ꯊꯦꯡꯅꯕ ꯄꯥꯈꯪꯁꯤꯗ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯇꯥꯗꯦ ꯂꯥꯎꯅ ꯉꯥꯡꯉꯣꯅ ꯍꯥꯏꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯃꯗꯣꯝ ꯈꯟꯖꯩ. ꯅꯨꯄꯥꯗꯨꯅ, ꯏꯆꯜꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯂꯩꯔꯤꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ. ꯀꯔꯤꯝꯇ ꯍꯥꯏꯗꯦ. ꯏꯆꯜ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩꯅ ꯍꯪꯂꯤꯁꯤ ꯈꯨꯝꯕ ꯍꯩꯇꯕ꯭ꯔꯣ? ꯀꯩꯅꯣ ꯃꯁꯤꯕꯣ? ꯃꯅꯥꯒ ꯄꯪꯖꯥꯠꯂꯣ? ꯂꯩꯔꯤꯛꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯒ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯐꯖꯗ꯭ꯔꯦ ꯈꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯕꯨꯡ, ꯉꯁꯥꯏꯗꯒꯤ ꯏꯕꯨꯡꯅ ꯉꯥꯡꯂꯤꯗꯣ ꯅꯆꯜꯗꯤ ꯑꯝꯇ ꯇꯥꯕ ꯉꯝꯗꯦ. ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯂꯥꯎꯅ ꯉꯥꯡꯕꯤꯌꯨ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯩꯔꯤꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯑꯩꯁꯦ ꯃꯤꯃꯥꯟꯅꯗꯕꯤ ꯑꯃꯅꯤ. ꯑꯩ ꯅꯥꯇꯥ ꯊꯤꯕ ꯃꯤꯁꯛ ꯑꯃꯅꯤ. ꯅꯨꯄꯥꯗꯨꯗꯤ ꯂꯩꯔꯤꯛꯀꯤ ꯏꯁꯝ ꯁꯝꯖꯕ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ. ꯑꯗꯨꯒ ꯂꯩꯔꯤꯛꯇ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯣ, ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯦ. ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯂꯩꯔꯤꯛ ꯀꯧꯏ. ꯑꯗꯣ ꯏꯕꯨꯡꯒꯤꯗꯤ? ꯑꯩꯒꯤꯅ ꯃꯥꯂꯦꯝ ꯀꯧꯏ. ꯍꯥ, ꯋꯥꯡꯂꯦꯟ ꯍꯥꯏꯕ? ꯃꯥꯂꯦꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯔꯤꯛꯇ ꯌꯦꯡꯂꯒ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯣ, ꯃꯥꯂꯦꯝ ꯍꯥꯏꯕ, ꯃꯥꯂꯦꯝ. ꯑꯣ, ꯃꯥꯂꯦꯝ. ꯃꯥꯂꯦꯝꯗꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯃꯤꯅꯤ. ꯑꯣ, ꯃꯇꯝꯁꯦ ꯃꯤ ꯌꯥꯝꯅ ꯐꯠꯇꯕ ꯂꯩꯔꯤ. ꯑꯗꯨꯅ ꯅꯊꯟ ꯆꯠꯀꯅꯨ. ꯑꯗꯣ ꯏꯕꯨꯡꯁꯦ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝ. ꯅꯍꯥꯟ ꯄꯥꯠꯇ ꯏꯔꯥꯛꯅꯕꯒꯤ ꯑꯩꯕꯨ ꯀꯟꯕꯤꯕꯗꯨꯔꯥ? ꯃꯥꯅꯤ, ꯀꯥꯎꯔꯕꯣ? ꯀꯥꯎꯗꯦꯗ. ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯑꯇꯥꯕ ꯃꯤꯅꯗꯤ ꯁꯣꯏꯗꯅ ꯅꯣꯛꯂꯅꯤ. ꯃꯥꯂꯦꯝꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯂꯩꯀꯥꯏ 7 ꯂꯥꯟꯅ ꯇꯥꯔꯝꯂꯅꯤ. ꯑꯃꯨꯛ ꯇꯣꯏꯕ ꯍꯧꯅ ꯉꯥꯡꯂꯤ, ꯂꯥꯏꯔꯤꯛꯅ ꯇꯥꯅꯕ ꯍꯥꯏꯅ. ꯑꯁꯨꯝꯅ ꯂꯥꯏꯔꯤꯛꯀꯤ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯛꯇꯨꯅ ꯂꯥꯏꯔꯤꯛ ꯂꯩꯍꯧꯔꯤ. ꯃꯥꯂꯦꯝꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ.
ตาโทษนะเลยเรียกฮัลเล็กลับรอไก่น้องดูสิวินะมะngasay kaya ngon hai ki ho halak labrang bane halai na ma aduga ne aina halak bagi lambi da taman jana ai khudang si pairaga chingini ne asi haina thoki ba thok dok pumba manamada tamjarami aduga malem na mabu manjagi makhudagi kanbirak ba amadi malem na mabu nahanongma pata irak na badagi kanbi ki bagi warisu sithada na tamle kaya da mathong chajiba angang yengu ne kakmidana ai moigi miyumda chatlagane moigi mamada masa ngawdo phajilo hairuke mi usittaba khangni moi ngasidi tathot ngasidi aduki matik saukhre masan mo manjana karisu leitana khanbaduda ado tasaudadi ngasigi thongdokse haigum sikoina ma kana chaina ba yardi ayam talleba hoi leirik nang imungde sango inama sida chaluge ha kay haibano imungde sango ba inama sida chaluge ba khaidano inama asidane kuiroi asi haina tathodu sakhirami tathot manjagi yum tamna laklami mahak machanbu manjana karisu leitana khanbaduda saunningbana henkhiduna ngangluge haina laklami yum sibu kana leige manjagi mama leibidu mapanda thoraklami kanano bima tathot kaidore kari leirage ine ngasi manjana ai isana chatlamli bisato karino kari toramlabagi isana tathotna thoki ba thokdok pu matamli aduga makha taraklami ine isa warakpi natrabadi wayam kainarakani adugi bu pakhangna leisabi lakna ba haibasidi mahusani bema saru kaino daine chumna lakna boiramabadi inegi yumsida aila amoine nasage asoibado semdoki da haidraga nasa kankhali dubu karigino yare bema lengbikro noigi napangbi leisabi do aina imoi ba pamjari ho pamlamoi khangjai maramdi haujikna khoidi aigi salgi mapandagi sel paire miraktin mangamle aduna aigi salbu noina kashu leitana khali natro noina nasanu pado atopa nupiga dongna basinma matamda aikoi kaisu haidabani aduga haujik dongba kaikhra kanda aigi salbu amuk phagi thorangba masiba hongnabro matung manaudi aigi salda karan taraktanabane mama nangna haibiyo nasanu pada ho noina kari oidana aigi sagi luhongbada kai haidorige noigi nasanu pigi sel khara sokchilubudu sunya athubuda pireklani aduna lengbikro ine aina laksari se sel thongba lakpa nate nasanu pagi lamchatto semdok halona haiba laksabani aigi isel do leisabini aduna inegi sana toriba thabak to yam lanba thabak ni haijabani aina ise ine bab tabirabra ho yare lengbikro noigi nasando aikoina karisu leitana khali aigi sana noigi napangbiduda karan tabu oiramoi noigi napangbiduna ne aigi isado phagi tobu oirini noigi napangbido aina imo iba pamde ne bema adu oirabadi nasan pa angawbudo phajinbiyo aikoisu noigi ngaisem iba pamjade luhongba kaikhraga aigi sabu amuk phana bu honaribado mama oibinangna tawno na khrai biyo yare bema lengbikro aina hena noigi na yumsidane leijaningba nate nasado phajilo matung manau aigi selda hek karan taraklaba nasana pado khul taktuna tanthokpa ngamni ngamdiego madungamba tathoni kawbino is yamlingnaga wa ngangi ko ahoi khara lingna ngangjare aduna khara seksinbiyo handang handak oire matung manau aigi sel hek yelaklaba natai kya di sanaroi nasana pan toriba sinphamdo madu phawba thatatpa ngamami ni haibase kawtaba phai yare bema khara to lengbikro thongara somda leijare ai wairamda sitoke yam saire maphamse aduk chawkhataba nangna pokpa nasanabu kayam phani haibage chali ine nasanapa angawbudo phajinbiyo asumna numit adu haukhirami malem asi lerik hoiga thangnaba khulgi senjau paiba lawyam saba imungi masa amani malemgi yumdani malemna ima aina haibudo karum kan chatpiduino leimana aphaba numit ama yenglaga satkemi nangbo khangdi aidi athu matamda chatpiwa shi hoida masidi aigi mogdo masaka yam phajaba zat aigi sana so khoidari basibo saki wadi haidna kanatri mangondagi henbi maleramroi unthokna phajaramdorida imogdo adoima mahakto mimanade karino haisibo mahakto nata thiblei sabini adogi bu karino kashu kaide imani yari ko isana do khoida zaraga karigi imani yaroi aphaba numin ami yenglagane chatkani imana asumna sum haukhibana nongmai khang khangawdana larik hoida nupi ahum phajaba pije laiteng se chado laklami tathona lengsinbiro
ꯀꯩ ꯂꯩꯔꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯂꯩꯃ ꯅꯣꯛꯐꯦ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯁꯦ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ, ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ, ꯏꯆꯥ ꯂꯩꯔꯤꯛꯄꯨ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯊꯣꯠ ꯑꯗꯨ ꯍꯔꯥꯎꯁꯤ ꯀꯗꯥꯏ ꯍꯔꯥꯎꯔꯣꯏꯁꯤ ꯀꯗꯥꯏ, ꯍꯔꯥꯎꯔꯦ ꯍꯥꯏꯔꯕꯁꯨ ꯍꯔꯥꯎꯕ ꯉꯝꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤ ꯅꯥ ꯇꯥꯊꯤ ꯈꯪꯈ꯭ꯔꯕꯗꯤ ꯈꯟꯕꯗ꯫ ꯂꯥꯏꯔꯤꯛꯁꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯇꯨꯃꯤꯟ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯊꯣꯠꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ, ꯑꯗ ꯑꯩꯒꯤ ꯏꯆꯟꯁꯤ ꯃꯤꯃꯥꯟ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯈꯤꯗ꯭ꯔꯦ ꯂꯩꯃꯅ ꯁꯠ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯩ ꯏꯕꯨꯡꯉꯣꯅ ꯇꯝꯕꯗꯒꯤ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕ, ꯃꯗꯨꯗꯅꯤ ꯄꯥꯝꯖꯕ꯫ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯍꯥꯟꯅ ꯁꯛ ꯈꯪꯅꯖꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯑꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯥꯅ ꯆꯠꯂꯣꯅ ꯍꯥꯏꯃꯟꯗꯅ ꯏꯅꯦ ꯍꯣꯏꯅ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯣ ꯋꯥꯐꯝꯁꯦ ꯍꯣꯔꯦꯟ ꯃꯣꯏ ꯇꯥꯆꯧꯒ ꯑꯃꯨꯛꯇ ꯈꯟꯅꯖꯈꯤꯒꯦ꯫ ꯏꯍꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯀꯣ, ꯏꯆꯥꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯃꯧ ꯂꯥꯏꯔꯤꯛꯇ ꯁꯣꯟꯗꯨꯅꯇ ꯂꯩꯔꯦꯃꯤ꯫ ꯌꯥꯔꯦ ꯍꯥꯏꯅ ꯂꯧꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯗꯩꯅꯦ꯫ ꯑꯗꯣ ꯏꯃꯧꯗꯣ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯂꯩꯔꯤꯛ, ꯍꯣ ꯂꯩꯔꯤꯛ, ꯊꯣꯛꯂꯛꯑꯣ ꯁꯤꯗ ꯑꯝꯇ꯫ ꯂꯥꯏꯔꯤꯛ ꯊꯣꯛꯂꯛꯇꯨꯅ ꯃꯅꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯂꯩꯃꯅ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯃꯧꯁꯤꯗꯤ, ꯃꯁꯤꯗꯅꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯉꯥꯎꯕꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯂꯨ ꯍꯥꯏꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯏꯁꯦ꯫ ꯂꯥꯛꯃꯤꯟꯅꯕ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯁꯤꯗꯤ꯫ ꯑꯃꯅ ꯑꯃꯨꯛ, ꯃꯁꯤꯅ ꯏꯆꯦꯃꯣꯏꯒꯤ ꯃꯧ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯏꯆꯦꯃꯒꯤ ꯃꯧꯁꯤꯅꯅꯦ ꯃꯁꯛ ꯏꯐ ꯐꯖꯔꯅꯤ꯫ ꯇꯥꯊꯣꯠꯅ, ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ, ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯥꯂꯦꯝ ꯀꯧꯋꯦ, ꯃꯄꯥꯒꯤ ꯂꯧ ꯏꯪꯈꯣꯜꯗꯣ ꯃꯥꯅ ꯌꯦꯡꯁꯤꯜꯂꯤꯅꯤ꯫ ꯇꯥꯊꯣꯠ ꯃꯁꯥ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯣ, ꯃꯥꯂꯦꯝ ꯍꯥꯏꯕ, ꯅꯍꯥꯟ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯄꯨ ꯀꯟꯕꯤꯔꯦ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯛꯃꯤꯟꯅꯕ ꯃꯧ ꯑꯃꯅ, ꯊꯕꯛ ꯁꯨꯕꯒ ꯀꯟꯈ꯭ꯔꯖꯥꯅꯤꯗ, ꯑꯩꯈꯣꯏꯒꯤ ꯃꯤꯅꯦꯅ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯀꯣ, ꯐꯈ꯭ꯔꯕꯖꯥꯅꯤ ꯅꯨꯄꯥ ꯃꯆꯥꯗꯣ, ꯃꯕꯨꯛ ꯃꯄꯥꯎꯅꯒ ꯐꯔꯤꯕ꯫ ꯑꯃꯅ ꯑꯃꯨꯛ, ꯑꯁꯦꯡꯕꯅꯤ ꯌꯥꯝ ꯐꯈ꯭ꯔꯖꯥꯅꯤ, ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟꯅꯒ ꯂꯩꯔꯤꯕ, ꯄꯨꯛꯆꯦꯜꯅꯒ ꯆꯥꯎꯔꯤꯕ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯅꯦ, ꯑꯗꯣ ꯏꯅꯦ ꯍꯣꯏꯅ ꯀꯔꯤ ꯈꯨꯜꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯂꯩꯃꯅ, ꯅꯣꯏꯒ ꯍꯦꯛ ꯊꯪꯅꯔꯤꯕ ꯃꯇꯥꯏ ꯈꯨꯜꯁꯦ ꯑꯁꯤꯗꯒꯤꯅꯤ꯫ ꯂꯧ ꯌꯥꯝ ꯆꯥꯕ ꯇꯣꯝꯕ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯌꯣ, ꯈꯪꯗꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏꯗ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯥꯏꯔꯤꯛꯇꯤ ꯀꯩꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯅ, ꯏꯅꯝꯃ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯣ ꯅꯪꯕꯨꯅꯦ ꯃꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯅꯤ꯫ ꯀꯅꯥꯒꯤ ꯃꯧ ꯑꯣꯏꯗꯣꯏꯕ? ꯍꯣ ꯃꯥꯂꯦꯝ ꯍꯥꯏꯌꯦ, ꯅꯪꯒꯁꯨ ꯃꯁꯛ ꯈꯪꯅꯩꯌꯦ ꯅꯨꯄꯥ ꯃꯆꯥꯗꯨꯒ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯆꯧꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯥꯎ ꯄꯨꯝꯕ ꯇꯥꯊꯣꯠꯅ ꯇꯝꯂꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯗꯤ ꯍꯥꯟꯅ ꯏꯆꯝ ꯆꯝꯅ ꯃꯁꯛ ꯈꯪꯅꯩ ꯍꯥꯏꯌꯦ, ꯑꯗꯨ ꯅꯠꯇꯕ ꯃꯔꯤ ꯑꯇꯣꯞꯄꯗꯤ ꯂꯩꯅꯗꯦ ꯍꯥꯏꯗ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯣ ꯌꯥꯝ ꯐꯕ ꯏꯃꯨꯡꯅꯤ, ꯃꯣꯏꯒꯤ ꯈꯨꯜꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯅꯦ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯃꯨꯡꯅꯤꯅꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯆꯟ ꯂꯩꯔꯕꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯅꯨꯡꯉꯥꯏ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯦ꯫ ꯑꯩꯁꯨꯅꯤ, ꯏꯆꯜꯁꯤꯗ ꯃꯥꯒꯤ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯂꯕꯗꯤ ꯈꯟꯅ ꯂꯩꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯆꯧꯕ ꯑꯃꯗꯤ ꯇꯥꯊꯣꯠ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯊꯣꯏꯅꯨꯅ, ꯐꯅꯦꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯗꯣꯏꯔꯣ? ꯇꯥꯊꯣꯠꯅ, ꯄꯨꯗꯣꯏꯅꯤ, ꯏꯆꯜꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏꯅ ꯃꯕꯨꯡꯅ ꯂꯥꯡꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯇꯥ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯈ꯭ꯔꯅꯤꯀꯣ, ꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯨ ꯄꯥꯛꯅ ꯎꯅꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯇꯥꯊꯣꯠꯅ, ꯃꯁꯤꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯍꯥꯏꯕꯁꯦ, ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯥꯕ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯗꯣꯏꯅꯤ, ꯍꯣꯏꯗꯤ ꯌꯨꯝ ꯑꯝꯇ ꯄꯥꯟꯖꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯂꯥꯏꯔꯤꯛꯇꯣ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯇꯥ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯃꯧ ꯀꯥꯏꯗꯣ ꯑꯣꯏꯗꯧꯔꯕꯅꯤꯅꯦ꯫ ꯂꯥꯏꯔꯤꯛ ꯏꯀꯥꯏꯅ ꯅꯣꯛꯂꯒ, ꯏꯇꯥ ꯅꯪꯁꯤꯗꯤ, ꯏꯁ ꯏꯀꯥꯏꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯠꯇꯦꯍꯦ ꯅꯪꯁꯤꯗꯤ ꯏꯇꯥ꯫ ꯇꯥꯊꯣꯠꯅ ꯃꯆꯥꯅ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯤꯛ, ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯅꯦꯝ ꯅꯀꯨꯕꯨ ꯑꯄꯣꯛꯄ ꯏꯃꯥ ꯄꯥꯕꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯒꯗꯕꯅꯤ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯅꯅꯦ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕ꯫ ꯍꯣꯏ ꯏꯅꯝꯃ, ꯁꯤꯗꯒꯤꯗꯤ
ꯏꯅꯝꯃꯗꯤ ꯇꯥꯆꯧꯗ ꯀꯤꯁꯤꯟꯅꯗꯨꯅ ꯂꯩꯕ ꯐꯪꯉꯔꯣꯏꯀꯣ? ꯑꯩ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ. ꯁꯤꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤ. ꯍꯥꯏꯅꯕ ꯂꯩ, ꯅꯤꯡꯉꯣꯜꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗꯅꯤ ꯍꯥꯏꯗꯅ. ꯑꯗꯨꯅꯅꯦ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ. ꯃꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯃꯆꯠꯅꯤ. ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯃꯥꯂꯦꯝ ꯑꯃꯗꯤ ꯂꯩꯔꯤꯛ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯝꯃꯤ. ꯂꯩꯔꯤꯛꯀꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯥꯂꯦꯝꯅ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ? ꯍꯩ, ꯇꯥꯔꯤꯕ ꯅꯪꯕꯣ? ꯇꯥꯔꯦ ꯇꯥꯔꯦ. ꯀꯩ ꯍꯥꯏꯒꯦ? ꯑꯩꯒꯤ ꯈꯨꯗꯦꯝꯗ ꯄꯨꯊꯣꯔꯛꯑꯣ. ꯁꯥꯕꯅ ꯁꯤꯗꯧꯔꯦ. ꯏꯔꯨꯝꯗ ꯂꯨꯊꯣꯛꯀꯦ. ꯍꯣꯏ, ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯔꯤꯛꯇꯨ ꯈꯨꯗꯦꯡ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ. ꯏꯆꯦ, ꯈꯨꯗꯦꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ. ꯍꯩꯃꯥ, ꯈꯨꯗꯩ ꯍꯥꯏꯕꯅꯦ. ꯂꯥꯏꯔꯤꯛꯇꯨ ꯂꯥꯏꯕꯛꯇ ꯄꯥꯏꯔꯒ ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯃꯑꯣꯡꯗ ꯂꯩ. ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯒ ꯈꯨꯗꯩ ꯃꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ. ꯏꯆꯦ, ꯁꯤꯗ ꯂꯩꯔꯦ. ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯕꯣ? ꯀꯩꯅꯣ ꯆꯠꯈ꯭ꯔꯣꯕ? ꯅꯅꯥꯛꯇ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯑꯩꯁꯦ? ꯑꯁ, ꯑꯩꯗꯤꯕ. ꯃꯥꯂꯦꯝꯗꯨ ꯃꯕꯨꯛ ꯄꯥꯏꯔꯒ ꯅꯣꯛꯂꯤ. ꯂꯥꯏꯔꯤꯛ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯩ ꯆꯪꯈ꯭ꯔꯒꯦ, ꯅꯪ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯅ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯃꯥꯂꯦꯝꯅ ꯂꯥꯏꯔꯤꯛꯀꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞꯐꯥꯏ. ꯉꯥꯏꯈꯣꯃꯤ, ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕꯅꯦꯃꯤ. ꯅꯪ ꯁꯤꯗꯤ ꯄꯪꯁꯥꯎꯗ ꯁꯥꯎꯏ. ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯥꯏꯅꯦ? ꯊꯥꯗꯣ, ꯑꯩ ꯆꯪꯈ꯭ꯔꯒꯦ. ꯍꯣꯏ, ꯆꯪꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯆꯥꯛ ꯊꯣꯡꯉꯕ ꯍꯥꯏꯕꯅꯦꯃꯤ. ꯇꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯒꯤ ꯃꯄꯥꯇꯣꯟꯕꯗꯨ ꯂꯥꯛꯂꯝꯃꯤ. ꯑꯍꯝ. ꯃꯥꯂꯦꯝ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯀꯤ ꯈꯨꯗꯥꯡꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ, ꯕꯥꯕꯥ, ꯍꯩ, ꯏꯄꯥ ꯀꯔꯤꯁꯨ ꯎꯍꯧꯗꯦꯗ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯂꯥꯏꯔꯤꯛꯅ, ꯆꯣꯞꯄꯦ, ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ. ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦꯅ. ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯏ ꯀꯥꯗꯣꯏꯕ? ꯑꯁ, ꯑꯩꯗꯤꯕ ꯄꯦꯜꯂꯦ ꯁꯩꯇ. ꯃꯥꯂꯦꯝꯅ ꯃꯉꯥꯡꯅꯤ, ꯂꯥꯏꯔꯤꯛꯅ ꯃꯈꯨꯝꯅꯤ. ꯃꯥꯂꯦꯝꯗꯨ ꯃꯥꯅ ꯃꯍꯥꯏ, ꯂꯥꯏꯔꯤꯛꯅ ꯃꯈꯨꯝ ꯇꯧꯕꯗ ꯃꯀꯣꯛꯀ ꯉꯥꯎꯔꯝꯃꯤ. ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ. ꯂꯩꯃꯅ, ꯍꯧꯖꯤꯛꯇꯤ ꯏꯁꯨꯒꯤ ꯈꯣꯡꯁꯤ ꯃꯈꯣꯜ ꯀꯥꯏꯗꯣ ꯇꯥꯕ ꯐꯪꯂꯅꯤꯅꯦ ꯃꯣꯏ ꯃꯄꯥ. ꯐꯪꯂꯅꯤ. ꯑꯩꯗꯤ ꯏꯁꯨꯅꯒ ꯅꯨꯡꯁꯤꯅ ꯏꯄꯨ ꯀꯧꯕꯗꯣ ꯇꯥꯅꯤꯡꯂꯕꯅꯤꯅꯦ. ꯏꯁꯨꯗꯣ ꯃꯃꯥꯒꯨꯝꯅ ꯃꯅꯥ ꯇꯥꯊꯤꯗ꯭ꯔꯗꯤ ꯐꯅꯤꯀꯣ ꯃꯄꯥ. ꯑꯗꯨꯅ ꯃꯅꯦꯝ ꯑꯣꯏꯕꯤ ꯅꯪꯅ ꯅꯃꯧ ꯂꯩꯐꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯍꯟꯕꯤꯌꯨ. ꯂꯥꯛꯀꯗꯧꯔꯤꯕ ꯏꯁꯨꯗꯣ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ. ꯑꯍꯜ ꯑꯅꯤꯗꯨ ꯃꯁꯨ ꯐꯪꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯔꯤ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ. ꯑꯍꯤꯡ ꯑꯃꯅꯤ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ. ꯃꯥꯂꯦꯝꯅ, ꯍꯩꯃꯥ, ꯑꯉꯥꯡꯅ ꯀꯞꯄꯤꯁꯤ ꯇꯥꯗꯈꯩ ꯇꯨꯝ ꯂꯩꯔꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ. ꯅꯨꯄꯤ, ꯇꯥꯕ꯭ꯔꯃꯤ ꯅꯪꯕꯣ? ꯑꯉꯥꯡꯁꯤ ꯀꯞꯄꯦꯃꯤ. ꯂꯥꯏꯔꯤꯛꯇꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ. ꯃꯥꯂꯦꯝꯅ ꯑꯉꯥꯡꯗꯨꯕꯨ ꯄꯟꯕꯤꯗꯨꯗ ꯁꯨꯝꯂꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤ ꯅꯨꯄꯤꯁꯦ. ꯑꯣ, ꯇꯣ. ꯁꯤ, ꯏꯄꯥꯒꯤ ꯑꯊꯣꯏ, ꯇꯨꯝꯃꯁꯤ. ꯄꯥꯕꯅꯤ ꯏꯆꯥꯕꯨ ꯁꯨꯝꯕꯤꯌꯦꯀꯣ. ꯃꯥꯂꯦꯝꯅ ꯑꯉꯥꯡꯗꯨꯕꯨ ꯁꯨꯝꯕꯤꯔꯤ. ꯇꯟꯖꯥꯗꯨꯗ ꯂꯥꯏꯔꯤꯛ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ. ꯍꯩꯃꯥ, ꯃꯣꯏꯕꯥ, ꯀꯗꯥꯏꯅꯣ? ꯑꯉꯥꯡꯗꯣ ꯑꯩ ꯁꯨꯝꯕꯤꯔꯒꯦ, ꯅꯪ ꯄꯣꯊꯥꯖꯔꯣ. ꯌꯥꯔꯦꯁꯦ. ꯑꯩ ꯑꯗꯨꯝ ꯁꯨꯝꯕꯤꯔꯒꯦ, ꯅꯪ ꯇꯨꯝꯖꯔꯣ. ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ? ꯍꯣꯏ, ꯑꯗꯨꯝ ꯁꯨꯝꯕꯤꯔꯒꯦ, ꯅꯪ ꯇꯨꯝꯖꯔꯣ ꯍꯥꯏꯕ. ꯃꯥꯂꯦꯝꯅ ꯀꯟꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗꯒꯤ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯕ ꯑꯉꯥꯡꯗꯨ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯞꯂꯛꯂꯝꯃꯤ. ꯃꯥꯂꯦꯝꯗꯨ ꯃꯔꯥꯏꯕꯛꯇ ꯄꯥꯏꯖꯔꯒ, ꯑꯁ ꯍꯥꯏꯅ ꯃꯗꯣꯝ ꯍꯥꯏꯖꯩ. ꯃꯥꯂꯦꯝꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯔꯤꯛ ꯅꯣꯛꯂꯛꯂꯝꯃꯤ. ꯃꯥꯂꯦꯝꯁꯨ ꯂꯥꯏꯔꯤꯛꯅ ꯅꯣꯛꯄ ꯎꯔꯒ ꯃꯥꯁꯨ ꯀꯟꯅ ꯅꯣꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.